ꯅꯨꯡꯁꯤꯕ ꯍꯩꯔꯨꯕ ꯊꯃꯣꯏꯅꯤ ꯊꯃꯣꯏꯗꯨ ꯆꯩꯅꯥ ꯐꯪꯂꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯅꯨꯡꯁꯤꯕ ꯄꯣꯛꯂꯨꯕ ꯃꯔꯥꯜ ꯇꯥꯖꯗꯨꯅ ꯂꯩꯍꯧꯔꯤ ꯅꯨꯡꯁꯤꯕꯅ ꯆꯩꯊꯦꯡ ꯑꯣꯏꯅ ꯃꯐꯝꯗ ꯈꯨꯠꯁꯤꯟꯅꯕꯤꯔꯝꯂꯦ ꯄꯥꯝꯂꯤꯕ ꯄꯥꯝꯖꯕ ꯊꯃꯣꯏ ꯑꯗꯨꯗꯤ ꯐꯪꯍꯧꯗ ꯑꯇꯣꯞꯄ ꯄꯥꯝꯗꯕ ꯊꯃꯣꯏ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯂꯣ ꯍꯥꯏꯅ ꯏꯟꯁꯤꯜꯂꯒ ꯊꯅꯝꯂꯦ ꯃꯇꯧꯗꯨꯗ ꯊꯃꯣꯏ ꯁꯥꯊꯤꯅ ꯀꯥꯏꯔꯤ ꯅꯨꯡꯁꯤꯕꯅ ꯄꯤꯔꯛꯄ ꯆꯩꯅꯥꯗꯤ ꯃꯍꯥꯛ ꯉꯥꯎꯔꯤ ꯑꯣꯏꯍꯟꯕꯅꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕ ꯍꯩꯔꯨꯕ ꯃꯥꯅ ꯇꯥꯖꯍꯧꯕꯅꯤ ꯋꯥꯖꯍꯧꯕꯅꯤ ꯄꯨꯝꯍꯦꯟꯕ ꯃꯥꯇꯅ ꯃꯥ ꯈꯛꯅ ꯃꯥꯅ ꯋꯥꯔꯤ ꯐꯪꯂꯤꯕ ꯆꯩꯅꯥ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯤꯕꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕꯤ ꯃꯌꯣꯜ ꯁꯅꯥ ꯃꯥꯅꯗꯤ ꯐꯪꯂꯝꯂꯣꯏꯗꯕ꯭ꯔꯥ ꯃꯍꯥꯛꯇꯤ ꯅꯨꯡꯁꯤꯕ ꯍꯩꯔꯨꯕꯒꯤ ꯆꯩꯊꯦꯡ ꯑꯁꯤ ꯐꯪꯂꯝꯂꯣꯏꯗꯕ꯭ꯔꯥ ꯐꯪꯏ ꯐꯪꯐꯝ ꯊꯣꯛꯄꯅꯤ ꯃꯥꯅ ꯍꯦꯟꯅ ꯆꯩꯅꯥꯁꯤ ꯀꯨꯏꯔꯦ ꯅꯨꯄꯤ ꯃꯥꯅ ꯅꯨꯡꯁꯤꯕ ꯍꯩꯔꯨꯕꯒꯤ ꯆꯩꯅꯥ ꯃꯁꯛ ꯈꯪꯂꯛꯄꯁꯤ ꯑꯗꯨꯉꯩ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯃꯀꯥ ꯑꯁꯤꯗ ꯂꯩꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯡꯁꯤꯕ ꯍꯩꯔꯨꯕꯒꯤ ꯆꯩꯅꯥ ꯐꯪꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯆꯩꯅꯥꯁꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯋꯥꯔꯝꯒꯅꯤ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯅꯨꯄꯤꯁꯤꯅ ꯍꯦꯟꯅ ꯋꯥꯐꯝ ꯊꯣꯛꯏ ꯂꯨꯝꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯈꯥꯡ ꯀꯟꯕꯤ ꯑꯃꯒꯤ ꯃꯇꯧꯗ ꯑꯗꯨꯝ ꯂꯦꯡꯗ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯈꯜꯂꯤ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯂꯩꯀꯣꯜꯗ ꯇꯤꯡꯈꯪ ꯄꯥꯟꯕꯤ ꯑꯉꯥꯡꯕ ꯒꯨꯂꯥꯞ ꯑꯣꯏꯅ ꯂꯩꯁꯥꯠ ꯇꯝꯒꯦ ꯍꯥꯏꯅ ꯃꯌꯣꯜ ꯁꯅꯥ ꯃꯥꯅ ꯄꯨꯝꯍꯦꯟꯕꯒꯤ ꯊꯃꯣꯏꯅ ꯃꯌꯣꯜ ꯁꯅꯥꯕꯨ ꯍꯪꯒꯣꯏ ꯇꯨꯀꯠꯆꯕꯗꯨꯗꯤ ꯄꯣꯛꯈꯤꯗ꯭ꯔꯦ ꯄꯣꯛꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯔꯥ ꯂꯩꯇꯦ ꯃꯥ ꯂꯥꯟꯗꯦ ꯍꯥꯏꯅ ꯈꯪꯂꯛꯄꯗꯨꯗꯒꯤ ꯄꯨꯝꯍꯦꯟꯕ ꯃꯌꯣꯜ ꯁꯅꯥꯗ ꯇꯥꯊꯤꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯝꯕꯗꯨꯁꯨ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛ ꯃꯌꯣꯜ ꯁꯅꯥꯕꯨ ꯅꯨꯡꯁꯤꯒꯦ ꯅꯨꯡꯁꯤꯕ ꯇꯝꯂꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯨꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯇꯦ ꯃꯤꯀꯨꯞꯇꯨꯗ ꯃꯌꯣꯜ ꯁꯅꯥ ꯄꯨꯝꯍꯦꯟꯕꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗ ꯑꯗꯨꯃꯛ ꯊꯣꯔꯛꯂꯦ ꯀꯥꯗꯨꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯋꯥꯍꯩꯁꯤꯡꯗꯨꯅ ꯊꯃꯣꯏꯗꯨꯗ ꯌꯨꯁꯤꯟꯗꯨꯅ ꯆꯩꯅꯥꯗꯤ ꯐꯪꯂꯕꯅꯤ ꯄꯨꯝꯍꯦꯟꯕ ꯃꯥꯗꯤ ꯅꯤꯡꯍꯟꯅꯕ ꯇꯧꯗ ꯇꯨꯃꯤꯟ ꯑꯗꯨꯝ ꯆꯠꯈ꯭ꯔꯤꯕꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤꯕꯤ ꯃꯌꯣꯜ ꯁꯅꯥꯗꯤ ꯌꯦꯡꯍꯧꯗꯨꯅ ꯁꯣꯜꯂꯒ ꯂꯩꯍꯧꯏ ꯋꯥꯔꯝꯂꯅꯤ ꯅꯪꯁꯨ ꯑꯩꯅ ꯑꯩꯒꯤ ꯃꯤꯠꯌꯦꯡꯈꯥꯗ ꯁꯨꯝ ꯅꯝꯁꯤꯜꯂꯒ ꯅꯅꯤꯡ ꯇꯝꯕ ꯉꯝꯗ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠ ꯅꯪ ꯅꯅꯤꯡ ꯇꯧꯖꯔꯣ ꯅꯪꯁꯨ ꯅꯅꯤꯡ ꯇꯝꯖꯈ꯭ꯔꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯑꯗꯨꯃꯛ ꯃꯊꯣꯡ ꯈꯪꯗ ꯂꯦꯟꯗꯨꯅ ꯂꯣꯏꯁꯤꯟꯐꯝ ꯈꯪꯗꯅ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯒꯦ ꯑꯣꯏꯍꯟꯈ꯭ꯔꯒꯦ ꯄꯨꯝꯍꯦꯟꯕꯒꯤ ꯋꯥꯈꯜ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯈꯟꯊꯕꯒꯤ ꯀꯣꯛ ꯃꯥꯒꯤ ꯋꯥꯈꯜꯗꯨꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯅꯤꯡꯕ ꯑꯃꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯥꯒꯤ ꯈꯣꯡꯊꯥꯡꯁꯨ ꯊꯥꯡꯅꯕ ꯍꯣꯠꯅꯔꯛꯂꯦ ꯁꯣꯝꯗꯅ ꯃꯌꯣꯜ ꯁꯅꯥ ꯆꯥꯛꯈꯨꯝꯗ ꯇꯨꯃꯤꯟ ꯎꯪꯂꯒ ꯂꯥꯛꯂꯦ ꯃꯥꯅ ꯂꯥꯛꯄꯗ ꯃꯅꯦꯝ ꯑꯣꯏꯕꯤ ꯏꯟꯗꯨꯗꯨ ꯆꯥꯛ ꯇꯣꯛꯇꯨꯅ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯀꯗꯣꯏꯒꯤ ꯇꯧꯔꯝꯂꯦ ꯄꯤꯖꯔꯝꯂꯕ꯭ꯔꯥ ꯍꯤꯗꯥꯛꯇꯨꯕꯣ ꯏꯃꯧ ꯏꯕꯦꯝꯃ ꯆꯥꯛꯈ꯭ꯔꯦ ꯏꯃꯥ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯧꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯅꯅꯕ ꯇꯧꯔꯣ ꯊꯦꯡꯈꯤꯅꯤ ꯃꯇꯝ ꯍꯣꯏ ꯏꯃꯥ ꯑꯩ ꯑꯗꯨꯝ ꯆꯥꯔꯒꯦ ꯊꯕꯛꯁꯤꯡꯁꯨ ꯏꯊꯟꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯗꯤ ꯏꯃꯥ ꯄꯣꯊꯥꯕꯤꯔꯣ ꯍꯩꯃ ꯑꯗꯨꯝ ꯏꯃꯥꯒ ꯄꯨꯟꯅ ꯂꯣꯏꯁꯤꯟꯁꯤꯅꯦ ꯊꯕꯛ ꯃꯌꯥꯝꯁꯤꯗꯤ ꯆꯥꯛꯇꯣ ꯍꯥꯟꯅ ꯆꯥꯔꯣ ꯅꯪ ꯌꯥꯔꯅꯤꯌꯦ ꯉꯁꯤꯗꯤ ꯏꯃꯥ ꯆꯥꯔꯗꯣꯏꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯊꯣꯛꯂꯒꯦꯀꯣ ꯃꯌꯣꯜ ꯁꯅꯥ ꯇꯨꯃꯤꯟ ꯂꯩ ꯏꯟꯗꯨꯗꯨ ꯃꯃꯧꯗ ꯍꯥꯏꯔꯞꯇꯃꯛ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯊꯣꯔꯛꯂꯦ ꯃꯌꯣꯜ ꯁꯅꯥ ꯃꯅꯦꯝ ꯊꯣꯛꯈꯤꯕꯒ ꯃꯍꯥꯛ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯝꯐꯝ ꯆꯤꯌꯔꯗꯨꯗ ꯐꯝꯊꯔꯛꯂꯦ ꯑꯗꯨꯒ ꯇꯨꯃꯤꯟ ꯎꯪꯂꯒ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯛꯂꯦ ꯅꯥꯀꯣꯡꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯇꯥꯔꯛꯄꯁꯨ ꯂꯦꯞꯇꯦ ꯄꯨꯝꯍꯦꯟꯕꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯣ ꯃꯉꯣꯟꯗ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯤꯅꯣꯛꯄꯨ ꯃꯨꯟꯈꯤꯕ ꯋꯥꯍꯩ ꯈꯔꯁꯤꯡꯗꯣ ꯅꯪ ꯑꯩ ꯗꯥꯏꯚꯣꯔꯁ ꯇꯧꯅꯕ ꯇꯧꯁꯤ ꯅꯪꯁꯨ ꯌꯨꯝꯗ ꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈ꯭ꯔꯣ ꯅꯨꯡꯁꯤꯕꯤꯕ ꯉꯝꯂꯣꯏꯗꯧꯕ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯇꯠꯇꯅ ꯇꯧꯔꯅꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯛꯀꯗꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯗꯨꯒꯤ ꯃꯍꯨꯠ ꯆꯩꯊꯦꯡ ꯑꯣꯏꯅ ꯐꯪꯒꯅꯤ ꯅꯁꯥꯗ ꯑꯗꯨꯅ ꯃꯌꯣꯜ ꯁꯅꯥ ꯅꯪ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯃꯌꯣꯜ ꯁꯅꯥ ꯈꯣꯟꯖꯦꯜ ꯇꯞꯅ ꯃꯊꯟꯇ ꯑꯃꯨꯛ ꯃꯇꯝ ꯀꯌꯥ ꯆꯪꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯗꯨꯅ ꯑꯩ ꯂꯥꯛꯈꯤꯕꯅꯤꯗ ꯍꯦꯟ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯗꯨꯅ ꯑꯩ ꯂꯥꯛꯄꯅꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯍꯦꯟꯃꯟꯕꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯄꯣꯛꯄ ꯌꯥꯎꯈꯤꯕ ꯃꯤꯀꯨꯞꯁꯨ ꯂꯩꯈꯤꯗꯕ ꯅꯠꯇꯦ ꯌꯥꯎꯈꯤꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯗꯨꯁꯤꯡꯗꯨꯒꯤ ꯑꯋꯥꯕꯁꯤꯡꯗꯣ ꯅꯪꯒꯤ ꯅꯅꯥꯛꯁꯤꯗ ꯂꯩꯔꯕ ꯃꯤꯀꯨꯞꯁꯤꯗꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯕꯁꯤꯡꯗꯣ ꯀꯣꯛꯂꯅꯤ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯒ ꯅꯤꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯆꯩꯅꯥ ꯊꯤꯕ ꯊꯣꯔꯛꯄ ꯑꯣꯏꯅ ꯊꯣꯛꯂꯦ ꯉꯁꯤꯗꯤ ꯃꯌꯣꯜ ꯁꯅꯥ ꯃꯄꯤ ꯏꯔꯥ ꯆꯦꯟꯁꯤꯜꯂꯛꯏ ꯃꯥꯒꯤ ꯊꯃꯣꯏ ꯑꯃꯈꯛ ꯌꯥꯎꯖꯔꯤꯕꯗꯨ ꯅꯤꯛ ꯅꯤꯛ ꯍꯦꯛ ꯂꯥꯎꯔꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩ
ꯂꯥꯞꯅꯕꯗꯤ ꯑꯩ ꯉꯝꯃꯣꯏ ꯑꯁꯨꯛ ꯋꯥꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯅꯅꯥꯛꯇꯒꯤ ꯂꯥꯞꯈ꯭ꯔꯣ ꯂꯥꯞꯅ ꯂꯩꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯑꯩ ꯉꯝꯃꯣꯏ ꯑꯩ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯗꯥꯏ ꯑꯩ ꯉꯝꯂꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯈꯪꯕꯤꯌꯨ ꯎꯕꯤꯌꯨꯒꯕꯨ ꯅꯪ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯃꯤꯐꯠꯇ ꯗꯨꯔꯕꯥꯁꯥꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ ꯑꯩꯕꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯞꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯍꯥꯏꯒꯅꯨ ꯗꯥꯏ ꯃꯌꯣꯜ ꯁꯅꯥ ꯋꯥꯍꯩꯁꯤꯡꯗꯨ ꯁꯣꯟꯅ ꯁꯣꯟꯅ ꯃꯊꯟꯅꯇ ꯃꯗꯣꯝ ꯃꯄꯤꯗꯨ ꯇꯥꯔꯛꯂꯤ ꯃꯍꯥꯛ ꯄꯨꯝꯍꯦꯟꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯊꯃꯣꯏꯗ ꯆꯩꯅꯥ ꯄꯤꯗꯨꯅ ꯑꯣꯠꯂꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯕꯨꯡ ꯑꯣꯏꯔꯤꯕ ꯁꯅꯥꯍꯜ ꯑꯁꯤ ꯆꯍꯤ ꯈꯖꯤꯛ ꯂꯩꯁꯤꯜꯂꯛꯂꯕꯅꯤ ꯌꯨꯝꯗ ꯂꯩꯔꯤꯕꯗꯨꯁꯨ ꯃꯃꯥꯒ ꯃꯈꯣꯏ ꯑꯅꯤꯇꯈꯛ ꯉꯥꯏꯔꯕꯅꯤ ꯍꯥꯟꯅꯅ ꯃꯌꯣꯜ ꯁꯅꯥ ꯂꯩꯔꯤꯉꯩꯗꯅ ꯈꯔ ꯐꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯌꯣꯜ ꯁꯅꯥꯁꯨ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤꯅ ꯑꯁꯥ ꯃꯊꯟꯅꯇ ꯌꯨꯝꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯔꯛꯄꯗꯨꯗ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ ꯑꯌꯨꯛꯇꯨꯅꯤ ꯁꯅꯥꯍꯜ ꯆꯥꯛꯈꯨꯝ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯆꯥꯛꯇꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯑꯁꯥꯅ ꯀꯔꯥꯏꯗꯒꯤ ꯆꯥꯛ ꯂꯣꯏꯕꯅꯣ ꯊꯣꯡꯗ꯭ꯔꯤ ꯏꯃꯥ ꯏꯔꯨꯒ ꯂꯨꯖꯗ꯭ꯔꯤ ꯑꯁ ꯑꯩꯗꯤ ꯊꯕꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕꯁꯤ ꯀꯔꯤ ꯇꯧꯅꯤꯒꯦ ꯊꯦꯡꯂꯒ ꯅꯪ ꯍꯦꯛ ꯊꯣꯡꯒꯠꯄ ꯍꯧꯔꯝꯃꯣ ꯏꯃꯥ ꯐꯠ ꯆꯥꯏꯊꯔꯒ ꯑꯗꯨꯝ ꯆꯪꯂꯛꯂꯒꯦ ꯑꯁ ꯏꯃꯥ ꯇꯜꯂꯒ ꯍꯦꯛ ꯇꯣꯛꯂꯣ ꯅꯪꯀꯣ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯜꯂꯤ ꯍꯥꯏꯅꯍꯜꯂꯤꯀꯣ ꯑꯩꯅ ꯀꯔꯤꯃꯨꯛ ꯍꯥꯏꯅꯍꯜꯂꯒꯦ ꯏꯃꯥ ꯍꯣ ꯏꯃꯥꯁꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯅꯪꯒꯤ ꯅꯐꯤ ꯅꯔꯣꯜ ꯐꯤꯁꯨ ꯐꯤꯖꯥꯝ ꯇꯧꯕ ꯑꯗꯒꯤ ꯅꯪꯒꯤ ꯊꯕꯛ ꯆꯠꯄ ꯅꯪꯅꯅꯕ ꯆꯥꯛ ಥꯣꯡꯕ ꯊꯥꯛꯄ ꯇꯧꯕꯗꯣ ꯏꯃꯥ ꯋꯥꯔꯦ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯅꯪꯅ ꯅꯪꯅꯕ ꯇꯧꯕꯁꯦ ꯍꯩꯔꯛꯇ꯭ꯔꯦꯅꯦ ꯁꯅꯥꯍꯜꯅ ꯑꯗꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯃꯥ ꯏꯕꯣ ꯑꯁ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯑꯆꯧꯕ ꯅꯪ ꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯅꯠꯇꯦ ꯅꯪ ꯁꯤꯕꯨ ꯑꯁ ꯑꯩ ꯁꯅꯥꯍꯜꯅ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤ ꯇꯧꯔꯒꯦ ꯏꯃꯥ ꯑꯣ ꯀꯔꯤꯁꯨ ꯇꯧꯗꯦ ꯀꯔꯤꯁꯨ ꯅꯪ ꯅꯨꯄꯤ ꯑꯉꯥꯡꯒꯗꯣ ꯑꯃꯠꯇ ꯊꯤꯗꯕ ꯃꯈꯩ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯂꯩꯌꯨ ꯅꯪ ꯑꯁꯨꯛ ꯋꯥ ꯈꯪꯗꯕ ꯏꯆꯥꯁꯤꯕꯨ ꯀꯔꯤ ꯏꯆꯥꯅꯣꯅꯦ ꯁꯅꯥꯍꯜ ꯃꯃꯥ ꯏꯕꯦꯝꯃꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯑꯗꯨꯅ ꯑꯁ ꯏꯃꯥꯅ ꯏꯁꯧꯒ ꯇꯧꯔꯤꯁꯤꯗꯤ ꯑꯩꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯇꯕꯒꯤ ꯑꯣꯏꯔꯦ ꯍꯥꯏ ꯅꯠꯇꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤꯒ ꯊꯤꯗꯗꯨꯅ ꯇꯧꯔꯤꯕꯗꯨꯕꯨ ꯅꯠꯇꯦ ꯍꯅꯨꯁꯜꯂꯛꯄ ꯉꯥꯏꯔꯤꯕ꯭ꯔꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ ꯍꯥꯏꯗꯣ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯏꯊꯟꯇꯅ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯛꯂꯦ ꯉꯝꯂꯛꯇ꯭ꯔꯦꯅꯦ ꯅꯆꯜꯗꯨꯃꯅ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯅꯤꯡꯉꯩ ꯑꯣꯏꯔꯕ ꯃꯐꯩ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦꯗꯅ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯑꯣꯏꯔꯦ ꯏꯃꯥꯅ ꯅꯍꯥꯟꯗꯒꯤ ꯏꯁꯧ ꯃꯆꯥ ꯃꯆꯥ ꯂꯥꯡꯕ ꯇꯧꯕ ꯍꯧꯔꯛꯏꯁꯤꯗꯤ ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯛꯇꯕꯒꯤ ꯄꯨꯁꯤꯜꯂꯛꯇꯕꯒꯤ ꯑꯣꯏꯔꯦ ꯍꯣꯏꯅꯦ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯈꯪꯗꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯁꯅꯥꯍꯜꯗꯨ ꯅꯣꯛꯂꯛꯂꯤ ꯑꯗꯨꯒ ꯍꯣꯏ ꯁꯤꯃ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯀꯨꯏꯔꯔꯣꯏ ꯏꯃꯥ ꯄꯣꯊꯥꯔꯒ ꯂꯩꯔꯗꯣꯏꯅꯤ ꯀꯨꯏꯔꯔꯣই ꯏꯃꯥꯒꯤ ꯃꯃꯧ ꯌꯨꯝꯁꯤꯗ ꯄꯨꯔꯛꯂꯅꯤ ꯄꯨꯁꯤꯜꯂꯛꯂꯗꯧꯅꯤ ꯑꯊꯨꯕꯗ ꯁꯣꯏꯗ꯭ꯔꯕ꯭ꯔꯣ ꯆꯨꯝꯂꯕ꯭ꯔꯣ ꯏꯆꯥꯒꯤꯁꯤꯕꯨ ꯏꯃꯥꯗꯤ ꯊꯥꯖꯕꯕꯨ ꯏꯋꯥꯠ ꯑꯃ ꯋꯥꯠꯂꯤꯗ ꯑꯣꯏꯅꯝ ꯅꯝꯗꯦꯅꯦ ꯅꯪꯒꯤ ꯋꯥꯇꯥꯗꯣ ꯏꯃꯥꯗꯤ ꯁꯅꯥꯍꯜꯗꯨ ꯅꯣꯛꯂꯒ ꯑꯁ ꯑꯣꯏꯅꯝ ꯅꯝꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯃ ꯍꯩ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯒꯤꯁꯦ ꯈꯪꯂꯕ꯭ꯔꯣ ꯍꯣꯏ ꯑꯗꯨꯕꯨꯕ ꯁꯤ ꯍꯟꯗꯛꯇꯤ ꯁꯣꯏꯍꯜꯂꯔꯣꯏꯕ ꯑꯩꯅ ꯁꯣꯏꯗꯅ ꯏꯃꯥꯒꯤ ꯃꯃꯧ ꯄꯨꯔꯛꯂꯗꯕꯅꯤ ꯌꯨꯝꯁꯤꯗ ꯏꯃꯥ ꯀꯩꯁꯨꯝꯇ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯣꯕ ꯑꯁꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯌꯦꯡꯕ ꯇꯥꯔꯦ ꯏꯃꯥ ꯌꯦꯡꯕ ꯇꯥꯔꯦꯀꯣ ꯍꯣꯏ ꯑꯗꯣ ꯏꯃꯥ ꯏꯔꯨꯖꯣꯝ ꯂꯥꯎꯅ ꯐꯠ ꯆꯥꯏꯊꯔꯛꯂꯒꯦ ꯆꯥꯛꯇꯨꯗꯤ ꯃꯩꯗ ꯊꯥꯡꯒꯠꯄ ꯍꯧꯔꯝꯂꯣ ꯏꯟꯁꯥꯡꯗꯨꯗꯤ ꯏꯃꯥꯅ ꯊꯣꯡꯂꯁꯨ ꯊꯣꯡꯅꯕ ꯍꯣꯏ ꯇꯧꯔꯝꯂꯒꯦ ꯑꯁꯥ ꯏꯔꯨ ꯂꯨꯅꯕ ꯍꯥꯏꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯅꯥꯍꯜꯅ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯅꯕ ꯇꯧꯈ꯭ꯔꯦ ꯏꯃꯨꯡꯗꯨ ꯁꯦꯡꯅ ꯃꯤꯔꯣꯜꯒ ꯂꯩꯖꯗꯕꯒꯤ ꯋꯥꯕꯗꯤ ꯋꯥꯔꯕꯅꯤ ꯊꯕꯛ ꯃꯇꯦꯛ ꯃꯆꯥ ꯃꯌꯥꯝꯗꯨ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂ ꯃꯇꯨꯡꯗ ꯁꯅꯥꯍꯜꯗꯨ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯈꯤꯗꯨꯅ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯦ ꯑꯌꯨꯛꯇꯨꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯅꯨꯄꯤꯒꯤ ꯃꯇꯥꯡ ꯃꯃꯧ ꯄꯥꯝꯕꯒꯤ ꯋꯥꯉꯥꯡ ꯑꯃ ꯀꯟꯅ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯁꯅꯥꯍꯜꯁꯨ ꯋꯥꯈꯜ ꯑꯃꯁꯨꯡ ꯀꯣꯛꯇꯨꯗ ꯈꯟꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯃꯐꯝꯗꯒ ꯆꯪꯗ ꯃꯍꯥꯛ ꯃꯥꯒꯤ ꯈꯪꯅꯕꯤ ꯅꯨꯄꯤꯗꯨ ꯀꯧꯊꯣꯛꯂꯒ ꯑꯅꯤꯗꯨ ꯃꯐꯝ ꯑꯃꯗ ꯂꯥꯛꯃꯤꯟꯅꯔꯤ ꯅꯤꯡꯊꯤꯅ ꯍꯥꯏꯔꯛꯏ
Kaino, tabak ama chatlusi hairaga moirangsida puraklisibo. Nati, loktaksida oina purakisibo kaigino mi moi thamchau. Sanahalna. Sum koithoksina dawuni kaino. Sinungaidrose. Nungaide. Kaidu nungairige. Nang nungairasu, haidi nungai. Ningthidu paithoklaga leikhi Sanahalna taplap amu. Adu ningthi. Kai haige. Ikoini khangnaraklisi kayam kuira. Ningthidu makhut thektuna wakal khalaga masing paakre aduga adugi matungda taplapna. Chai taret sukre. Handaka nipan sudoiba natro. Mani kai taurage. Kaino kai taurage bo. Ikoini sumaini sum kayam kuni leki sai nang boy ning libro lesabi se do. Ningthi na sa as kaino tamchau oining dredi kaino lesabi bo. Leisari ngai punsimu nungai ba leite na hainari do ni. Ado nang na leisarak lesidi kuimali. As taning diam taga ai go. Sanahal sora ma taplap na hondokre aduga dugi matungda. Ngasi ikoini seladabani. Ai na moirang du puraklibase adagi nate ikoini sien bagini. Sanahal gi wadu hek tabaga ningthidu Sanahal da phat yenglakle aduga. Kariya ba as taning de wathi tarokanu ko damcha. Wathi nate asengmani yumda imado yam wari hai. Ingonda thabai khang amta tawba ngamchi. Aduna mateng pangnaba mama piro haidana da leirebasu. Aduna ningthi nang chatlase koida. Ningthi du Sanahal da munna yenglaklaga. Tamucho marai tawrono kok yawba nangpa. Yage ado ngasidi sien ki kumseba. Ngasidi sien batali numit amada oina siela seba. Kaigino isa masina kay tawraba. Yade ngasidi yade. Ainya aigi isa singi machinja kapta pijaramdi aduna yaroiba. Karino nangi nasa singaite. Ho nganu yen mayam ama leirido. As aduna yaroiba. Amuk wana loiraga loina tattana leiramni. Adainga tawradi loi mangjare ai. Ningthi hoigi imungsi yam chamna leiba imung ama oibani. Sura nomlaga wata padana chajaba imung makhalduni. Ningthi su yam sathina hotnaba kanjabi nupi masa amani. Mayumda mana tawriba thabak singsi angakbani. Nganu yan mayam ama loiraga business masa tawrini haiduna tawraga adum leibani. Ok adagi yen marum kokpi kaya su loiduna leibani. Si mayam singsibuni mana magi masa sing hain hairibasi. Sanahalna. Namdani ngasi se aigi plan si kaidorini dudi ha. O khangzade khoi kaisam khangzade. Thamchogi matau sidine laina siyari. Thabam da chalu si aina kauthuklaga chelasi kaina dom haijilaga sidu kana yadoino. Nangdina selasi khulasi na hairasu yadab adugi aireini angaubi nangbo. Adu pari hausikti amta yadredana. Hoi nang nangame. Ningthi du noklai khajik khonjel du thokna Sanahal su nokmi tawrei. Ningthi na nokpodo hanjillaga. Kanadi thengkini tamchau halasi thabak su leitrabanina. Sanahal na kaino ngaktanga leikisi. Yare thengkini ai yen machinja kamta soiramdribani haibani. Ai di bako nupi thabak sinbi office kabi amadagi hena thabak sinbi makhangnabasidi wai da ko idi. Ningthi noklaga. Oh khara waba tari. Hayeng noida lakdri phauba leitri phaubadi. Busy khradi koi ki batare. Phani hoivi. Yar chalasila. Hairaga ningthi du Sanahal da makutuna pop tharamlaga mana mang thangduna chatpa hokre. Sanahal su matung ilaktuna lakle gari da karaklabada Sanahalna. Adu ningthi phagi di ta thorakanu ko. Handaki thanung sida ekoini luhongbra chenbra matawrase. Ningthi na hoi handaki thanung nati handaki sahi sida ekoini so idana luhonglasi. Asengba. Hoi asengba yare thawro gari se. Hanbada thengkini ba. Isa singdo machinjak lamamani. Hoi. Engondagi ne nangi na sa singduni hena maruni. Angang obisiri masidi. Ningthi do noklai maya higatuna adumna ningthi amadi Sanahal makoi anido moirang lomdu dagi haitharakle yumlom tamna thawtharakle. Numit kharani gi matungni numittu mayol sanagi mamai bema asadu Sanahal bu tawraga thilala amduna indu hoigi yumda laklami. Cha isingsu cha thaktuna tawrami. Pumhen basu thabaga sathok handana mayam punbaduda yawhanduna leibani.
ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯨꯗ ꯄꯨꯝꯍꯦꯟꯕꯒꯤ ꯃꯇꯧꯗꯨ ꯑꯁꯥꯅ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯃꯛ ꯈꯔꯗꯤ ꯎꯕ ꯉꯝꯃꯤ ꯄꯨꯝꯍꯦꯟꯕꯅ ꯃꯁꯥꯗ ꯍꯩꯅꯤꯡꯗꯕ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯄꯗꯣ꯫ ꯃꯁꯥꯒꯤ ꯃꯇꯧꯗ ꯏꯟꯗꯨꯁꯨ ꯈꯪꯕꯅ "ꯍꯩ ꯀꯩꯗꯧꯔꯤ ꯃꯥꯒꯤ ꯄꯨꯝꯍꯦꯟꯕ, ꯆꯥꯛꯇꯨ ꯅꯤꯡꯊꯤꯅ ꯆꯥꯁꯤꯜꯂꯨꯗꯅ"꯫ ꯄꯨꯝꯍꯦꯟꯕ ꯃꯃꯤꯠꯇꯨꯅ ꯍꯥꯏꯔꯞ ꯌꯦꯡꯂꯛꯂꯒ "ꯍꯣꯏ ꯆꯥꯏ, ꯑꯩ ꯀꯌꯥ ꯆꯥꯅꯤꯡꯕ ꯑꯣꯏꯗꯕ ꯑꯗꯨꯒꯤꯅꯤ"꯫ ꯑꯁꯥꯅ ꯑꯃꯨꯛ "ꯀꯔꯤꯅꯣ ꯌꯥꯁꯤꯕꯨ ꯆꯥꯛꯀꯁꯨ ꯏꯆꯥ ꯆꯥꯕ ꯎꯗꯦ, ꯏꯟꯁꯥꯡ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡꯁꯤꯕꯨ ꯑꯝꯇ ꯍꯥꯎꯇ꯭ꯔꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ"꯫ ꯄꯨꯝꯍꯦꯟꯕ ꯍꯩꯅꯤꯡꯗꯅ "ꯇꯧꯗꯦꯗ, ꯍꯥꯎꯏꯗ ꯑꯗꯨꯝ, ꯀꯩꯁꯨꯝ ꯇꯧꯗꯦ"꯫ "ꯆꯥꯁꯤꯜꯂꯨ ꯆꯥꯁꯤꯜꯂꯨ"꯫ ꯏꯟꯗꯨ ꯑꯁꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ "ꯏꯆꯜꯂꯩꯕꯦꯝꯃ ꯀꯥꯟꯅꯗꯦ, ꯅꯌꯥ ꯅꯨꯄꯥ ꯑꯉꯥꯎꯕꯁꯤ ꯌꯦꯡꯂꯨꯅꯨ, ꯃꯥꯒꯤ ꯍꯥꯏꯕꯨꯅꯦ ꯑꯁꯥꯏꯅ ꯁꯨꯝ ꯇꯧꯖꯔꯕꯅꯤ, ꯑꯗꯨꯒꯤ ꯃꯍꯨꯠꯅꯦ ꯏꯆꯟ ꯗꯨꯝ ꯆꯥꯁꯤꯜꯂꯨꯀꯣ꯫ ꯇꯥꯡꯅꯅꯤ ꯐꯪꯂꯤꯕ ꯃꯤꯀꯨꯞꯁꯦ, ꯇꯣꯏꯅ ꯄꯨꯟꯕꯒ ꯐꯪꯕ ꯄꯣꯠ ꯅꯠꯇꯦ, ꯉꯥꯏ ꯁꯦꯟꯅꯤ ꯍꯥꯏꯗꯅꯁꯨ"꯫ ꯑꯁꯥꯁꯨ ꯃꯣꯃꯣꯟꯅꯗꯨꯅ "ꯍꯣꯏ ꯏꯅꯝꯃ ꯆꯥꯔꯤꯗ, ꯑꯗꯣ ꯃꯊꯪꯗꯤꯅꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯅꯃꯧ ꯅꯨꯄꯤꯒ ꯄꯨꯔꯛꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯑꯃꯨꯛ ꯂꯥꯡꯃꯤꯟꯅꯒꯗꯕꯅꯤꯀꯣ"꯫ "ꯍꯣꯏꯅꯦ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯕꯨꯗꯤ"꯫ "ꯑꯗꯨꯅꯤꯗꯅ"꯫ ꯏꯟꯗꯨ ꯃꯃꯧꯅ ꯂꯦꯞꯂꯤꯕꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ "ꯏꯃꯧ ꯏꯕꯦꯝꯃ, ꯉꯥ ꯊꯣꯡꯕꯗꯨ ꯄꯨꯂꯞ ꯍꯥꯞꯄꯛꯎꯅꯦ, ꯅꯃꯥꯁꯤ ꯃꯕꯨꯛ ꯄꯣꯛꯈꯥꯏꯕ ꯃꯈꯩ ꯄꯤꯖꯈꯤꯁꯤ"꯫ "ꯏꯅꯝꯃ ꯌꯥꯔꯅꯤ ꯑꯣꯛꯂꯤ"꯫ "ꯌꯥꯗꯦ ꯌꯥꯗꯦ, ꯀꯔꯤꯒꯤ ꯑꯣꯛꯄꯅꯣ? ꯏꯃꯧ ꯏꯕꯦꯝꯃ ꯍꯥꯞꯊꯔꯛꯎ"꯫ ꯃꯃꯥ ꯑꯅꯤꯒꯤ ꯃꯇꯧꯗ ꯃꯌꯣꯜ ꯁꯅꯥꯗꯨ ꯃꯣꯃꯣ ꯅꯣꯛꯆꯩ, ꯑꯗꯨꯒ ꯇꯞꯅ ꯏꯟꯁꯥꯡ ꯌꯥꯎꯕ ꯕꯥꯎꯜ ꯑꯆꯧꯕ ꯑꯃꯒ ꯈꯥꯕꯩꯒ ꯄꯥꯏꯗꯨꯅ ꯏꯟꯁꯥꯡ ꯍꯥꯞꯊꯔꯛꯂꯤ, ꯄꯨꯝꯍꯦꯟꯕꯗꯁꯨ ꯌꯦꯡꯗꯨꯅ "ꯗꯍꯦꯟꯒꯤꯁꯨ ꯈꯤꯇꯪ ꯍꯥꯞꯂꯛꯀꯦꯀꯣ"꯫ ꯍꯥꯏꯔꯒ ꯐꯠ ꯍꯥꯞꯈ꯭ꯔꯤ꯫ ꯄꯨꯝꯍꯦꯟꯕꯅꯒ ꯋꯥ ꯍꯥꯏꯕ ꯅꯪꯗ ꯁꯦꯡꯅ ꯄꯨꯝꯍꯦꯟꯕꯅꯗꯤ ꯍꯥꯞꯂꯛꯂꯅꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯄꯨꯝꯍꯦꯟꯕꯗꯨ ꯐꯝꯂꯝꯂꯤꯕꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ, ꯃꯃꯤꯠ ꯃꯤꯠꯌꯦꯡꯗꯨꯅ ꯃꯌꯣꯜ ꯁꯅꯥꯗ ꯈꯥꯔꯞꯁꯨ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯆꯥꯛ ꯄꯨꯈꯝꯗꯨꯗ ꯃꯈꯨꯠꯇꯨ ꯍꯥꯝꯖꯤꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯤ꯫ ꯃꯇꯧꯗꯨ ꯌꯥꯝ ꯃꯨꯟꯅ ꯏꯟꯗꯨ, ꯑꯁꯥ, ꯃꯌꯣꯜ ꯁꯅꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯦꯡꯍꯧꯔꯤ꯫ ꯑꯁꯥꯗꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯅ ꯃꯕꯨꯛꯇ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯂꯣꯟꯅ, ꯑꯗꯨꯕꯨ ꯋꯥꯗꯤ ꯀꯥꯡꯊꯣꯔꯛꯇꯦ, ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤ꯫ ꯏꯟꯗꯨꯅ "ꯍꯩ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯗꯨꯕꯨ ꯃꯁꯤꯕꯨ, ꯑꯉꯥꯎꯕꯁꯤꯗꯤ ꯃꯁꯤꯗꯤ"꯫ ꯑꯁꯥꯅ "ꯏꯅꯝꯃ ꯌꯥꯔꯦꯁꯤ, ꯑꯣꯛꯂꯗꯨꯅ ꯍꯧꯒꯠꯆꯔꯤ ꯑꯣꯏꯔꯝꯅꯤ"꯫ "ꯈꯪꯗ꯭ꯔꯤ ꯏꯆꯟ, ꯏꯆꯥꯁꯤ ꯈꯔ ꯐꯤꯡꯒꯜꯂꯤ, ꯃꯁꯤꯗꯅꯤ ꯑꯩꯗꯤ ꯍꯥꯏꯅꯕ ꯉꯥꯡꯅꯕꯁꯤ ꯋꯥꯔꯤꯕꯅꯤ ꯇꯧꯔꯤꯁꯤ"꯫ "ꯍꯣꯏ ꯏꯅꯝꯃ, ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯁꯤꯗꯤ ꯈꯔꯁꯨ ꯐꯤꯡꯒꯟꯕꯅꯤ"꯫ "ꯑꯗꯨꯅꯤ ꯏꯆꯟ"꯫ ꯑꯗꯨꯕꯨ ꯑꯁꯥꯅ ꯃꯕꯨꯛꯇ ꯇꯨꯃꯤꯟ ꯃꯇꯣꯝꯇ ꯈꯟꯖꯔꯛꯏ, "ꯀꯔꯤꯅꯣ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗꯤ? ꯃꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯏꯅ, ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗ ꯅꯨꯡꯁꯤꯅ ꯐꯖꯕ ꯋꯥꯍꯩꯒ ꯍꯥꯏꯔꯝꯒꯗ꯭ꯔꯥ, ꯂꯨꯅ ꯂꯣꯏꯅꯕꯤꯔꯝꯒꯗ꯭ꯔꯅꯦ? ꯉꯁꯤ ꯃꯥꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯃꯁꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯝꯒꯗꯕ ꯁꯨꯛꯃꯥꯟ ꯃꯥꯟꯗꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯥꯏ ꯃꯥꯏꯊꯣꯡ ꯁꯛꯐꯝꯁꯤꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯁꯤ, ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯠꯇꯨꯅ ꯐꯨꯝꯂꯒ ꯂꯩꯔꯤ꯫ ꯂꯣꯏꯅꯔꯝꯃꯣꯏ ꯈꯪꯏ, ꯑꯩ ꯆꯤꯡꯅꯩ, ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯔꯝꯒꯅꯤ ꯈꯣꯏꯗꯥꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯃꯃꯥ ꯑꯩꯅ ꯊꯥꯖꯕ ꯁꯨꯛꯉꯝ ꯉꯝꯗꯦ ꯃꯑꯣꯡ ꯃꯇꯧꯁꯤꯗ"꯫ ꯑꯁꯥꯒꯤ ꯋꯥꯈꯜꯗꯨꯅ ꯄꯨꯝꯍꯦꯟꯕꯕꯨ ꯆꯤꯡꯅꯔꯛꯂꯤ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯣꯏꯅꯕꯤꯔꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯕ ꯑꯃ ꯀꯟꯅ ꯄꯣꯛꯂꯛꯂꯤ꯫ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯏꯟꯗꯨ ꯃꯥꯅꯁꯨ ꯃꯕꯨꯛꯇ ꯇꯨꯃꯤꯟ ꯁꯣꯟꯖꯩ, "ꯑꯩꯒꯤ ꯏꯆꯥꯁꯦ ꯋꯥꯔꯛꯇꯕ ꯌꯥꯗ꯭ꯔꯦ, ꯑꯁꯤ ꯌꯥꯗ꯭ꯔꯦ, ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯌꯨꯝꯁꯤ ꯀꯥꯏꯕ ꯇꯥꯔꯦ꯫ ꯋꯥꯔꯤꯁꯤ ꯁꯦꯡꯅ ꯏꯃꯧ ꯏꯕꯦꯝꯃꯒꯤ ꯃꯃꯥ ꯏꯕꯦꯝꯃꯁꯤꯗ ꯏꯆꯟꯁꯤꯗ ꯅꯤꯡꯊꯤꯅ ꯁꯥꯗꯨꯅ ꯃꯣꯏꯒ ꯄꯨꯟꯅ ꯋꯥꯇꯥꯅꯔꯒ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ ꯏꯆꯥꯁꯤ ꯋꯥꯔꯛꯍꯧꯗꯕ ꯌꯥꯗ꯭ꯔꯦ, ꯋꯥꯈꯜ ꯇꯥꯍꯜꯍꯧꯗꯕ ꯌꯥꯗ꯭ꯔꯦ"꯫ ꯏꯟꯗꯨꯒꯤ ꯋꯥꯈꯜꯗꯨꯅꯁꯨ ꯃꯁꯥꯒꯤ ꯃꯇꯧꯗ ꯑꯁꯥꯅ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯏꯔꯥꯏ ꯂꯥꯏꯅ ꯆꯤꯡꯅꯕꯁꯤ ꯑꯗꯨꯝ ꯏꯄꯣꯛꯇ ꯄꯣꯛꯇꯝꯂꯒꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯈꯪꯏ꯫ ꯃꯔꯝꯗꯨꯒꯤ ꯋꯥꯈꯜꯁꯤꯡꯗꯨ ꯃꯕꯨꯛꯇ ꯃꯊꯟꯇ ꯃꯗꯣꯝꯅꯇ ꯈꯟꯖꯤꯟꯖꯕꯅꯤ, ꯁꯣꯟꯖꯕꯅꯤ ꯋꯥꯍꯩꯁꯤꯡꯗꯨ ꯆꯤꯟꯕꯥꯜ ꯀꯥꯡꯊꯣꯛꯇꯅ ꯄꯨꯛꯅꯤꯡ ꯑꯗꯨꯗ ꯂꯣꯟꯅ ꯇꯨꯝꯃꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯗ ꯈꯟꯕ ꯋꯥꯈꯜ ꯀꯅꯥ ꯑꯃꯅꯁꯨ ꯈꯪꯂꯨꯕ ꯎꯁꯤꯜꯂꯨꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯅꯨꯡꯗ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯒꯤ ꯃꯗꯨꯗꯒꯤ ꯑꯁꯥꯎꯕ ꯑꯗꯨꯅ
ꯃꯄꯥꯜ ꯊꯣꯔꯛꯂꯕꯗꯤ ꯂꯥꯏꯅꯃꯛ ꯃꯤꯑꯣꯏ ꯑꯃꯅ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯈꯪꯕ ꯎꯠꯊꯣꯛꯄ ꯉꯝꯈꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯈꯜꯒꯤ ꯊꯃꯣꯏꯒꯤ ꯃꯃꯤꯁꯤꯡ ꯑꯁꯤ ꯃꯥꯏꯊꯣꯡꯗ ꯂꯣꯏꯅ ꯑꯗꯨꯃꯛ ꯇꯥꯏ꯫ ꯃꯥꯏꯊꯣꯡꯒꯤ ꯁꯛꯐꯝ ꯌꯦꯡꯂꯒ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡꯒꯤ ꯅꯨꯡꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯂꯥꯝꯁꯤꯜꯂꯒ ꯈꯔ ꯃꯈꯩ ꯈꯪꯗꯣꯛꯄ ꯎꯠꯊꯣꯛꯄ ꯌꯥꯏ, ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯄꯨꯝꯍꯦꯟꯕꯒꯤ ꯅꯨꯡꯗ ꯐꯥꯎꯔꯤꯕ ꯂꯨꯁꯤꯕꯨ ꯌꯥꯗꯕ, ꯁꯥꯎꯅꯤꯡꯕ, ꯄꯥꯝꯗꯕ ꯄꯣꯛꯄꯒꯤ ꯑꯁꯥꯎꯕ ꯄꯦꯟꯗꯕꯁꯤꯡ ꯑꯗꯨ ꯉꯁꯤ ꯄꯨꯝꯍꯦꯟꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯃꯤ ꯂꯥꯏꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯑꯗꯨꯕꯨ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯁꯥꯃꯥꯅ ꯈꯪꯗꯣꯛꯈ꯭ꯔꯦ, ꯎꯠꯊꯣꯛꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯗꯨꯗ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯉꯥꯡꯃꯛꯇꯤ ꯑꯣꯏꯗꯕꯅ ꯑꯁꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯕ ꯉꯝꯈ꯭ꯔꯦ, ꯃꯗꯨꯗꯤ ꯄꯨꯝꯍꯦꯟꯕꯒꯤ ꯅꯨꯡꯗ ꯑꯁꯥꯎꯕ, ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯌꯣꯝꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯒ ꯑꯁꯥꯅ ꯑꯃꯨꯛꯁꯨ ꯌꯥꯝ ꯆꯥꯎꯅ ꯏꯔꯥꯏ ꯂꯥꯏꯅ ꯎꯕ ꯉꯝꯂꯛꯏ ꯃꯗꯨꯗꯤ ꯄꯨꯝꯍꯦꯟꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯃꯥꯒꯤ ꯃꯆꯥꯅꯤꯡꯉꯣꯜ ꯑꯣꯏꯔꯤꯕꯤ ꯃꯌꯣꯜ ꯁꯅꯥ ꯑꯁꯤꯕꯨ ꯄꯥꯝꯗꯦ, ꯅꯨꯡꯁꯤꯗꯦ, ꯈꯣꯏꯗꯥꯕ ꯁꯨꯛꯄꯣꯛ ꯄꯣꯛꯇꯦ ꯍꯥꯏꯕꯁꯤꯃ ꯂꯥꯏꯅ ꯈꯪꯖꯤꯜꯍꯧꯈ꯭ꯔꯦ, ꯎꯠꯊꯣꯛꯍꯧꯈ꯭ꯔꯦ꯫ ꯃꯗꯨ ꯈꯪꯂꯕꯗ ꯑꯁꯥ ꯋꯥꯈꯜꯗꯨ ꯂꯩꯇꯥꯈꯤꯗ꯭ꯔꯦ, ꯅꯨꯡꯅꯥꯡꯕ ꯄꯣꯛꯈ꯭ꯔꯦ ꯄꯨꯛꯅꯤꯡꯗꯨ꯫ ꯆꯥꯛꯇꯣ ꯑꯁꯥ ꯑꯃꯗꯤ ꯏꯟꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯣꯛꯂ ꯃꯇꯨꯡ ꯑꯃꯨꯛ ꯃꯌꯣꯜ ꯁꯅꯥꯁꯨ ꯆꯥꯊꯣꯛꯂꯦ꯫ ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡ ꯍꯔꯥꯎ ꯍꯔꯥꯎ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯁꯥꯒ ꯃꯆꯥꯅꯨꯄꯤꯒꯗꯨ ꯃꯈꯣꯏꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯀꯥꯗ ꯆꯪꯂꯛꯄꯗ ꯄꯨꯝꯍꯦꯟꯕꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯁꯥꯗꯨ ꯐꯝꯊꯈ꯭ꯔꯦ ꯁꯣꯐꯥꯗꯨꯗ, ꯑꯗꯨꯒ "ꯅꯪꯁꯨ ꯁꯤꯗ ꯑꯃꯨꯛꯇ ꯐꯝꯂꯨ ꯂꯥꯎ, ꯏꯃꯥ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯌꯥꯝ ꯀꯟꯅ ꯁꯥꯅꯤꯡꯂꯤ, ꯂꯥꯎ ꯑꯃꯨꯛꯇ"꯫ ꯃꯌꯣꯜ ꯁꯅꯥ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯏ, ꯑꯗꯨꯒ "ꯀꯩꯅꯣ, ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯁꯤ ꯏꯃꯥ, ꯀꯩꯕꯨꯅꯣ? ꯄꯨꯝꯍꯦꯟꯕꯗꯤ, ꯏꯕꯨꯡꯉꯣ ꯄꯨꯝꯍꯦꯟꯕꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ?" "ꯏꯃꯥ ꯃꯥꯗꯤ ꯆꯠꯊꯣꯛꯂꯝꯒꯅꯤꯌꯦ, ꯌꯨꯝꯗꯒꯤ ꯊꯣꯛꯂꯝꯒꯅꯤ"꯫ "ꯑꯣ ꯐꯔꯦ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯌꯨꯝꯁꯤꯗ ꯏꯃꯥꯅ ꯂꯥꯛꯂꯒ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯁꯤ ꯀꯔꯤꯒꯤꯅꯣ?" ꯃꯌꯣꯜ ꯁꯅꯥꯅ ꯇꯞꯅ, "ꯏꯃꯥ, ꯗꯥꯍꯦꯟꯅꯕꯨ ꯑꯗꯨꯝꯅꯃꯛ ꯍꯦꯛ ꯇꯧꯈꯤꯕ꯭ꯔꯅꯦ? ꯃꯥꯅ ꯏꯃꯥꯗ ꯀꯔꯝꯅ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯄ ꯌꯥꯎꯈꯤꯕꯒꯦ?" "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯁꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯑꯣꯏꯗ꯭ꯔꯦꯅꯦ ꯑꯉꯥꯡ꯫ ꯃꯤꯒꯤ ꯃꯤꯇꯤꯛ ꯃꯤꯔꯧ, ꯃꯤꯒꯤ ꯁꯥꯖꯠ ꯁꯑꯣꯡ, ꯃꯑꯣꯡ ꯃꯇꯧꯗ ꯈꯔ ꯃꯈꯩꯗꯤ ꯃꯤ ꯑꯁꯤꯅ ꯀꯔꯤ ꯈꯜꯂꯤ, ꯄꯨꯛꯅꯤꯡꯗꯨꯗꯅ ꯀꯔꯤ ꯅꯤꯡꯂꯤ ꯍꯥꯏꯅ ꯎꯕꯁꯤ ꯉꯝꯂꯦꯅꯦ, ꯈꯪꯕ ꯉꯝꯂꯦꯅꯦ ꯏꯃꯥꯅ꯫ ꯏꯃꯥ, ꯅꯪꯒꯤ ꯃꯇꯧ, ꯅꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯏꯃꯥ ꯁꯤꯡꯅꯩ, ꯏꯃꯥꯅ ꯁꯤꯡꯅꯕ ꯈꯔ ꯂꯩ, ꯃꯁꯤ ꯁꯣꯏꯗꯅ ꯆꯨꯝꯂꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯏꯃꯥꯅ ꯅꯤꯡꯈꯤꯕꯗꯣ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ"꯫ ꯃꯌꯣꯜ ꯁꯅꯥꯅ ꯁꯠ ꯇꯍꯥ ꯇꯍꯥ, "ꯏꯃꯥ ꯅꯠꯇꯦꯌꯦ, ꯑꯩ ꯀꯩꯁꯨꯝꯇ ꯇꯧꯗꯦ, ꯏꯃꯥꯅ ꯈꯜꯂꯤꯗꯣ ꯂꯥꯜꯂꯦ, ꯑꯣꯟꯅꯔꯦ, ꯅꯠꯇꯦꯌꯦ ꯏꯃꯥ, ꯏꯃꯥꯒꯤ ꯃꯌꯣꯜ ꯁꯅꯥ, ꯏꯃꯥꯅ ꯈꯟꯕ ꯅꯤꯡꯕ ꯉꯥꯛꯇꯨꯅ ꯆꯨꯝꯒꯅꯤ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ, ꯃꯗꯨ ꯌꯥꯝ ꯑꯁꯣꯏꯕ ꯋꯥꯐꯝ ꯍꯥꯏꯗꯣ ꯑꯣꯏꯒꯅꯤ, ꯑꯣꯏꯅꯤꯌꯦ ꯏꯃꯥ"꯫ ꯑꯁꯥꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯗꯨꯅ ꯃꯆꯥꯗ ꯌꯦꯡꯏ꯫ ꯃꯌꯣꯜ ꯁꯅꯥꯗꯨ ꯃꯃꯥꯅ ꯃꯥ ꯑꯃꯗꯤ ꯄꯨꯝꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯏꯅꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯈꯪꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯔꯤ꯫ "ꯏꯃꯥ, ꯑꯩꯒ ꯗꯥꯍꯦꯟꯒ ꯀꯩꯁꯨꯝꯇ ꯂꯩꯅꯗꯦ, ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯗꯕꯁꯨ ꯂꯩꯇꯦ, ꯑꯗꯨꯝ ꯆꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯌꯦ ꯏꯃꯥ"꯫ ꯑꯁꯥ ꯃꯆꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯁꯣꯔ ꯑꯃꯇꯪ ꯁꯥꯡꯂꯞ ꯍꯣꯟꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ "ꯐꯔꯦ, ꯌꯥꯔꯦ, ꯇꯣꯛꯂꯒꯦ, ꯏꯃꯥ ꯇꯣꯛꯂꯒꯦ, ꯑꯗꯣ ꯅꯪ ꯁꯦꯡꯅ ꯈꯨꯝꯃꯨ, ꯏꯃꯥ ꯋꯥꯍꯪ ꯑꯃꯇꯪꯗꯤ ꯅꯪꯉꯣꯟꯗ ꯍꯪꯒꯦ, ꯑꯩ ꯍꯪꯒꯦ, ꯁꯦꯡꯅ ꯈꯨꯝꯃꯨ ꯅꯪ, ꯁꯤꯃꯗꯤ ꯏꯃꯥꯗꯅꯦ ꯋꯥꯁꯨ ꯂꯣꯠꯄ ꯌꯥꯔꯣꯏ, ꯂꯣꯠꯂꯛꯀꯅꯨ"꯫ ꯃꯌꯣꯜ ꯁꯅꯥꯅ ꯇꯞꯅ ꯂꯠꯂꯤ, "ꯏꯃꯥ, ꯀꯩꯅꯣ, ꯀꯩ ꯋꯥꯐꯝꯅꯣ ꯏꯃꯥ? ꯇꯁꯦꯡꯅ ꯆꯨꯝꯅ ꯈꯨꯝꯂꯛꯎ, ꯄꯥꯎꯈꯨꯝ ꯄꯤꯔꯛꯎ, ꯏꯃꯥꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯣ ꯆꯨꯝꯅ ꯄꯤꯔꯛꯎ"꯫ ꯃꯌꯣꯜ ꯁꯅꯥ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯁꯥꯅ ꯃꯈꯥ ꯇꯥꯔꯛꯂꯗꯨꯅ, "ꯏꯃꯥꯒꯤ ꯃꯌꯣꯜ ꯁꯅꯥ, ꯅꯪꯒꯤꯅ ꯄꯨꯔꯣꯏꯕ, ꯑꯩꯒꯤꯅ ꯏꯌꯥꯅꯨꯄꯥ ꯑꯣꯏꯔꯤꯕ ꯄꯨꯝꯍꯦꯟꯕꯒ ꯅꯈꯣꯏ ꯑꯅꯤ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤꯗꯤ ꯊꯝꯂꯕ꯭ꯔꯥ? ꯃꯗꯨ ꯊꯝꯂꯕ꯭ꯔꯥ? ꯏꯃꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯗ ꯅꯪ ꯏꯀꯥꯏꯕ, ꯍꯪꯒꯣꯏꯕ, ꯍꯩꯅꯗꯕ ꯑꯃꯠꯇ ꯄꯣꯛꯀꯅꯨ꯫ ꯏꯃꯥꯅ ꯀꯔꯤꯅꯣꯃ ꯁꯨꯝ ꯈꯪꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯍꯪꯂꯛꯄꯅꯤ ꯋꯥꯍꯪꯁꯤ ꯅꯪꯉꯣꯟꯗ, ꯑꯩꯒꯤ ꯏꯆꯥꯗ꯫ ꯏꯃꯥ, ꯍꯥꯏꯌꯨ, ꯅꯪ ꯁꯦꯡꯅ ꯈꯨꯝꯃꯨ ꯏꯃꯥꯗ, ꯅꯪ ꯑꯃꯗꯤ ꯄꯨꯝꯍꯦꯟꯕ ꯅꯈꯣꯏ ꯑꯅꯤ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯊꯝꯂꯕ꯭ꯔꯣ? ꯅꯨꯡꯁꯤ ꯆꯥꯟꯅꯅ, ꯊꯃꯣꯏ ꯈꯣꯏꯗꯤꯟꯅꯗꯅ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯕ꯭ꯔꯣ ꯅꯈꯣꯏ ꯑꯅꯤ"꯫ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯏꯜꯂꯤꯕ ꯐꯤꯗꯨꯒꯤ ꯐꯤꯖꯤꯗꯨ ꯇꯞꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏ, ꯃꯃꯥꯏꯗꯨꯁꯨ ꯁꯨꯝ ꯅꯣꯟꯊꯈ꯭ꯔꯦ꯫ "ꯏꯃꯥꯒꯤ ꯃꯌꯣꯜ,
ꯃꯌꯣꯜꯁꯅꯥ, ꯀꯔꯤꯒꯤꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤꯕꯗꯤ? ꯄꯤꯌꯨ, ꯄꯥꯈꯨꯝ ꯄꯤꯌꯨ. ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯍꯪꯂꯤꯕ ꯋꯥꯍꯪ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯁꯦ ꯈꯨꯝꯃꯣ. ꯃꯌꯣꯜꯁꯅꯥ ꯇꯞꯅ ꯍꯟꯗꯛꯃꯨꯛꯇꯤ, ꯏꯃꯥ, ꯂꯩꯇꯦ, ꯂꯩꯅꯗꯦ. ꯑꯩꯒꯤ ꯗꯥꯍꯦꯟꯒ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯊꯝꯕ ꯑꯝꯇ ꯂꯩꯇꯦ, ꯂꯩꯅꯗꯦ, ꯊꯝꯗ꯭ꯔꯤ. ꯃꯁꯥꯒꯤ ꯄꯥꯎꯈꯨꯝꯗ ꯑꯥꯁꯥ ꯊꯃꯣꯏꯗ ꯈꯨꯇꯨꯝ ꯁꯨꯏ, ꯃꯃꯥꯏꯗꯣ ꯁꯨꯛꯇꯨꯅ ꯈꯥꯡꯉꯤ. ꯂꯨꯍꯣꯡꯕ ꯑꯁꯨꯛ ꯀꯨꯏꯔꯕꯁꯤꯐꯥꯎ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯅꯗ꯭ꯔꯤꯕ? ꯏꯃꯥꯒꯤ ꯃꯌꯣꯜꯁꯅꯥ, ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯀꯔꯤ ꯑꯣꯏꯅꯅꯣ? ꯀꯔꯤ ꯑꯣꯏꯅꯅꯣ? ꯏꯃꯥ, ꯏꯃꯥꯅ ꯈꯜꯂꯤꯕꯁꯦ ꯁꯣꯏꯗꯅ ꯆꯨꯝꯂꯅꯤ ꯑꯩ ꯈꯪꯏ. ꯅꯪ ꯑꯃꯗꯤ ꯄꯨꯝꯍꯦꯟꯕ ꯀꯩꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯂꯣꯏ. ꯑꯗꯨꯛ ꯇꯍꯥ ꯆꯦꯜꯂꯒ ꯑꯗꯨꯛ ꯊꯨꯖꯤꯟꯈꯤꯕ ꯂꯨꯍꯣꯡꯕꯗꯣ, ꯃꯗꯨ ꯑꯣꯏꯕꯅ ꯑꯩ ꯈꯪꯏ ꯏꯁꯥꯕꯨ ꯌꯨꯝꯁꯤꯗ ꯅꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯅ ꯂꯦꯜꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ, ꯏꯃꯥ ꯈꯪꯏ. ꯃꯌꯣꯜꯁꯅꯥꯗꯨ ꯃꯃꯥꯏꯗ ꯍꯦꯟꯅ ꯂꯨꯞꯊꯈ꯭ꯔꯒ ꯋꯥ ꯍꯥꯏꯗꯣꯛꯄ ꯉꯥꯡꯊꯣꯛꯄ ꯉꯝꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯍꯥꯏꯌꯨ, ꯆꯨꯝꯂꯕ꯭ꯔꯥ? ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯈꯜꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯆꯨꯝꯂꯕ꯭ꯔꯥ? ꯃꯗꯨꯁꯤꯡꯗꯨꯅ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯗ꯭ꯔꯥ? ꯍꯥꯏꯌꯨ, ꯍꯥꯏꯌꯨ ꯏꯃꯥꯒꯤ ꯃꯌꯣꯜꯁꯅꯥ, ꯍꯥꯏꯌꯨ. ꯃꯌꯣꯜꯁꯅꯥ ꯃꯀꯣꯛ ꯅꯣꯝꯂꯛꯏ ꯇꯞꯅ. ꯏꯃꯥ, ꯅꯆꯥꯒꯤ ꯃꯐꯝꯗ ꯄꯥꯎꯈꯨꯝ ꯂꯩꯇꯦ. ꯏꯃꯥꯅ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯆꯥꯗ ꯂꯩꯇꯦ, ꯁꯦꯡꯅ ꯂꯩꯇꯦ ꯏꯃꯥ. ꯑꯗꯨꯅ ꯏꯃꯥꯅ ꯈꯟꯅꯤꯡꯕ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯝ ꯈꯜꯂꯨ, ꯈꯟꯕꯤꯈ꯭ꯔꯣ ꯋꯥꯈꯜꯅ. ꯏꯃꯥꯒꯤ ꯁꯅꯥ, ꯃꯌꯣꯜꯁꯅꯥ. ꯏꯃꯥ. ꯑꯥꯁꯥꯒꯤ ꯋꯥꯈꯜꯗꯨ ꯈꯪꯋꯥ ꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯈꯜꯂꯛꯄꯗ. ꯃꯍꯥꯛꯅ ꯑꯗꯨꯛ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯆꯥꯁꯤꯅ ꯂꯩꯔꯦ ꯍꯥꯏꯅ ꯅꯤꯡꯂꯨꯕ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯣꯏꯔꯒ ꯂꯩꯔꯝꯂꯦ. ꯅꯪꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕ꯭ꯔꯥ? ꯅꯅꯦꯝ ꯅꯀꯨ ꯑꯁꯤꯅꯗꯤ ꯅꯪꯕꯨ ꯀꯔꯝꯅ ꯂꯣꯏꯅꯩ? ꯅꯪꯒ ꯄꯨꯝꯍꯦꯟꯕꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯈꯪꯕ꯭ꯔꯥ? ꯅꯪꯒꯤ ꯅꯅꯦꯝ ꯑꯣꯏꯕꯤꯗꯨꯅꯗꯤ ꯈꯪꯗꯕ꯭ꯔꯥ? ꯃꯌꯣꯜꯁꯅꯥ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ. ꯇꯧꯏ. ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯗꯤ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯏ. ꯃꯆꯥ ꯅꯤꯡꯉꯣꯜꯒꯨꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯌꯦ ꯏꯃꯥ. ꯑꯗꯨꯒ ꯈꯪꯕꯗꯤ ꯇꯧꯔꯤꯕ ꯅꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗꯤ ꯈꯪꯗꯕ꯭ꯔꯣ? ꯃꯥꯅ ꯈꯪꯗꯕ꯭ꯔꯥ? ꯏꯃꯥ, ꯈꯪꯕꯅꯤ. ꯏꯃꯥꯅꯁꯨ ꯗꯥꯍꯦꯟꯕꯨ ꯐꯅ ꯆꯩꯉꯥꯡ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯗꯦ, ꯇꯥꯗꯦ ꯑꯗꯨꯝ. ꯑꯥꯁꯥ ꯇꯞꯂꯤ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯁꯥꯒꯩꯁꯤꯗ ꯃꯧ ꯑꯣꯏꯅ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯅꯁꯥ ꯅꯊꯟꯅꯇ ꯈꯜꯂꯒ ꯌꯦꯡꯖꯕꯗ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯥ? ꯃꯗꯨ ꯆꯥꯔꯤꯕ꯭ꯔꯣ? ꯃꯌꯣꯜꯁꯅꯥ ꯈꯨꯝꯂꯛꯇꯦ, ꯇꯨꯃꯤꯟ ꯂꯩꯈꯤ. ꯅꯪꯅ ꯌꯨꯝꯁꯤꯗ ꯅꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯒꯅꯤ? ꯀꯌꯥꯝ ꯀꯨꯏꯅ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯏꯃꯥ, ꯑꯗꯨꯒꯤꯗꯤ ꯑꯩ ꯉꯝꯒꯅꯤꯌꯦ ꯏꯃꯥ. ꯅꯆꯥꯗ ꯊꯧꯅꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ. ꯑꯩ ꯁꯣꯏꯗꯅ ꯉꯝꯒꯅꯤꯌꯦ ꯑꯗꯨꯒꯤꯗꯤ ꯏꯃꯥ. ꯑꯥꯁꯥ ꯃꯃꯥꯏꯗꯣ ꯑꯃꯨꯛꯇꯪ ꯅꯥꯟꯊꯣꯛꯏ. ꯑꯗꯨꯒ ꯌꯨꯝ ꯑꯃ ꯄꯥꯟꯕꯗ, ꯌꯨꯝ ꯑꯃꯒꯤ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯅꯨꯄꯥꯒꯤ, ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯊꯧꯗꯥꯡ, ꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯕꯅꯤ. ꯐꯪꯐꯝ ꯊꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏꯕ ꯊꯧꯗꯥꯡ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯂꯩꯕꯅꯤ. ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯑꯣꯏꯅ ꯅꯪꯉꯣꯟꯗꯗꯤ ꯋꯥꯠꯂꯛꯀꯗꯣꯏꯅꯤ. ꯁꯤ ꯆꯨꯝꯃꯤꯀꯣ? ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ ꯌꯥꯅꯤꯡꯉꯤꯀꯣ? ꯃꯌꯣꯜꯁꯅꯥ ꯃꯀꯣꯛꯁꯨ ꯅꯣꯝꯃꯤ. ꯏꯁꯥꯒꯤ ꯑꯄꯥꯝꯕꯗ ꯏꯃꯥꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯇꯨꯅ ꯏꯜꯂꯨꯕ ꯏꯃꯥꯅ ꯂꯥꯜꯂꯕ꯭ꯔꯥ? ꯂꯥꯟꯕ ꯇꯥꯔꯗ꯭ꯔꯅꯦ? ꯅꯪꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯕꯗꯤ ꯐꯔꯦ ꯈꯟꯅ ꯏꯃꯥꯅ ꯍꯔꯥꯎ ꯂꯨꯍꯣꯡꯕꯗꯨꯗ ꯌꯥꯍꯟꯈꯤꯕꯅꯤ, ꯅꯪꯕు ꯊꯦꯝꯂꯒ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯪꯅ ꯏꯆꯥꯅ ꯑꯣꯏꯔꯤꯕ ꯇꯧꯔꯝꯂꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤꯅ ꯀꯔꯤꯅꯣ? ꯃꯁꯤꯅ ꯀꯔꯤꯅꯣ? ꯏꯃꯥ, ꯌꯥꯔꯦꯕ, ꯇꯣꯛꯂꯁꯤ. ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯂꯁꯤ. ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤ ꯁꯥꯔꯒ ꯅꯆꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯊꯧꯅꯥ ꯍꯦꯟꯅ ꯍꯟꯊꯕꯒꯨꯝ ꯈꯜꯂꯤ. ꯑꯗꯨꯅ ꯁꯥꯔꯒꯨꯝꯁꯤ ꯏꯃꯥ. ꯏꯃꯥꯒꯤ ꯁꯅꯥ. ꯅꯆꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯏꯃꯥ. ꯏꯅꯦꯝ ꯏꯀꯨꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡꯈꯥꯗ ꯅꯆꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯤ. ꯅꯆꯥ ꯂꯩꯔꯤ. ꯑꯗꯨꯒ ꯄꯣꯛꯀꯅꯨ. ꯏꯃꯥꯅ ꯄꯥꯈꯠꯄꯗꯤ ꯄꯣꯛꯀꯅꯨ. ꯄꯣꯛꯄꯤꯒꯅꯨ ꯀꯔꯤꯝꯇ. ꯃꯌꯣꯜꯁꯅꯥ. ꯑꯥꯁꯥꯒꯤ ꯊꯃꯣꯏꯗꯨ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯈꯤꯗꯕ, ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛ ꯂꯥꯏꯃꯟ ꯑꯣꯏꯕ ꯍꯥꯏꯗꯨ ꯑꯣꯏꯈꯤꯒꯗꯧꯔꯤ. ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯌꯨꯝꯁꯤꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯗ ꯃꯍꯥꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯈ꯭ꯔꯦ.
ꯑꯁꯥꯅ ꯃꯤꯀꯨꯞꯇꯨꯗ ꯏꯟꯗꯨꯒ ꯋꯥꯔꯤ ꯁꯥꯅꯒꯦ ꯆꯞ ꯆꯥꯕꯤ ꯑꯃ ꯍꯥꯏꯅꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯌꯣꯜ ꯁꯅꯥꯅ ꯀꯞꯇꯨꯅ ꯃꯃꯥ ꯑꯁꯥꯕꯨ ꯂꯣꯟꯅ ꯇꯨꯃꯤꯟ ꯈꯥꯝꯂꯤ ꯑꯁꯥꯁꯨ ꯃꯁꯥꯅ ꯑꯗꯨꯝ ꯇꯧꯔꯕꯗ ꯎꯄꯥꯏ ꯂꯩꯇ ꯑꯗꯨꯃꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯅꯤꯡꯕ ꯀꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯤ ꯍꯜꯂꯛꯂꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝ ꯇꯝꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯨꯁꯤ ꯃꯥꯒꯤ ꯃꯋꯥ ꯃꯄꯥꯎꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯑꯗꯨꯝ ꯂꯤꯔꯨꯁꯤ ꯄꯤꯔꯝꯁꯤ ꯄꯣꯂꯣꯏ ꯑꯃꯗꯤ ꯃꯥꯒꯤꯁꯨ ꯅꯤꯡꯊꯧꯂꯦꯝꯕꯅ ꯇꯧꯔꯒ ꯅꯝꯗꯨꯅ ꯂꯨꯁꯤꯕꯨ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯃꯥꯒꯤ ꯇ꯭ꯌꯨꯃꯔꯁ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯆꯠꯈꯤꯕ ꯁꯔꯖꯔꯤ ꯇꯧꯔꯨꯕꯗꯨ ꯂꯣꯏꯔꯗꯨꯅ ꯍꯜꯂꯛꯂꯤ ꯍꯧꯖꯤꯛ ꯂꯨꯁꯤ ꯑꯃꯗꯤ ꯅꯤꯡꯊꯧꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯔꯛꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯨꯁꯤꯒꯤ ꯄꯨꯟꯁꯤꯕꯨꯅꯤ ꯂꯨꯁꯤꯒꯤ ꯁꯔꯖꯔꯤ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯥꯒꯤ ꯅꯤꯡꯁꯤꯡꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯃꯉꯣꯟꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯇ꯭ꯌꯨꯃꯔꯁ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯇꯩ ꯑꯍꯦꯟꯕ ꯃꯔꯨꯑꯣꯏꯕ ꯅꯔꯚꯁ ꯀꯌꯥ ꯁꯣꯛꯆꯤꯟꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯨꯁꯤꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯒꯤ ꯋꯥꯔꯤ ꯃꯥꯒꯤ ꯃꯀꯣꯛꯇꯨꯗꯒꯤ ꯅꯤꯡꯁꯤꯡꯕ ꯉꯝꯗ ꯑꯀꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯃꯁꯥꯗꯣ ꯑꯅꯥꯕ ꯂꯣꯏꯅꯕꯒꯨꯝ ꯇꯨꯃꯤꯟ ꯋꯥ ꯃꯆꯦꯠ ꯑꯃꯗ ꯐꯥꯎꯕ ꯍꯥꯏꯌꯨ ꯌꯥꯗ ꯊꯦꯝꯕ ꯌꯥꯗꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯂꯨꯁꯤ ꯃꯥꯗꯤ ꯃꯇꯧꯁꯤꯗ ꯅꯤꯡꯊꯧꯂꯦꯝꯕꯗꯤ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯈ꯭ꯔꯦ ꯂꯨꯁꯤꯅ ꯃꯍꯥꯛꯄꯨꯁꯨ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯕꯒꯨꯝ ꯎꯕꯤꯗ꯭ꯔꯕꯒꯨꯝ ꯇꯧꯕꯤꯈ꯭ꯔꯦ ꯑꯗꯨꯃꯛ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯃꯁꯨ ꯅꯤꯡꯊꯧꯂꯦꯝꯕ ꯂꯨꯁꯤꯅ ꯆꯥꯅꯕ ꯍꯥꯏꯅ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡꯗꯨ ꯅꯤꯡꯊꯤꯖꯅ ꯄꯨꯔꯛꯇꯨꯅ ꯊꯝꯂꯔꯤ ꯅꯤꯡꯊꯧꯂꯦꯝꯕꯅ ꯇꯞꯅ ꯂꯨꯁꯤꯒꯤ ꯅꯥꯀꯜꯗꯨꯗ ꯐꯝꯊꯔꯛꯂꯤ ꯑꯗꯨꯒ ꯂꯨꯁꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯦ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅꯇ ꯃꯥ ꯂꯩꯈꯤ ꯃꯇꯧꯗꯨ ꯎꯔꯒ ꯊꯃꯣꯏ ꯁꯣꯛꯂꯕ ꯅꯤꯡꯊꯧꯅ ꯅꯤꯡꯉꯝꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕꯁꯦ ꯍꯦꯟꯃꯟꯈꯤꯕꯅ ꯅꯪꯉꯣꯟꯗ ꯆꯩꯅꯥꯁꯨ ꯃꯁꯤꯡ ꯊꯤꯉꯝꯗ ꯄꯤꯈ꯭ꯔ ꯃꯥꯜꯂꯦ ꯂꯨꯁꯤ ꯅꯪꯅ ꯑꯁꯨꯝꯅ ꯂꯩꯈ꯭ꯔꯤꯕꯁꯦ ꯑꯩꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡꯗꯨꯒꯤ ꯃꯍꯩꯅ ꯑꯣꯏꯔꯗ꯭ꯔꯥ ꯀꯔꯝ ꯍꯥꯏꯕꯗꯨꯅ ꯑꯩꯒꯤ ꯏꯊꯛꯇ ꯅꯦꯠꯇꯨꯅ ꯂꯥꯛꯂꯕ꯭ꯔꯥ ꯂꯨꯁꯤ ꯅꯪꯕꯨ ꯑꯁꯨꯝ ꯇꯧꯕꯁꯦ ꯇꯧꯔꯅꯨꯕ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯤꯌꯦ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯪꯕु सेंना नुंसिये लुसी निंथौलेम्बु वाखलना ताउरी अदुबा दुम लुसीबु हंजिनना कौरई लुसी पाखुमदे पिरक्ता अदुमक ममित अनिदुना येंगबा खक ओइना येंगलई निंथौलेम्बना सत चाकसा थोकलसी लुसी निंथौदा यामुना येंगलगा लई कइगिनो नंग नैबु अदुक मुना येंगलिबा अइबु खंगजब्रो अइ मसक खंगजब्रो लुसी अइ नंगी दना निंथौलेम्बा वाहैदो हाइबदा खोंजल तानिकजै महाक पुकनिंग वखल पुंबा लोइना सोकथाख्रे सोनथाख्रे पिक्सिनख्रे हाइबा यारी लुसी वा मसेत अमता ngang निंथौलेम्बदा येंगलंबदगी मिट येंगदु होंगदोख्रे लुसी चा खसिक ओइरसु सासी चसिनबा तौसी लुसी पाखुम खुंबा हैट्रबी अमगुम तुमिनता लई मागी सिनबाल अनिदो फोचिन खिबुगुम तौख्रे निंथौलेम्बा मतौदो निंगमदना येंगी अदुबो खजिक अमुक चंगसिलक्लगा लुसीगी मसादो पाइदुना सोकलगा मनाक्ता नक्सिलहनगे हाइना तौरई मतौदुदा लुसीदो फटफिन हंदोख्रे अदुगा कीना निंथौलेम्बा मंगोंदा येंगलक्तुना मसा माउदो तासिन कपलगा लैरक्ली मतौ अदुदा निंथौलेम्बा मथंता थमोइदो खुदुम सुजै ममित चेकना उसिंदुना मया चिकजै अदुगा लुसी अइ मिथुक नतिगे करिगिनो नंगना तुमना तौरिबा अइ नंगी ददानी निंथौनी लुसी दो कौखलक्ली हेना मसिंदना उहै अमकक सोली खंदे नई कनानो हाइबा अइ खंदे लुसीगी अंगाउबिगुम लब मतौ अदुना निंथौलेम्बगी थमोइगी मफम खुदिंगदा चैना हाइबा चैनादुना पीररी खुदोल तमलरी लुसीना कप्पगी खोंजेलदुना निंथौलेम्बगी ममाइबेम लई ममासु कादुदा संगलक्ली करी तौर्या इमो करी तौ यारबगे इमागी निंथौलेम्बा खुमलक्ते तुमिना लैमा लुसीगी मनाक्ता संगसिलक्लगा लुसीना मसा तासिलिबा खोटलिबदो लौथोकपिनबा हाइना लाक्नरगा लुसी इमागी लुसी
ꯏꯁꯥꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯁꯤ ꯑꯁꯨꯝꯅ ꯇꯧꯒꯅꯨ ꯁꯤ ꯃꯨꯛꯀꯅꯨꯅꯤ ꯅꯁꯥꯗꯣ ꯁꯤ ꯆꯨꯝꯅ ꯂꯩꯌꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏꯌꯦ ꯁꯤ ꯂꯨꯁꯤ ꯀꯞꯅ ꯀꯞꯅ ꯃꯈꯨꯠꯇꯨꯅ ꯅꯤꯡꯊꯧꯂꯦꯝꯕꯗ ꯊꯤꯜꯂꯛꯏ ꯃꯗꯨꯗ ꯂꯩꯃꯅ ꯀꯤꯒꯅꯨ ꯅꯪꯒꯤ ꯗꯗꯥꯅꯦ ꯅꯪꯒꯤ ꯗꯗꯥ ꯅꯤꯡꯊꯧ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯦ ꯏꯃꯥꯒꯤ ꯂꯨꯁꯤ ꯂꯨꯁꯤ ꯑꯗꯨꯃꯛ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗ ꯍꯣꯡꯗ ꯂꯩ ꯑꯗꯨꯒ ꯅꯤꯡꯊꯧꯂꯦꯝꯕꯗꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯂꯩꯔꯛꯏ ꯂꯩꯃꯅ ꯂꯨꯁꯤꯕꯨ ꯇꯞꯅ ꯊꯦꯝꯗꯨꯅ ꯇꯨꯃꯤꯟ ꯂꯩꯍꯟꯈ꯭ꯔꯦ ꯃꯇꯧꯗꯨ ꯂꯥꯛꯁꯤꯟꯈ꯭ꯔꯦ ꯅꯤꯡꯊꯧꯂꯦꯝꯕ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗ ꯏꯃꯥ ꯑꯩꯒꯤ ꯂꯨꯁꯤꯁꯤ ꯑꯩꯅ ꯀꯧꯕ ꯈꯨꯝꯈꯤꯗ꯭ꯔꯦ ꯃꯥ ꯑꯩꯕꯨꯁꯨ ꯃꯁꯛ ꯈꯪꯗꯕꯒꯨꯝ ꯃꯥꯒꯤ ꯃꯇꯧꯁꯤ ꯇꯧꯏ ꯏꯃꯥ ꯑꯩꯒꯤ ꯂꯨꯁꯤꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯈꯤꯗ꯭ꯔꯦ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯁꯤ ꯀꯩꯒꯤꯅꯣ ꯏꯃꯥ ꯂꯨꯁꯤꯁꯦ ꯑꯩꯅ ꯀꯧꯕ ꯑꯃꯨꯛꯇꯗꯤ ꯈꯨꯝꯍꯜꯂꯨ ꯏꯃꯥ ꯑꯩ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯑꯋꯥꯕ ꯑꯝꯇ ꯄꯤꯔꯔꯣꯏ ꯆꯩꯅꯥꯁꯨ ꯐꯪꯍꯜꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯒꯦ ꯑꯩ ꯍꯥꯏꯖꯒꯦ ꯏꯃꯥ ꯂꯨꯁꯤꯁꯦ ꯑꯩꯅ ꯀꯧꯕ ꯃꯥ ꯈꯨꯝꯈꯤꯗ꯭ꯔꯦ ꯑꯃꯨꯛꯇ ꯈꯨꯝꯍꯜꯂꯨ ꯑꯩꯅ ꯀꯧꯕ ꯑꯃꯨꯛꯇ ꯈꯨꯝꯍꯜꯂꯨ ꯏꯃꯥ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯗ ꯂꯩꯃꯁꯨ ꯃꯄꯤ ꯇꯥꯔꯛꯂꯦ ꯈꯣꯟꯖꯦꯜ ꯇꯅꯤꯛꯅ ꯅꯤꯡꯊꯧ ꯏꯃꯥꯒꯤ ꯅꯤꯡꯊꯧꯂꯦꯝꯕ ꯏꯃꯥ ꯑꯁꯨꯛ ꯃꯥꯕꯨ ꯂꯨꯁꯤꯕꯨ ꯅꯨꯡꯁꯤꯖꯕ ꯅꯨꯡꯁꯤꯃꯜꯂꯨꯕꯗꯨꯒꯤ ꯃꯍꯩꯔꯣ ꯃꯗꯨꯒꯤ ꯃꯍꯩꯅꯔꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯥ ꯂꯨꯁꯤꯕꯨ ꯊꯦꯝꯃꯨ ꯃꯥꯕꯨ ꯑꯩꯅ ꯀꯧꯕ ꯑꯃꯨꯛꯇꯗꯤ ꯈꯨꯝꯍꯜꯂꯨ ꯑꯩꯅ ꯀꯧꯕ ꯑꯃꯨꯛꯇꯗꯤ ꯈꯨꯝꯍꯜꯂꯨ ꯏꯃꯥ ꯍꯥꯏꯔꯒ ꯅꯤꯡꯊꯧꯂꯦꯝꯕ ꯃꯄꯤ ꯇꯥꯔꯛꯂꯦ ꯃꯇꯧꯗꯨ ꯂꯨꯁꯤꯗꯤ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯅꯤꯡꯊꯧꯂꯦꯝꯕ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯃꯍꯥꯛ ꯂꯨꯁꯤꯗ ꯅꯨꯡꯁꯤꯅ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯊꯣꯔꯛꯈ꯭ꯔꯦ ꯀꯥꯗꯨꯗꯒꯤ ꯃꯐꯝꯗ ꯑꯩꯁꯦ ꯃꯤꯐꯠꯇ ꯗꯨꯔꯚꯥꯁꯥꯒꯤ ꯃꯁꯛ ꯁꯛꯂꯣꯟ ꯍꯥꯏꯗꯨ ꯑꯣꯏꯔꯨꯕꯅ ꯉꯁꯤꯗꯤ ꯑꯩꯁꯨ ꯆꯩꯅꯥ ꯐꯪꯂꯦ ꯆꯩꯊꯦꯡ ꯅꯪꯂꯦ ꯑꯗꯨꯕꯨ ꯂꯨꯁꯤ ꯑꯩ ꯂꯥꯜꯂꯦ ꯅꯪꯒꯤ ꯅꯇꯧꯁꯦ ꯐꯔꯣ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯁꯦꯡꯅ ꯉꯝꯗ꯭ꯔꯦ ꯂꯨꯁꯤ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯋꯥꯔꯕ ꯁꯣꯠꯊꯔꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯁꯣꯜꯂꯛꯄꯅꯤ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨ ꯅꯤꯡꯉꯝꯗꯕ ꯃꯌꯥꯝꯇꯅ ꯊꯜꯂꯛꯇꯨꯅ ꯃꯤꯅꯣꯛ ꯇꯝꯅꯤꯡꯂꯕꯁꯨ ꯇꯝꯕ ꯉꯝꯗ ꯂꯦꯜꯂꯤ ꯂꯨꯁꯤꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯑꯣꯏꯕꯅ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯊꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯃꯉꯣꯟꯗ ꯁꯦꯡꯅ ꯂꯩꯇꯦ ꯑꯃꯗꯤ ꯂꯨꯁꯤꯒꯤ ꯅꯨꯡꯁꯤꯕꯅ ꯂꯨꯞꯇꯨꯅ ꯉꯥꯎꯆꯠꯅꯔꯤꯕ ꯅꯤꯡꯊꯧꯅꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯨꯁꯤꯕꯨ ꯂꯩꯃꯅ ꯊꯦꯝꯅꯧꯗꯨꯅ ꯇꯧꯔꯒ ꯅꯤꯡꯊꯤꯖꯅ ꯊꯅꯝꯂꯦ ꯄꯤꯖ ꯄꯤꯊꯛꯁꯨ ꯅꯤꯡꯊꯤꯅ ꯇꯧꯔꯝꯂꯦ ꯂꯩꯃ ꯃꯄꯨꯔꯣꯏꯕꯒ ꯇꯨꯃꯤꯟ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯇꯧꯔꯛꯏ ꯅꯤꯡꯊꯧꯂꯦꯝꯕꯗꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯗꯨꯅ ꯆꯠꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛ ꯑꯆꯤꯛꯄ ꯃꯐꯝꯒ ꯀꯟꯅ ꯃꯔꯨꯞꯁꯨ ꯑꯣꯏꯈꯠꯂꯛꯂꯤꯕꯅꯤ ꯑꯩꯈꯣꯏ ꯁꯝꯈ꯭ꯌꯥ ꯀꯔꯝ ꯇꯧꯅꯤ ꯑꯩꯒꯤ ꯏꯃꯧꯒꯤ ꯃꯇꯧꯁꯤ ꯑꯍꯣꯡꯕ ꯀꯧꯕꯁꯨ ꯂꯩꯔꯔꯣꯏ ꯅꯥꯏꯔꯔꯣꯏ ꯑꯃꯗꯤ ꯏꯆꯥꯁꯦ ꯏꯃꯧꯁꯤꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯦ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯑꯄꯣꯛꯄ ꯁꯨꯟꯗꯔꯁꯨ ꯁꯣꯔ ꯑꯃꯇꯪ ꯍꯣꯟꯗꯣꯛꯈꯤ ꯑꯗꯨꯒ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯀꯔꯤꯗꯤ ꯇꯧꯔꯨꯕ ꯇꯥꯏ ꯑꯗꯨꯝ ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯂꯤꯕ ꯂꯤꯂꯥ ꯃꯌꯥꯝꯁꯤꯗ ꯁꯔꯨꯛ ꯁꯨꯝ ꯌꯥꯗꯨꯅ ꯏꯜꯂꯒ ꯆꯠꯄ ꯇꯥꯕꯅꯤꯗꯅ ꯂꯩꯃꯗꯣ ꯁꯨꯠ ꯇꯧꯅ ꯀꯞꯂꯛꯂꯒ ꯑꯩꯅꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯝꯈ꯭ꯌꯥ ꯏꯆꯥ ꯅꯤꯡꯊꯧꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯏꯁꯥꯅ ꯑꯗꯨꯛ ꯄꯥꯝꯖꯅ ꯅꯨꯡꯁꯤꯅ ꯄꯨꯖꯔꯛꯄ ꯂꯧꯔꯛꯄ ꯏꯃꯧꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯏꯁꯣꯔꯁꯤꯅꯅꯦ ꯑꯁꯨꯝ ꯐꯠꯇꯕꯒꯤ ꯃꯁꯛꯁꯦ ꯑꯣꯏꯍꯟꯕꯤ ꯂꯥꯏꯅ ꯍꯦꯛꯇ ꯌꯥꯔꯦ ꯅꯃꯥ ꯌꯥꯔꯦ ꯑꯗꯨꯝꯅ ꯆꯤꯟꯇꯥ ꯇꯧꯔꯒ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯄꯨꯔꯛꯂꯔꯣꯏꯅꯦ ꯃꯈꯣꯏ ꯁꯝꯈ꯭ꯌꯥ ꯑꯩ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯉꯥꯎꯆꯠꯅꯕ ꯃꯇꯧꯁꯤ ꯎꯕꯗ ꯑꯩ ꯃꯃꯥꯒꯤ ꯊꯃꯣꯏꯁꯤ ꯆꯥꯛꯂꯦ ꯈꯨꯗꯨꯝ ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯂꯩꯃꯗꯨ ꯈꯨꯗꯨꯝ ꯁꯨꯖꯩ ꯊꯕꯥꯛꯇꯨꯗ ꯃꯇꯧꯗꯨ ꯆꯥꯛꯄ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯃꯟꯅ ꯐꯥꯎꯔꯛꯄ ꯑꯗꯨꯒꯤꯅꯤ ꯁꯨꯟꯗꯔꯁꯨ ꯈꯪꯉꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯨꯄꯥ ꯑꯣꯏꯔꯨꯕꯅ ꯀꯞ ꯂꯥꯎꯈꯣꯡ ꯇꯧꯔꯨꯕꯁꯨ ꯌꯥꯗꯦ ꯃꯥꯁꯨ ꯃꯥꯒꯤ ꯃꯁꯥꯒꯤ ꯃꯇꯧꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯒꯤꯗꯤ ꯁꯥꯊꯤꯅ ꯐꯥꯎꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ ꯂꯦꯝꯁꯨ ꯊꯥꯟꯕ ꯎ ꯄꯥꯝꯕꯤ ꯃꯈꯣꯡꯅꯤ ꯃꯥꯅ ꯐꯝꯂꯤꯕꯗꯨ ꯅꯤꯡꯊꯧꯂꯦꯝꯕ ꯎꯪꯂꯒ ꯇꯨꯃꯤꯟ ꯐꯝꯅ ꯑꯀꯣꯏꯕꯒꯤ ꯊꯥꯖꯕꯨ ꯌꯦꯡꯅ ꯇꯞꯅ ꯅꯤꯡꯉꯝꯗ ꯈꯣꯟꯖꯦꯜꯗ ꯏꯪꯅ ꯑꯃꯗꯤ ꯁꯣꯟꯊꯥꯡꯅꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯅ ꯃꯔꯧ ꯆꯥꯎꯕꯤ ꯊꯥꯖ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯒꯦ ꯍꯣꯠꯅꯔꯨꯔꯕꯗꯤ ꯊꯥꯁꯤꯒꯤ ꯃꯥꯏꯊꯣꯡꯗ ꯄꯨꯟꯁꯤꯒꯤ ꯀꯣꯛꯉꯝꯂꯔꯣꯏꯗꯕ
ꯈꯪꯉꯝꯅꯔꯣꯏꯗꯕ ꯊꯛꯐꯝ ꯑꯃ ꯄꯤꯕꯒꯨꯝ ꯈꯨꯗꯣꯜ ꯇꯝꯕꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯛ ꯅꯤꯡꯊꯤꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯑꯃꯨꯕ ꯀꯥꯂꯤꯅ ꯇꯩꯁꯤꯟꯕꯒꯨꯝ ꯃꯌꯦꯡꯅ ꯀꯨꯞꯁꯤꯟꯈ꯭ꯔꯕ ꯃꯥꯏꯊꯣꯡꯒꯨꯝ 이막 막심크리 ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯈꯟꯖꯔꯨꯕ ꯅꯪꯈꯛꯄꯨ ꯅꯤꯡꯖꯔꯨꯕ ꯄꯥꯝꯖꯃꯜꯂꯨꯕꯗꯨꯗꯒꯤ ꯑꯣꯏꯔꯛꯄꯅꯤ꯫ ꯅꯪꯕꯨ ꯃꯥꯡꯍꯟꯅꯕ ꯁꯤꯟꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯅ ꯅꯪꯉꯣꯟꯗ ꯆꯩꯊꯦꯡ ꯄꯤꯕꯒꯨꯝ ꯊꯣꯛꯈꯤꯗꯨꯅ ꯗꯥꯛꯐꯝ ꯑꯃꯅ ꯍꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯃꯛꯇꯤ ꯑꯩ ꯂꯥꯜꯂꯦ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯂꯥꯜꯂꯦ꯫ ꯅꯪꯕꯨ ꯑꯩꯈꯛꯀꯤ ꯑꯣꯏꯖꯅꯕ ꯍꯣꯠꯅꯔꯨꯕ ꯑꯩ ꯂꯥꯜꯂꯦ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯂꯨꯁꯤ꯫ ꯑꯩ ꯂꯥꯜꯂꯦ꯫ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧꯂꯦꯝꯕ ꯑꯋꯥꯕꯒꯤ ꯅꯨꯡꯁꯥꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯃꯗꯤ ꯃꯃꯤꯠꯇꯨꯅ ꯀꯨꯞꯇ ꯑꯇꯤꯌꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯃꯥꯏꯊꯣꯡꯗ ꯃꯍꯤꯡ ꯊꯥꯡꯖꯤꯟꯕꯒꯨꯝ ꯃꯛꯁꯤꯜꯂꯕ ꯊꯥꯁꯤꯅ ꯊꯣꯛꯂꯤꯕꯗꯨ ꯌꯥꯝ ꯃꯨꯟꯅ ꯄꯦꯟꯅ ꯌꯦꯡꯖꯔꯛꯏ꯫ ꯑꯗꯨꯝꯅ ꯑꯗꯨꯝ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯑꯋꯥꯕ ꯄꯣꯊꯥꯖꯔꯝꯃꯤ꯫ ꯃꯥꯅ ꯇꯧꯔꯨꯕ ꯀꯔꯃꯒꯤ ꯐꯣꯜ ꯈꯨꯗꯤꯡ ꯃꯁꯥꯅ ꯌꯥꯖꯔꯝꯃꯤ꯫ ꯅꯨꯡꯁꯤꯕꯅ ꯅꯨꯡꯁꯤꯃꯟꯕ ꯄꯣꯛꯂꯨꯕ ꯃꯍꯥꯛ ꯅꯨꯡꯁꯤꯕꯗꯨꯅ ꯆꯩꯅꯥ ꯑꯣꯏꯅ ꯄꯤꯕ ꯍꯥꯏꯗꯨ ꯊꯣꯛꯂꯔꯤ ꯃꯐꯝꯗ ꯅꯤꯡꯊꯧ ꯃꯥꯒꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠꯄꯨ ꯇꯥꯛꯇꯨꯅ ꯀꯔꯝ ꯃꯤꯑꯣꯏꯕ ꯑꯃꯅ ꯁꯦꯝꯗꯣꯛꯂꯨꯕ ꯁꯥꯗꯣꯛꯂꯨꯕ ꯉꯝꯒꯅꯤ? ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯆꯠꯄꯨ ꯍꯣꯡꯍꯟꯕ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ, ꯌꯥꯝꯅ ꯂꯨꯏ꯫ ꯍꯩꯅꯕꯤ ꯑꯣꯏꯈꯤꯕ ꯊꯕꯛ ꯑꯃꯕꯨ ꯀꯔꯝꯅ ꯀꯥꯎꯕ ꯉꯝꯒꯅꯤ? ꯉꯝꯂꯣꯏ ꯂꯥꯏꯅ ꯍꯣꯡꯗꯣꯛꯄ ꯍꯩꯅꯕꯤ ꯑꯣꯏꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ꯫ ꯃꯤꯑꯣꯏꯕꯅ ꯃꯁꯥꯒꯤ ꯑꯐꯕ ꯋꯥꯈꯜꯗꯒꯤ ꯅꯥꯊꯩꯔꯛꯇꯨꯅ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯑꯁꯤꯅ ꯃꯥꯡ ꯊꯥꯅ ꯂꯥꯛꯈꯤꯗꯨꯅ ꯑꯗꯨꯃꯛ ꯐꯠꯇꯕ ꯐꯠꯇꯦ ꯍꯥꯏꯅ ꯈꯪꯂꯤꯕ ꯍꯩꯅꯕꯤ ꯑꯃꯗ ꯇꯣꯏꯅ ꯍꯩꯅꯕꯤ ꯑꯣꯏꯁꯤꯟꯅꯕꯒꯤ ꯊꯕꯛꯁꯤ ꯍꯦꯛ ꯍꯦꯛ ꯇꯧꯏ꯫ ꯐꯠꯇꯕꯒꯤ ꯏꯄꯥꯛꯇ ꯂꯨꯞꯇꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯐꯥꯎꯒꯠꯂꯛꯄ ꯂꯨꯏ ꯑꯃꯗꯤ ꯂꯥꯏꯅ ꯏꯄꯥꯛ ꯑꯗꯨꯗꯒꯤ ꯅꯥꯊꯩꯔꯛꯄꯁꯨ ꯉꯝꯗꯦ꯫ ꯑꯗꯨꯃꯛ ꯏꯔꯥꯛꯅꯗꯨꯅ ꯏꯄꯥꯛ ꯑꯗꯨꯗ ꯃꯁꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨꯁꯨ ꯃꯥꯡꯍꯟꯖꯩ, ꯃꯥꯡꯍꯜꯂꯤ ꯃꯗꯣꯝꯅꯇ꯫ ꯐꯠꯇꯕ ꯑꯃꯗꯤ ꯑꯐꯕ ꯑꯅꯤꯁꯤꯒꯤ ꯏꯄꯥꯛꯁꯤꯗ ꯈꯦꯟꯅꯔꯤꯕ ꯑꯁꯤ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏ ꯐꯠꯇꯕꯤ ꯏꯄꯥꯛꯁꯤꯗ, ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯑꯋꯥꯕꯅ ꯌꯣꯝꯂꯒ ꯇꯨꯡꯒꯤ ꯄꯣꯂꯣꯏꯅ ꯅꯨꯡꯉꯥꯏꯕꯒꯤ ꯃꯁꯛ ꯑꯣꯏ꯫ ꯑꯅꯤꯁꯤ ꯀꯔꯝꯕꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗ ꯐꯠꯇꯕꯒꯤ ꯏꯄꯥꯛꯁꯤꯗ ꯉꯝꯅ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯆꯦꯟꯊꯈꯤꯅꯤ꯫ ꯑꯃꯔꯣꯝꯗ ꯅꯤꯡꯊꯧꯂꯦꯝꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯃꯁꯨ ꯃꯥ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯈꯔꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡꯗꯨ, ꯇꯧꯈ꯭ꯔꯤꯕ ꯐꯠꯇꯕꯒꯤ ꯃꯁꯛ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡꯗꯨ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯐꯠꯇꯕ ꯑꯃꯗꯤ ꯇꯧꯍꯩꯗꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯀꯔꯃꯒꯤ ꯐꯣꯜ ꯑꯣꯏꯅ ꯃꯥꯒꯤ ꯃꯊꯛꯇ ꯇꯥꯗꯨꯅ ꯅꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯐꯝꯗꯒꯤ ꯃꯤꯅꯣꯛꯁꯨ ꯃꯨꯟꯈ꯭ꯔꯦ, ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯏꯍꯨꯜ ꯄꯨꯝꯕꯁꯨ ꯁꯦꯠꯇꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯃꯥꯗꯤ ꯇꯨꯃꯤꯟꯅꯇ ꯅꯤꯡꯉꯝꯗ ꯃꯩꯁꯥꯛ ꯀꯌꯥ ꯑꯃ, ꯋꯥꯀꯠꯐꯝ ꯍꯥꯏꯗꯣꯛꯐꯝ ꯋꯥꯔꯧꯐꯝ ꯑꯃꯠꯇ ꯂꯩꯇꯅ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯈꯩ ꯑꯃꯨꯛ ꯍꯧꯖꯤꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯨꯝꯍꯦꯟꯕ ꯑꯃꯗꯤ ꯃꯌꯣꯜꯁꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯨ ꯑꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯠꯆꯤꯜꯂꯛꯇꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯈꯠꯅ ꯆꯩꯅ ꯁꯥꯎꯅꯕ ꯑꯃ ꯇꯧꯈꯤꯗꯨꯅ ꯀꯧꯅ ꯉꯥꯡꯅꯈꯤꯗꯕ ꯑꯣꯏꯔꯕꯗꯤ ꯈꯔ ꯐꯩ꯫ ꯀꯔꯤꯃꯇ ꯁꯨꯛꯍꯥꯏ ꯍꯥꯏꯅꯈꯤꯗꯅ ꯁꯥꯎꯅꯈꯤꯕ ꯂꯩꯇꯅ ꯑꯁꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯅꯕ ꯍꯤꯡꯅꯕ ꯃꯇꯧ ꯑꯁꯤꯗꯗꯤ ꯐꯅ ꯀꯨꯏꯅ ꯁꯥꯡꯅ ꯈꯥꯡꯂꯒ ꯂꯥꯛꯄ ꯃꯌꯣꯜꯁꯅꯥ ꯃꯥꯁꯨ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯋꯥꯠꯁꯤꯜꯂꯛꯂꯤ꯫ ꯍꯥꯟꯅꯅ ꯊꯧꯅꯥ ꯃꯌꯥꯝ ꯑꯃ ꯃꯁꯥꯗ ꯂꯩꯔꯝꯕꯗꯨ ꯊꯧꯅꯥ ꯋꯥꯠꯂꯛꯂꯕꯒꯨꯝ ꯇꯧꯔꯛꯂꯦ ꯃꯁꯥ ꯑꯗꯨꯗ꯫ ꯑꯌꯨꯛꯀ ꯅꯨꯡꯊꯤꯜꯒꯒꯤ ꯇꯥꯂꯛ ꯑꯃꯗꯅꯤ ꯃꯌꯣꯜꯁꯅꯥꯅ ꯐꯤ ꯑꯉꯧꯕ ꯈꯔ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯁꯨꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯅ ꯃꯈꯨꯠꯅ ꯁꯨꯔꯤꯉꯩ ꯏꯟꯗꯨꯗꯨ ꯃꯗꯨꯒꯤ ꯇꯥꯂꯛꯇꯨ ꯌꯦꯡꯂꯒ ꯃꯍꯥꯛ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯣꯟꯅ ꯆꯪꯂꯛꯂꯤ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯕ ꯍꯥꯏꯅ ꯇꯧꯔꯛꯂꯤ꯫ ꯏꯟꯗꯨꯅ ꯆꯪꯂꯛꯄꯗ ꯄꯨꯝꯍꯦꯟꯕꯗꯨ ꯃꯐꯤ ꯑꯃ ꯍꯣꯡꯂꯒ ꯂꯣꯏꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯗꯥꯏꯗ ꯆꯠꯀꯦ ꯇꯧꯔꯤꯕꯅꯣ ꯏꯃꯥꯒꯤ ꯄꯨꯝꯍꯦꯟꯕ? ꯊꯕꯛꯅꯤ꯫ ꯑꯣ, ꯄꯨꯡ ꯈꯖꯤꯛ ꯉꯜꯂꯤꯕ꯭ꯔꯥ?
Ngallagadi ima nangondagi matam khasikta lawge. Sida amukta phamlaro law. Kai lerage haibu wahangdo hangbagi mahut ima na haribasti illaga thabak noina utlo. Pumhenba migup amani leplamlaba matungda mahak changsilaklaga mama ibemagi manakta phamlakli aduga tumil laikre. Induna masada yengduna nang nausi khallibu wakhal holiba nangi sorgi kanglona si karino madu singdo karino imagi pumhenba. Ima nasa kari sudaude aingonda ahongmu mafau leite. Indu masana hairakpudu munna tai mamitunasu masada munna yengba lepte yengna. Aduga mana naha nongma ama nangna ibema mayul sanagi mama ibema dugi mamangda ulakliba mawong mataw aduna karino madu singduna karino imagi pumhenba tumil laisinki. Hayo madugi nangi maong matawduna karino nangi maong aduda mina asana nangbu laini singnaram loitra. Nangbu wakhalduda karino na he haibadu makhalam loitro. Karigino nangna apangba mapan thorakliba. Karigino ima ai apangba mapan thokiba leite. Ai kanamtada minamkiba leite. Aidi aigi asengba aigi yongui tawduna uliba. Aduga ma nasadi imagumna marun naina satpa soite. Indudu masada sangdokpa makhay yenglaklaga mamidu suklaga. Kari haiba. Imagum marul naina satpa haiba. Karino hayo. Adudi aina marul naina salibasi kaino hayo amukta. Aina kanada marul naina lisat masak utkiba yawi hayo. Pumhenba mamaidu hanna magi apukpidu da yenglakti onthoklaga lei maikai amada aduga dumwa suairi. Ima nasada imana marul naina maikhum uptuna chathabikhraba thabak singdudi madugi thabak mayamadudi madugi thabak singdubuni haina hayo haribase hayo imagi pumhenba wadu mayak sego pumhenba tapna ima ai khangli loina khangli lusigi maramdu lusi naingondagi laukhiba karigi aina karam mayol sanaga luhonglakhiba haiba khudingdo ai loina khangli imana matamduda lawkiba ohi masak saklonado madu pumaso nasaina aina hojikti khangli loina khangba ngamne. Ahal ibema indudu tapna hawgalai phamlam liba dudagi aduga matamduda imana lawkiba saklonadugi mahinani ngasi isana ingna minok sangda leiba hingba ngamliba amadi madugi nupi masa lusi haibiduna masagi izatbu kanba ngamza horibasingdo madu khudingmak aina nama aina lawkiba masak saklonadugi mahinani nupa masa masima nangna khangjilaw. Pumhenbasu sat hawgalaktuna ima karamna afaba ingna minok sangdana leiba punsi haido kamaina oirino karamna oiribano ima hayo nasagi punsina karamna ingna leiribage imagi pumhenba nachagi punsina mathong khangdana noklabasu minok machet oina haraurabasu machet oina asum harauba asumna minok tamba awaba nungaitabana henba nachagi punsisiro masibur imana aigi ingna leiba minok changdana hingba punsi mayal haibado imagi pumhenba nangna ngang oibana isa samangi wafam asida hiram asida kaya khangjin usilladubana tawribani ima nacha ware yamna ware nangi wagadabagi masak loikre hausikti nangi nupi lei lohong sida waningai oitre. Pumhenba sor sangna honduna isaw sawgatpa mataw amada leiri indudu makha tarakladuna hairai. Imagi pumhenba yum palatlabi nupi amana magi mapuroibagi minungsigi iriksi yamna sangi darkar yamna oi. Arembagi mahutta nangna khalliba tawriba ningliba mayamdo thadoklaga madu loina thadoklagadabani. Law aigi imause mabu nungsibiru law karigino nangna mabu matam pumbagi oina inthoklaga thamlibase. Thuna imausibu nungsiba tab mana pumnamaki maikai animaki itinpham ithaiphamse mana oirakpani. Pumnamaki yaiphanabadi mana thaudang oina lauraga puduna lakpani maramduna nang imausibu nungsi minungsi utpham thoi. Adugi sumathakta nakoi ani luhonglaba natai nawamani. Imagi pukning wakhaltuna mayol sana hairiba nupi masase sida mangonda phawbiriba minungsi ado sida
ꯂꯨꯁꯤ ꯃꯉꯣꯟꯗ ꯐꯥꯎꯕꯤꯔꯝꯂꯕꯗꯤ ꯅꯁꯥꯒꯤ ꯊꯃꯣꯏꯅ ꯀꯌꯥꯗ ꯄꯦꯟꯖꯔꯝꯒꯗꯕ? ꯏꯟꯗꯨ ꯈꯣꯟꯖꯦꯜ ꯋꯥꯡꯂꯞꯅ, ꯑꯗꯨꯗꯤ ꯅꯪꯅ ꯍꯧꯖꯤꯛꯁꯨ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥ ꯂꯨꯁꯤ ꯍꯥꯏꯕꯤꯗꯣ ꯅꯨꯡꯁꯤꯔꯤ, ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯤꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯈꯣꯏꯗꯥꯕ ꯃꯤꯇꯥꯕ ꯄꯣꯛꯂꯤꯕ ꯅꯪꯁꯦ ꯑꯩ ꯏꯟꯗꯨ ꯍꯣꯏꯒꯤ ꯏꯆꯥꯅꯤꯀꯣ? ꯊꯨꯏ! ꯏꯃꯥ ꯍꯪꯒꯣꯏ, ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯏꯃꯥ ꯁꯦꯡꯅ ꯍꯪꯒꯣꯏꯕ ꯄꯣꯛꯏ, ꯏꯃꯥꯒꯤ ꯄꯨꯝꯍꯦꯟꯕ꯫ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯇꯧ ꯑꯃꯗꯤ ꯋꯥꯍꯩꯗꯨꯃꯛꯅꯤ ꯄꯨꯝꯍꯦꯟꯕ ꯁꯦꯡꯅ ꯁꯥꯎꯅꯤꯡꯕ, ꯄꯦꯟꯗꯕ ꯑꯅꯤꯗꯨ ꯄꯨꯟꯅ ꯄꯥꯁꯤꯜꯂꯛꯂꯒ ꯐꯨꯗꯣꯔꯛꯂꯤ꯫ ꯏꯃꯥꯅ ꯇꯤꯟꯁꯤꯠ ꯃꯥꯏꯁꯤꯠꯅꯕꯤꯈ꯭ꯔꯕꯤ ꯂꯨꯁꯤ ꯍꯥꯏꯕꯤꯗꯣ ꯅꯆꯥꯒꯤꯗꯤ ꯊꯋꯥꯏꯅꯤ, ꯅꯆꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯤꯗꯨꯁꯨꯅꯤ꯫ ꯑꯗꯨꯒ ꯅꯅꯥꯛꯇ ꯌꯨꯝꯗ ꯂꯩꯔꯤꯕꯤ ꯃꯥꯗꯤ ꯃꯤꯊꯤꯟꯒꯥꯏ ꯇꯧꯉꯝꯕꯤ, ꯃꯍꯨ ꯄꯨꯕꯤ ꯂꯤꯟ ꯑꯃꯣꯝꯒꯨꯝꯕꯤꯅꯤ꯫ ꯅꯆꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ, ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤꯒꯤ ꯏꯔꯤꯛ ꯈꯤꯛꯄꯤꯕꯗꯤ ꯉꯝꯂꯣꯏ, ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯉꯝꯂꯣꯏ꯫ ꯏꯃꯥꯒꯤ ꯄꯨꯝꯍꯦꯟꯕ, ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯀꯔꯤꯅꯣ? ꯍꯥꯏꯔꯒ ꯏꯟꯗꯨꯗꯨ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯗꯨꯛ ꯍꯪꯒꯣꯏꯕ ꯋꯥꯈꯜ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯁꯥꯃꯛꯅ ꯈꯜꯂꯤ? ꯀꯔꯤꯒꯤ ꯈꯜꯂꯤ? ꯅꯪꯅ ꯃꯤꯊꯤꯟꯒꯥꯏ ꯂꯤꯟ ꯑꯃꯣꯝꯅꯤ, ꯇꯧꯉꯝꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅꯅꯤ ꯅꯪꯒꯤ ꯂꯨꯁꯤꯒꯤ ꯏꯖꯠꯄꯨ ꯅꯤꯡꯊꯧ ꯂꯦꯝꯕ ꯍꯥꯏꯔꯤꯕ ꯃꯤꯗꯨꯗꯒꯤ ꯀꯟꯕꯤꯔꯤꯕ ꯑꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯌꯣꯜ ꯁꯅꯥꯅ ꯂꯨꯁꯤꯅ ꯅꯪꯒꯤ ꯂꯨꯁꯤ ꯍꯥꯏꯕꯤꯗꯨꯅ ꯍꯥꯏꯕ ꯋꯥꯗ ꯍꯤꯛꯇꯣꯛꯂꯝꯂꯕ ꯃꯥꯒꯤ ꯏꯖꯠ, ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯅꯤ? ꯀꯔꯤ ꯑꯣꯏꯒꯗꯒꯦ? ꯅꯪ ꯃꯁꯤ ꯈꯪꯕ ꯉꯝꯕ꯭ꯔꯥ? ꯅꯪꯒꯤ ꯀꯣꯛꯇꯨꯗ ꯈꯟꯊꯕ ꯉꯝꯂꯨꯕ꯭ꯔꯥ? ꯍꯥꯏꯌꯨ, ꯉꯝꯂꯨꯕ꯭ꯔꯣ? ꯄꯨꯝꯍꯦꯟꯕꯗꯨ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯈꯖꯤꯛ ꯑꯃꯁꯨ ꯆꯨꯝꯂꯝꯂꯤꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡ ꯇꯧꯕꯗꯨꯗ ꯇꯨꯃꯤꯟ ꯂꯩ, ꯋꯥ ꯍꯥꯏꯗꯣꯛꯄ ꯍꯩꯇꯅ꯫ ꯏꯟꯗꯨꯅ ꯃꯈꯥ ꯇꯥꯔꯛꯇꯨꯅ, ꯋꯥꯈꯜꯗꯨꯗ ꯃꯆꯦꯠ ꯑꯃꯠꯇꯗꯤ ꯈꯟꯊꯗꯅ ꯅꯪꯒꯤ ꯅꯁꯥꯒꯤ ꯑꯅꯤꯡꯕ ꯉꯥꯛꯇ ꯇꯧꯕ ꯌꯥꯔꯣꯏ꯫ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ, ꯅꯪ ꯃꯁꯤ ꯃꯨꯟꯅ ꯈꯪꯉꯨ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯗꯤꯡꯃꯛ ꯍꯧꯈꯤꯕ ꯂꯣꯏꯈꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ, ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯈꯤꯕꯒꯤ ꯋꯥꯔꯤꯗ ꯁꯨꯝ ꯅꯩꯅꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯏꯃꯥꯕꯨ ꯇꯠꯇꯅ ꯋꯥꯁꯤ ꯍꯥꯏꯅꯍꯜꯂꯅꯨ, ꯉꯥꯡꯅꯍꯜꯂꯅꯨ ꯏꯃꯥꯒꯤ ꯄꯨꯝꯍꯦꯟꯕ꯫ ꯄꯨꯝꯍꯦꯟꯕꯗꯨ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇꯒꯤ ꯃꯃꯥꯏꯗꯨ ꯂꯩꯔꯛꯇꯨꯅ ꯊꯨꯅ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯊꯥꯡꯕ ꯍꯧꯔꯛꯂꯒ, ꯍꯧꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡꯗꯨꯗ ꯅꯁꯥꯒꯤ ꯅꯨꯡꯁꯤꯕ, ꯑꯐꯕ ꯃꯒꯨꯟꯁꯤꯡꯁꯨ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯁꯥꯒꯤ ꯐꯤꯕꯝꯁꯤꯗ ꯏꯃꯥꯅ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯒ ꯄꯥꯝꯗꯦ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯊꯤꯕꯤꯔꯅꯨ ꯑꯝꯇ꯫ ꯏꯃꯥꯒꯤ ꯄꯨꯝꯍꯦꯟꯕ, ꯅꯆꯥꯗꯤ ꯅꯤꯡꯈꯤꯕꯁꯨ ꯍꯣꯡꯒꯟꯗꯦ, ꯑꯗꯨꯅ ꯅꯁꯥꯒꯤ ꯅꯨꯡꯁꯤꯕꯁꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯅ ꯃꯌꯣꯜ ꯁꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯉꯝꯂꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯏꯃꯥ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯈꯛ ꯍꯥꯏꯔꯝꯂꯒ ꯄꯨꯝꯍꯦꯟꯕꯗꯨ ꯀꯥꯗꯨꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯨꯅ ꯁꯥꯎꯔꯥꯡꯅꯅ, ꯅꯪꯅ ꯈꯜꯂꯤꯕ ꯅꯤꯡꯂꯤꯕꯗꯣ ꯑꯣꯏꯔꯣꯏ, ꯁꯨꯛꯑꯣꯏ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯤꯃ ꯈꯪꯉꯨ, ꯃꯁꯤ ꯃꯨꯟꯅ ꯈꯪꯉꯨ꯫ ꯍꯦꯔꯥ, ꯑꯩ ꯇꯧꯒꯦꯗ, ꯊꯕꯛ ꯇꯧꯒꯦ꯫ ꯃꯥꯅꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦ꯫ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯃꯥꯅ ꯏꯃꯧꯁꯤꯕꯨ ꯃꯤꯔꯥꯏꯕꯤꯒꯗꯕ? ꯑꯩ ꯊꯕꯛ ꯍꯧꯒꯦ, ꯋꯥꯔꯤ ꯁꯥꯒꯦ, ꯑꯗꯨꯒ ꯊꯕꯛ ꯄꯨꯝꯕ ꯇꯧꯒꯦ, ꯑꯩ ꯇꯧꯒꯦ꯫ ꯑꯃꯨꯛꯇꯪ ꯂꯥꯛꯇꯕ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ, ꯃꯁꯦ ꯇꯧꯗꯕ ꯁꯨꯛꯌꯥꯃꯛ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯏꯟꯗꯨ ꯃꯥꯁꯨ ꯋꯥꯍꯩ ꯈꯔꯗ ꯁꯣꯜꯂꯒ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯃꯧ ꯏꯕꯦꯝꯃ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯀꯔꯤꯅꯣ ꯋꯥꯔꯤ ꯈꯔ ꯌꯥꯝ ꯀꯨꯞꯅ ꯃꯃꯧ ꯑꯅꯤꯗꯨ ꯁꯥꯔꯛꯂꯦ꯫ ꯏꯟꯗꯨꯒꯤ ꯀꯣꯛꯇ ꯂꯩꯔꯤꯕ, ꯇꯧꯒꯦ ꯈꯜꯂꯤꯕ, ꯄꯥꯡꯊꯣꯛꯀꯦ ꯅꯤꯡꯂꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤꯗꯨ ꯁꯥꯔꯛꯄꯅꯤ ꯃꯃꯧ ꯏꯕꯦꯝꯃꯁꯤꯗ꯫ ꯁꯣꯝ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯥꯁꯥ, ꯅꯍꯥꯜ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ, ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯁꯥꯔꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯍꯥꯛ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯔꯦ꯫ ꯆꯥꯕ ꯊꯛꯄ ꯐꯥꯎꯕ ꯀꯌꯥ ꯊꯑꯣꯏꯔꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯑꯅꯥꯕ ꯐꯥꯎꯕ ꯂꯣꯏꯅꯔꯦ꯫ ꯃꯁꯥꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜ ꯈꯟꯕ ꯍꯦꯟꯃꯟꯕꯗꯨꯅ ꯃꯍꯥꯛ ꯁꯣꯟꯊꯔꯦ ꯂꯣꯏꯅ꯫ ꯃꯃꯥꯒꯤ ꯃꯇꯧꯗ ꯁꯅꯥꯍꯜꯁꯨ ꯏꯉꯛꯉꯛꯂꯦ꯫ ꯑꯁꯨꯛ ꯊꯨꯅ ꯁꯣꯟꯊꯕ ꯀꯔꯤ ꯃꯇꯧꯅꯣ? ꯃꯃꯥ ꯏꯕꯦꯝꯃꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯛꯂꯦ꯫ ꯁꯦꯡꯅ ꯑꯥꯁꯥꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯁꯥꯟꯅꯔꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯇꯝꯗ꯭ꯔꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯗꯨꯅꯤ ꯁꯅꯥꯍꯜꯅ ꯃꯃꯥ ꯏꯕꯦꯝꯃꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯊꯝꯂꯒ ꯃꯃꯥ ꯏꯕꯦꯝꯃꯗ ꯌꯦꯡꯂꯒ, ꯏꯃꯥ, ꯅꯆꯥꯅ ꯆꯥꯛꯀ ꯊꯣꯡꯂꯒ ꯂꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯕꯅꯤ꯫ ꯆꯥꯛꯁꯦ ꯈꯔ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ, ꯅꯠꯇ꯭ꯔꯗꯤ ꯁꯣꯟꯊꯈꯤꯕ ꯍꯥꯏꯗꯣ ꯁꯦꯡꯅ ꯑꯣꯏꯈ꯭ꯔꯅꯤ꯫ ꯍꯌꯦꯡ ꯑꯌꯨꯛꯁꯦ ꯉꯟꯇꯥ ꯍꯦꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯊꯣꯛꯂꯨꯔꯁꯤ, ꯏꯃꯥ ꯅꯥꯕꯒ ꯌꯥꯗꯦ꯫ ꯑꯥꯁꯥ ꯃꯤꯠꯌꯦꯡꯗꯨꯅ ꯃꯆꯥꯅ ꯁꯦꯝ ꯁꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛ ꯆꯥꯛꯂꯨꯞ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ, ꯑꯆꯧꯕ,
Imagi sana. Ima, nangi saksi sararoi. Ai saningdre. Nama saragumki, nama sararoi. Sanahalna, kaigino ima, kaidorake. Karisu taude, ima saningde, ima saningdi. Sanahal, mikop amani tumin layura matungta. Ima, imagisi, nasado warubu poklibro. Namang pusilagte, wakang mandi haidana. Asado, makok haidana. Nati, karigi isada, adong nakandoy no. Mama ay na po, nati, adugi maram amata nati. Aduga marilay na di. Imaw giwadi yayda, isa na pusininglag pumatam amahekta na tumpuro, ima na yay. Ima, ay nabhagi daw pa ni isada. Imagi pa madumadi kangan mo ay nahay ba ni isada. Maduda, nang isa ni hinagkansilaga, wakal da suraga layra bro. Kalunod na yari, imana. Isa na purak ning mamatama madapuro, imaw giwadi. Sanahal, mamay madun hari ba kuding singdo, loy na muna tari, madu singdo, loy na muna tasila matungta. Kuya Royda, purak lani, nasana imagi mamaw. Ay nasuhay krabani, namaw da jelasing tuhong nasihay da na ima. Namaw nasuyarag labani, handaki sa hisda, huwag na batawra sihay da. Asa, masagi wahay da minok kazikti siyami wadi hayrakti. Tumina second kara sanahal na layura matungta. Ado ima, kay dawraki. Imagi isa kari-kari uy na nungay chino. Nasana sumuzabada su nung maninikaksi. Laga wakal da sum kanzilaga laybagi oong suway na tawi. Ma, nang kay dawrabagi, nasada mong tahibiyo ba? Asa sora mo hundoki. Asaw ba, imagi sanahal. Haybiyo ima, nasada kari dawrabagi. Asa tumin layura matungta. Asaw ba, nasalsi, nangin nasalub isi, mahag. Hayraga asa nga tumin na muklaykri. Masado, saak pa nungay tabi hilag pa na wahay ba't hurak taba ni matawdo da mong sanahal na. Haybiyo ima, isal kay dawrabagi. Ay kagi isal mayul sana kay dawrabagi. Ima, isal masangam hong dabra, karita hoki. Ima na wakal kanzilisin, ma karita hoki ima. Asa na. Nade, nasaldo, anaiya yaw hote. Makakari sutaw hote ni imagi sana. Aduti kayke, kari maram gino. Imana, isalgi maram da tawai wado na wakal sinta tawribase. Kari maram gino ima. Asa ing na handak mukti tap na wari wakong pumba hay mangang batawrakli. Masagi masing kang mana asa pakat pasupokli ba ni masado da kasing. Imagi asaw ba, nangi nasalsi, yumduda, imunga duda, nungay na lay pa uy tramali. Sanahal mamit suklai aduga. Bahay ba day kari bunoy ma? Iyong maduda, mani magkuha nina minungsi na yomlaga, nungay na, nungsi na hinglaga, nungay na lay rabaso. Nang ginasalsa, nakalamarum dadi, tamoyam sati na kairene. Mahakyam, waramle ni magiasaw pa. Ima, wari si ay bugyan ta na ba nasabu kang nabumuong dahibiyo. Atum haybiyo ba ima? Nang ginasal, ay isa mayo sana, hausik pao ba, mapuroy bagi minungsi pangji ba mali. Mapuroy ba oiri ba duga makoy ani nungsi na di, mito kumloy na. Nupado na, nang ginasan sibo, minungsi ut pangamta, nungsi ba machet amata pao ba, pokpida na, atum hausik pao ba, layri ba mali ne. Kari, kayo ni ma, ima na hari basing sibo, asing bro, asing masumangag dari ma. Asa makoknom laga, mani, asing mani. Luhong basok kuy rabasi pa nang ginasal do, hausiksu, adong masalay sabi uyaw rin sup na tanggi, sagaye dugi, yung dugi mauni, hay ba dugi mingtol do kak nini, manap hanggaw ba do, imagi asaw pa. Sana halso, masal yuwa pamayam sing sitabada, mahakwakal na matawrakli, maso, sangning ba ama nung dagi poklakli. Asana hansin na, madumayam sing do, amadi, nasalgi uyaw riba, pibam, magi mataw, isa aduna nungayram loy do mayam do. Madugi mayam do kansilubada ima tamoy layman kang do na ni. Isa anaba loy narib ni, loy narib. Sanahal na muna wapama do tara do na. Kay isal mayol sanabo, nupa do nung sibangam di, nung sidi ay nahayib di. Kay isal da man uwali do di. Ay isal do bo, higdalay na mana adum na do wayabra ne. Asato minalay.
Yum palmasibu phagidongna sakthong bisanabadongna moina laina khalisige nupadana iselda khalium yengdubu karino asana nupaduga nazalga khangnaba nungsinaba suwai dramale sanahal nasan adu fanoiduna sima yum palaba haisidi palabani kaigino adu meita tawbu yabro singna moigi matause ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯎꯁꯤꯠꯇꯕꯅꯤꯕ ꯃꯤꯔꯣꯜ ꯂꯩꯇꯦ ꯄꯨ ꯄꯥꯡꯁꯨꯗꯦ ꯌꯥꯅꯤ ꯀꯟꯅ ꯎꯁꯤꯠꯇꯕꯅꯤ ꯑꯩ ꯑꯗꯨꯝꯅꯁꯨ ꯍꯥꯟꯅ ꯈꯟꯈꯤꯒꯅꯨꯅꯦ ꯅꯪꯕꯨ ꯑꯆꯧꯕ ꯏꯃꯥ ꯑꯩꯅ ꯈꯜꯂꯤꯕꯁꯤꯡꯁꯦ ꯁꯤꯅ ꯆꯨꯝꯃꯤ ꯎꯁꯤꯠꯇꯕꯅꯤ ꯎꯁꯤꯠꯇꯕ ꯑꯩꯈꯣꯏꯗ ꯃꯣꯏꯒꯤꯁꯦ ꯑꯆꯧꯕ 이마기 사나할 마 이슬시 윰스 탐비라수 모이니 이선다 우시트라바니나 아이 예마 레이리 하베도 마도 강한 바타리 siangna sanahalna magi masalsi yam nungsizabani luna su tawzabani maramduna waridu hek tabada sawningba khoido thitba haidu oikri asauba pingat kan nangna khangliba singdu aduna maduna ngakta asumba oiroi ko adum tawganu saugatpana asawbana kanaba asumba tungi poloi purakpa ngamloi ko sanahal miku khara tumi laikri aduga Parisima Ima saksisa thokpinaba tawbiro Imagi khut hamnaba isingsu yawraklabani thaknabasidi filter dagi oina adum thaklo saksisa daba yarai sasilu ima sonkhini asa su handak mukti tapli hoi sarake ima sarake chaba loira gairo nasa mapana ngakta leiruke gi ima chalo leizaruro sanahal Mama ibe magi manaktagi thorakle mahak mama ibe magi mamangda sawningbu uthoktabani adubu thorakpaga maithongdu suklakle aduga tapli oh sukkuibasi aigi silbu otuna nangi ponduda thamli boire chelbu kaishu leitana khanba ekhoibu sitaba nupi bu luhonglaga nungsiba ngamloi haina khanbaningba phai adudi nang aina mabungai ni isalgi tamak warakpa tare hera usitama taw haina masinda solaga leiri sanahaldo matangduda magi pocket da yawriba phone do call laklami yenglubada ningthigi oirami call do paikhatuna hello asomdagi ningthina yam ingna nungsina kedo birige moitam chawbo sanahal maithongdu momonok lakle sauramba magi asawbaka do loina ningthigi khonjil tabada gudru loina inthakri kishum tawde chakti jari Kay Matel, Kangsoy, kanana thongi ba? Thongi na balay tamni na, ay nadum thongi na imasang te. Ningti phone do da noglaklaga. Hauramani tamsong na thongadi soyje. Imadi kay hoy na ngamjino. Alorog pagi wakal sonthabani da, aday nate. Oh, ado seba pasana tawbiyo ko, thuna kankat na ba? Tawi. Nang sukra yawrulaw, seba si tawba. Is, hoy laagi ni hawsik. Hairaga ningthina noklai ningthina nokpudu taraga sanahalsu somda noi minok amakak adumna anidu makhata bu wari kaya nungsini ingna sanarakli anisigi nungsina basisu makal amani yam nungai report ni anisigi wari sisu Miyoi bagi wakal yamna tamthi haribu wakal asina sotharaklabadi miyoi ado angaubu oli thamoi do sothaba nauthamanba hemalakpana wakal do puba ngamlakte aduna misak ado angauba ki masak olai masi mipung khuding maki oidani thamoi na warabadi wakal so do piksili mathong khangde gyan tade tawroidaba kaya hairoidoba kaya haiki tawki phathaba tingbangam hoba zatnate Pathaba ngamdaba pukningbu warakpa ngamdaba karigumba amakhakti lay madudi aningba magi aningba thungba adubuni miyoibana masagi aningba sibu thunglabadi wakal ingna minok tamlaga lay adubu miyoibana magi apamba aningbadu thunglaktrabadi mahak wakal warei masi ungduna angaubi amaga pangkhak oirei masinani
ꯃꯤꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯈꯨꯠꯂꯥꯏ ꯑꯃ ꯍꯥꯏꯔꯒꯗꯤ ꯋꯥꯈꯜ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡ ꯑꯁꯤꯒ ꯃꯥꯟꯅꯅ ꯄꯨꯝꯍꯦꯟꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯁꯨ ꯃꯍꯥꯛ ꯃꯁꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯋꯥꯔꯛꯆꯕ ꯉꯝꯖꯗ꯭ꯔꯦ, ꯁꯦꯟꯅꯖꯕ ꯋꯥꯔꯛꯂꯦ, ꯑꯉꯥꯎꯕꯒꯤ ꯄꯥꯡꯈꯛ ꯑꯣꯏꯔꯛꯂꯦ꯫ ꯃꯅꯥꯛꯇ ꯃꯔꯥ ꯂꯩꯖꯗ ꯇꯨꯃꯤꯟ ꯃꯀꯥꯗ ꯂꯩꯖꯔꯤꯕꯤ ꯅꯨꯄꯤ ꯃꯉꯣꯟꯗ ꯇꯝꯊꯤꯕ ꯃꯤꯠꯌꯦꯡꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯆꯩꯊꯦꯡ ꯀꯌꯥ, ꯆꯩꯅꯥ ꯀꯌꯥꯁꯨ ꯄꯤꯕ ꯍꯧꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯏꯟꯗꯨꯒꯤ ꯋꯥꯈꯜꯅ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯃꯨꯟꯅ ꯊꯕꯛ ꯑꯃꯒꯤ ꯋꯥꯈꯜꯗꯨ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯅꯤꯡꯂꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯒꯦ, ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯛꯂꯦ꯫ ꯄꯨꯝꯍꯦꯟꯕ ꯀꯥꯗ ꯂꯩꯔꯤ ꯃꯌꯨꯜ ꯁꯅꯥꯁꯨ ꯃꯣꯂꯤ ꯃꯣꯂꯤ ꯆꯪꯂꯛꯏ꯫ ꯄꯨꯝꯍꯦꯟꯕ ꯃꯌꯨꯜ ꯁꯅꯥ ꯆꯪꯂꯛꯄ ꯎꯕꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯅꯕ ꯍꯥꯏꯅ ꯇꯧꯔꯛꯏ꯫ ꯃꯇꯧꯗꯨꯗ ꯃꯌꯨꯜ ꯁꯅꯥꯅ ꯁꯠ "ꯗꯥꯍꯦꯟ, ꯀꯩꯅꯣ? ꯗꯥꯍꯦꯟꯅ ꯑꯩꯉꯣꯟꯗ ꯎꯠꯄꯤꯔꯤ ꯃꯇꯧ ꯃꯌꯥꯝꯁꯦ ꯁꯤ ꯀꯔꯤꯅꯣ?" ꯄꯨꯝꯍꯦꯟꯕꯅ "ꯀꯩꯗꯧꯔꯦ? ꯀꯔꯤ ꯎꯠꯈ꯭ꯔꯕꯒꯦ ꯑꯩꯅ?" ꯃꯌꯨꯜ ꯁꯅꯥ ꯃꯃꯥꯏꯗꯨ ꯄꯨꯝꯍꯦꯟꯕꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯄꯨꯝꯍꯦꯟꯕꯁꯨ ꯑꯣꯟꯁꯤꯜꯂꯛꯏ ꯃꯌꯨꯜ ꯁꯅꯥꯅ ꯋꯥꯔꯧꯅ꯫ "ꯗꯥꯍꯦꯟꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯔꯤꯕ, ꯎꯕꯤꯔꯤꯕ ꯃꯤꯠꯌꯦꯡꯁꯤꯡꯁꯦ ꯀꯩꯅꯣ? ꯃꯁꯤꯁꯤꯡꯁꯦ ꯀꯔꯤꯅꯣ?" ꯄꯨꯝꯍꯦꯟꯕ ꯈꯨꯝꯂꯛꯇꯦ, ꯇꯨꯃꯤꯟ ꯂꯩ꯫ "ꯁꯦꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏꯗꯕ꯭ꯔꯥ? ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛꯇ ꯐꯥꯎꯕ ꯎꯠꯄ, ꯄꯣꯛꯄꯤꯕ ꯉꯝꯂꯔꯣꯏꯗꯕ꯭ꯔꯥ ꯗꯥꯍꯦꯟ ꯅꯪ?" ꯅꯪꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇꯦ ꯃꯌꯨꯜ ꯁꯅꯥ꯫ ꯑꯩ ꯈꯪꯗꯦ, ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯗꯥꯍꯦꯟ." ꯃꯌꯨꯜ ꯁꯅꯥ, ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯆꯥꯎꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯄꯥꯝꯃꯤ ꯍꯥꯏꯅ ꯑꯁꯨꯝ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯅꯤꯡꯉꯥꯏ ꯑꯁꯤꯅ ꯇꯣꯛꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯑꯩ ꯅꯪꯕꯨ ꯎꯅꯤꯡꯕ, ꯌꯦꯡꯅꯤꯡꯕ, ꯃꯤꯅꯨꯡꯁꯤ ꯐꯥꯎ ꯍꯥꯏꯕ ꯌꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯄꯨꯝꯍꯦꯟꯕꯒꯤ ꯋꯥꯍꯩ ꯃꯌꯨꯜ ꯁꯅꯥ ꯇꯨꯃꯤꯟꯅ ꯂꯩ, ꯊꯃꯣꯏꯗꯨ ꯁꯣꯛꯏ꯫ ꯑꯩꯁꯨ ꯈꯪꯏ ꯅꯪ ꯋꯥꯔꯝꯂꯅꯤ, ꯅꯪ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯍꯥꯏꯕ꯫ ꯅꯪꯕꯨ ꯍꯥꯟꯅꯒꯨꯝ ꯑꯩꯅ ꯂꯥꯟꯅ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯑꯩ ꯍꯟꯗꯣꯛꯄ ꯉꯝꯂꯦ꯫ ꯃꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨꯃꯗꯤ ꯑꯩ ꯀꯥꯎꯊꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯌꯨꯜ ꯁꯅꯥ, ꯅꯪꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯒꯅꯨ, ꯅꯪ ꯍꯥꯏꯒꯅꯨ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯁꯤꯅ ꯂꯦꯞꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯉꯣꯟꯗ ꯃꯗꯨ ꯍꯥꯏꯒꯅꯨ꯫ ꯃꯌꯨꯜ ꯁꯅꯥ, ꯅꯪ ꯑꯩꯕꯨ ꯃꯇꯝ ꯄꯤꯌꯨ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄ ꯂꯦꯞꯄ ꯃꯗꯨ ꯐꯥꯎꯕꯒꯤ ꯃꯇꯝꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯃꯌꯨꯜ ꯁꯅꯥ꯫ ꯃꯌꯨꯜ ꯁꯅꯥ ꯇꯞꯅ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯈꯤ, ꯑꯗꯨꯒ "ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯉꯥꯏꯖꯔꯛꯄꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯍꯧꯖꯤꯛꯁꯨ ꯃꯁꯦꯠ ꯑꯃꯠꯇ ꯄꯣꯛꯄꯤꯗ꯭ꯔꯤꯕ ꯑꯣꯏꯔꯦ꯫ ꯑꯩꯕꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯅꯨꯄꯥ ꯄꯥꯝꯕꯤ, ꯅꯨꯄꯥꯗ ꯆꯣꯞꯄꯤ ꯇꯥꯍꯟ, ꯃꯤꯊꯤꯟꯒꯥꯏ ꯇꯧ ꯉꯝꯕꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯍꯟꯕꯤꯕ꯫ ꯗꯥꯍꯦꯟ, ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯍꯛꯃꯜꯂꯤ, ꯑꯁꯤꯃꯗꯤ ꯅꯪ ꯍꯛꯃꯜꯂꯤ." ꯄꯨꯝꯍꯦꯟꯕ ꯈꯨꯝꯗꯦ꯫ "ꯑꯩꯒꯤ ꯏꯔꯥꯜ ꯃꯆꯦꯠ ꯑꯃꯠꯇꯗꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯩ ꯂꯥꯟꯕꯗꯤ ꯂꯥꯟꯈꯤꯗꯕꯅꯤ ꯗꯥꯍꯦꯟ, ꯑꯩ ꯂꯥꯟꯈꯤꯗꯕꯅꯤ." ꯃꯌꯨꯜ ꯁꯅꯥ, ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕ ꯈꯪꯂꯤ꯫ ꯅꯪꯒꯤꯗꯃꯛ ꯑꯩ ꯋꯥꯈꯜꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩ ꯄꯨꯛꯅꯤꯡ ꯑꯃꯗꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯑꯅꯤꯁꯤꯅ ꯀꯟꯃꯟꯈꯤꯕꯅ ꯑꯩ ꯉꯝꯗꯦ꯫ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯒꯦ ꯍꯥꯏꯅ ꯈꯟꯕ ꯅꯤꯡꯂꯛꯄꯗꯨꯗꯤ ꯑꯩ ꯁꯦꯡꯅ ꯉꯝꯗꯕꯅꯤ꯫ ꯅꯪꯅ ꯄꯨꯝꯅꯃꯛꯀꯤ ꯏꯖꯠꯄꯨ ꯀꯜꯂꯤ, ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯂꯨꯁꯤꯒꯤ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯉꯥꯛꯂꯤ, ꯀꯜꯂꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯁꯤꯃꯁꯨ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯃꯌꯨꯜ ꯁꯅꯥ ꯄꯨꯝꯍꯦꯟꯕꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯣꯡꯂꯛꯂꯤ ꯃꯤꯠꯐꯝ, ꯑꯗꯨꯒ "ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯗꯥꯍꯦꯟ, ꯏꯀꯥꯏꯕ ꯈꯪꯏ, ꯅꯨꯡꯁꯤꯕꯁꯨ ꯈꯪꯏ꯫ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯐꯝꯗ ꯏꯀꯥꯏꯕ ꯈꯪꯗꯕꯒꯨꯝ ꯂꯩꯔꯤꯕ, ꯅꯪꯒꯤ ꯅꯥꯀꯥꯗ ꯂꯩꯔꯛꯂꯤꯕ, ꯂꯦꯡꯗꯨꯅ ꯁꯨꯝ ꯂꯩꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯤ ꯀꯩꯒꯤꯅꯣ? ꯃꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯌꯨꯔꯥ?" ꯄꯨꯝꯍꯦꯟꯕꯅ "ꯍꯥꯏꯌꯨ, ꯅꯪꯒꯤ ꯋꯥ ꯇꯥꯒꯦ ꯑꯩ ꯉꯁꯤꯗꯤ." ꯃꯌꯨꯜ ꯁꯅꯥ ꯇꯞꯅ "ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏ ꯑꯗꯨꯅꯅꯤ ꯅꯐꯝꯗ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯏꯔꯤꯕ, ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯗꯨꯒꯤꯅꯤ ꯗꯥꯍꯦꯟ." ꯃꯌꯨꯜ ꯁꯅꯥ, ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯇꯝ ꯑꯃꯗ ꯑꯩ ꯏꯀꯥꯏ ꯈꯨꯝꯅꯒꯦ꯫ ꯑꯗꯨꯕꯨ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯧꯅꯨ, ꯑꯩꯕꯨ ꯋꯥꯔꯧꯕ ꯄꯣꯛꯀꯅꯨ ꯃꯌꯨꯜ ꯁꯅꯥ꯫ ꯃꯌꯨꯜ ꯁꯅꯥꯅ "ꯐꯔꯦ, ꯑꯩ ꯉꯥꯏꯒꯦ꯫
ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ, ꯑꯩꯕꯨ ꯈꯪꯕꯤꯔꯛꯄ, ꯑꯩꯒꯤꯗꯃꯛ ꯅꯤꯡꯕꯤꯔꯛꯄ ꯃꯇꯝꯗꯣ, ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯑꯩ ꯉꯥꯏꯒꯦ, ꯑꯩ ꯑꯗꯨꯝ ꯉꯥꯏꯒꯦ. ꯉꯝꯕ꯭ꯔ ꯌꯦꯡꯉꯣ. ꯄꯨꯝꯍꯦꯟꯕ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯀꯥꯗꯨꯗꯒꯤ ꯇꯨꯃꯤꯟꯅ. ꯃꯌꯣꯜ ꯁꯅꯥꯅꯗꯤ ꯍꯥꯏꯖꯍꯧꯋꯤ ꯁꯣꯟꯖꯍꯧꯋꯤ ꯇꯨꯃꯤꯟꯅꯇ ꯊꯃꯣꯏꯗꯨꯅ. ꯏꯪꯅ ꯇꯞꯅ ꯁꯥꯔꯩ ꯑꯣꯏꯅ ꯗꯨꯔꯚꯥꯁꯥꯒꯤ ꯁꯛꯂꯣꯟꯗ ꯑꯣꯜꯂꯛꯄ ꯅꯪꯒꯤ ꯁꯥꯔꯩꯁꯦ ꯑꯩ ꯈꯥꯡꯕꯗ ꯋꯥꯔꯦ. ꯑꯩ ꯋꯥꯔꯦ ꯗꯥꯍꯦꯟ. ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯨꯡꯁꯤꯔꯣ. ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯄꯤꯗꯨꯅ ꯅꯨꯡꯁꯤꯗꯅ ꯌꯨꯝꯗꯨꯅ ꯊꯝꯕꯤꯔꯨꯒꯕ ꯗꯥꯍꯦꯟ. ꯑꯩ ꯋꯥꯔꯦ. ꯅꯐꯝꯗ ꯇꯥꯡꯖꯕꯤꯒꯨꯝ ꯂꯩꯕꯁꯦ ꯑꯩ ꯋꯥꯔꯦ. ꯃꯌꯣꯜ ꯁꯅꯥ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ. ꯄꯨꯝꯍꯦꯟ ꯃꯃꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯅ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯅ ꯇꯨꯃꯤꯟ ꯈꯜꯂꯛꯏ ꯋꯥꯈꯜꯗꯨꯅ ꯃꯗꯣꯝꯅꯇ. ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯇꯝꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯊꯤꯡꯕ ꯊꯝꯂꯤ. ꯃꯌꯣꯜ ꯁꯅꯥ, ꯑꯊꯤꯡꯕ ꯆꯥꯃ ꯄꯜ ꯑꯣꯏꯅ ꯊꯠꯇꯨꯅ ꯊꯣꯔꯛꯇꯨꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯗꯨꯒꯤ ꯅꯣꯡꯂꯩꯅ ꯍꯨꯝꯂꯛꯇꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ. ꯑꯩ ꯁꯦꯡꯅ ꯉꯝꯗꯦ. ꯑꯗꯨꯅ ꯋꯥꯔꯧꯅꯨ. ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯃꯌꯣꯜ ꯁꯅꯥ, ꯋꯥꯔꯧꯒꯅꯨ. ꯅꯪꯕꯨ ꯅꯨꯡꯁꯤꯅꯕꯗꯤ ꯇꯝꯂꯤꯕꯅꯤ ꯃꯀꯣꯛꯇꯒꯤ ꯍꯟꯖꯤꯟꯅ. ꯄꯨꯝꯍꯦꯟꯕ ꯑꯗꯨꯝ ꯊꯣꯔꯛꯅ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯈꯥꯝꯂꯒ ꯊꯝꯂꯤꯕ ꯒꯦꯔꯦꯖ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯂꯧꯊꯣꯛꯂꯒ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯗꯅꯤ. ꯃꯌꯣꯜ ꯁꯅꯥꯅ ꯀꯣꯂꯤꯛ ꯋꯥꯏꯔꯝꯗꯨ ꯂꯣꯏꯁꯤꯜꯂꯤꯉꯩ ꯏꯟꯗꯨ ꯇꯞꯅ ꯂꯥꯛꯂꯒ ꯐꯝꯂꯛꯏ ꯆꯤꯌꯔꯗꯨꯗ. ꯊꯕꯛ ꯏꯪꯈꯥꯡ ꯑꯇꯩꯗꯤ ꯂꯣꯏꯅ ꯂꯣꯏꯔꯕ꯭ꯔꯥ ꯏꯃꯧ ꯏꯕꯦꯝꯃ? ꯂꯣꯏꯔꯦ ꯏꯃꯥ, ꯂꯣꯏꯁꯤꯜꯂꯦ. ꯑꯣ, ꯐꯔꯦ ꯂꯥꯎ ꯑꯗꯨꯗꯤ ꯏꯃꯥꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯁꯤ. ꯍꯣꯏ ꯏꯃꯥ. ꯃꯌꯣꯜ ꯁꯅꯥ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯂꯣꯏꯁꯤꯜꯂꯛꯂꯒ ꯏꯟꯗꯨꯒꯤ ꯃꯥꯡꯗꯨꯗ ꯂꯦꯞꯂꯗꯨꯅ, ꯀꯔꯤ ꯏꯃꯥ? ꯐꯝꯃꯣꯗꯨꯗ, ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯔꯁꯤ ꯏꯃꯧꯒ. ꯃꯌꯣꯜ ꯁꯅꯥ ꯆꯤꯌꯔ ꯑꯃꯗ ꯐꯝꯊꯔꯛꯂꯤ. ꯍꯥꯏꯕꯤꯌꯨ ꯏꯃꯥ, ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯃꯧꯗ? ꯏꯟꯗꯨꯅ ꯏꯪꯅ ꯇꯞꯂꯤ. ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯒꯤꯅ ꯄꯨꯔꯣꯏꯕ, ꯑꯩꯒꯤꯅ ꯏꯆꯥꯁꯤ ꯃꯍꯥꯛ ꯁꯨꯝ ꯅꯋꯥꯡꯂꯛꯂꯦ. ꯃꯍꯥꯛꯅ ꯅꯤꯡꯂꯤꯕ ꯈꯜꯂꯤꯕꯗꯣ ꯃꯗꯨ ꯃꯈꯩꯁꯤꯡꯗꯨꯅ ꯆꯨꯝꯂꯦ ꯍꯥꯏꯅ ꯁꯨꯝ ꯈꯟꯒꯠꯂꯛꯂꯤ. ꯑꯗꯨꯅ ꯃꯥꯅꯁꯨ ꯃꯥꯒꯤ ꯑꯅꯤꯡꯕꯁꯤ ꯇꯧꯔꯒ ꯂꯩꯔꯒꯗꯤ ꯏꯃꯨꯡꯁꯤ ꯏꯃꯨꯡ ꯑꯣꯏꯅ ꯄꯥꯜꯂꯛꯂꯔꯣꯏ, ꯌꯨꯝ ꯑꯣꯏꯅ ꯅꯤꯡꯊꯤꯅ ꯂꯩꯕ ꯍꯥꯏꯗꯨ ꯑꯣꯏꯔꯛꯂꯔꯣꯏ. ꯃꯌꯣꯜ ꯁꯅꯥ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯁꯨꯝ ꯇꯥꯔꯛꯏ. ꯑꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪ ꯅꯄꯨꯔꯣꯏꯕꯁꯦ ꯋꯥꯔꯛꯍꯧꯗꯕ ꯌꯥꯗꯦ. ꯃꯁꯤ ꯃꯥ ꯈꯪꯍꯟꯍꯧꯕꯒꯤ ꯃꯇꯥꯡ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛ. ꯃꯥꯕꯨ ꯐꯥꯖꯤꯟꯍꯧꯗꯨꯅꯅꯦ ꯏꯪꯅ ꯋꯥꯈꯜ ꯈꯟꯊꯍꯜꯂꯒ ꯃꯥꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯁꯤ ꯂꯥꯜꯂꯤ, ꯑꯣꯏꯔꯣꯏꯗꯧꯕ, ꯑꯣꯏꯊꯣꯛꯍꯜꯂꯣꯏꯗꯧꯕꯅꯤ. ꯃꯗꯨ ꯆꯞ ꯆꯥꯅ ꯈꯪꯍꯟꯕ ꯇꯥꯔꯦꯅꯦ, ꯑꯣꯏꯊꯣꯛꯂꯣꯏꯗꯧꯕꯅꯤ ꯍꯥꯏꯕꯗꯣ. ꯍꯟꯗꯛꯃꯨꯛꯇꯤ ꯃꯌꯣꯜ ꯁꯅꯥꯅ ꯇꯞꯂꯤ. ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕ ꯈꯨꯗꯤꯡꯗꯣ ꯆꯨꯝꯃꯤ, ꯂꯣꯏꯅ ꯆꯨꯝꯃꯤ. ꯅꯃꯧꯁꯨ ꯌꯥꯖꯅꯤꯡꯉꯤ ꯏꯃꯥꯒꯤ ꯋꯥꯐꯝꯗꯨꯗ. ꯑꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥ ꯋꯥ ꯈꯔ ꯁꯤꯟꯅꯒꯦ ꯍꯥꯏꯒꯦ ꯏꯃꯧꯗ. ꯅꯪꯅ ꯏꯃꯥꯕꯨ ꯑꯃꯨꯛ ꯂꯥꯟꯅ ꯎꯈꯤꯒꯗꯧꯔꯤꯕ꯭ꯔꯥ? ꯏꯃꯥꯗ ꯋꯥꯔꯧꯕ ꯄꯣꯛꯀꯗꯧꯔꯤꯕ꯭ꯔꯥ? ꯃꯌꯣꯜ ꯁꯅꯥ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯈꯟꯖꯥꯟꯅꯔꯛꯏ. ꯑꯗꯨꯒ, ꯏꯃꯥ, ꯅꯃꯧꯅ ꯀꯔꯤꯁꯨ ꯋꯥꯔꯧꯕ ꯑꯃꯠꯇ ꯂꯩꯖꯔꯣꯏ. ꯍꯥꯏꯕꯤꯌꯨ ꯑꯗꯨꯝ ꯍꯦꯛꯇ, ꯀꯔꯤꯁꯨ ꯆꯤꯡꯅꯗꯅ. ꯏꯃꯥꯗ ꯅꯃꯧꯅ ꯂꯥꯟꯅ ꯎꯕꯁꯨ ꯇꯧꯖꯔꯣꯏꯌꯦ ꯏꯃꯥ. ꯏꯟꯗꯨ ꯃꯥꯒꯤ ꯃꯃꯧ ꯃꯌꯣꯜ ꯁꯅꯥꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯑꯃꯨꯛꯈꯛ. ꯑꯗꯨꯒ, ꯋꯥꯐꯝꯁꯤ ꯑꯩꯅ ꯋꯥꯈꯜ ꯆꯥꯝꯃ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯂꯛꯄꯅꯤ. ꯑꯁꯤꯅ ꯐꯔꯅꯤ, ꯑꯁꯤꯅ ꯌꯥꯔꯅꯤ ꯍꯥꯏꯗꯅ. ꯏꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯌꯨ ꯅꯃꯧꯗ. ꯏꯟꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯞꯂꯤ. ꯏꯃꯧ ꯏꯕꯦꯝꯃ, ꯇꯉꯥꯏ ꯐꯗꯅ ꯅꯪ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ, ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯂꯩꯔꯨꯔꯣ. ꯃꯌꯣꯜ ꯁꯅꯥꯅ ꯏꯃꯥ, ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯧꯕꯨ ꯏꯃꯥꯅ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯅꯠꯇꯦ. ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯏꯃꯧꯒ ꯇꯨꯡ ꯀꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕ, ꯍꯤꯡꯃꯤꯟꯅꯅꯕꯗꯨꯒꯤ ꯁꯤꯜꯂꯛꯂꯤꯕꯅꯤ. ꯃꯌꯣꯜ ꯁꯅꯥꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯏꯟꯗꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯈꯜꯗꯨꯅ ꯃꯌꯣꯜ ꯁꯅꯥꯒꯤ ꯄꯨꯛꯅꯤꯡꯗ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯏ ꯍꯥꯟꯅꯅ. ꯑꯗꯨꯕꯨ ꯃꯤꯀꯨꯞꯇꯨꯗ ꯑꯇꯩ ꯑꯇꯣꯞꯄꯗꯤ ꯍꯥꯏꯔꯗ꯭ꯔꯤ. ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯧꯕꯨ ꯁꯣꯏꯗꯅ ꯑꯃꯨꯛ ꯅꯪꯒꯤꯗ ꯍꯦꯟꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯀꯧꯕ ꯂꯥꯛꯍꯟꯒꯦ. ꯅꯪꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯍꯟꯒꯦ. ꯃꯥꯕꯨ ꯂꯥꯛꯍꯟꯗ꯭ꯔꯕ ꯏꯃꯥ,
ꯅꯔꯣꯛꯇ ꯇꯥꯕ ꯑꯣꯏꯁꯅꯨ ꯅꯪꯕꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯛꯍꯟꯗꯨꯅ ꯏꯃꯧꯕꯨ ꯌꯨꯝꯗꯨꯗꯒꯤ ꯀꯧꯕ ꯁꯣꯏꯗꯅꯅꯦ ꯏꯃꯥꯅ ꯂꯥꯛꯍꯟꯈꯤ ꯏꯟꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯃꯌꯣꯜ ꯁꯅꯥꯗꯤ ꯀꯉꯥꯎꯅꯔꯦ ꯏꯃꯥ ꯑꯗꯨꯝ ꯍꯥꯏꯅꯨꯁꯦ ꯍꯣꯏ ꯈꯪꯉꯦ ꯑꯩ ꯏꯃꯥꯒꯤ ꯄꯨꯛꯆꯦꯜ ꯏꯃꯥꯅ ꯅꯃꯧꯏꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯅ ꯅꯤꯡꯊꯤꯅ ꯇꯧꯖꯩ ꯂꯣꯏꯅꯕꯤ ꯍꯥꯏꯕ ꯑꯗꯨꯅ ꯏꯃꯥ ꯅꯃꯧꯅ ꯊꯥꯖꯩ ꯏꯃꯥꯅ ꯃꯤꯀꯨꯞꯁꯤꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯅꯃꯧꯅ ꯂꯣꯏꯅ ꯊꯥꯖꯩ ꯆꯨꯝꯃꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯊꯦꯝꯂꯛꯄꯗ ꯀꯔꯝꯕ ꯃꯆꯥꯅ ꯁꯥꯔꯩ ꯇꯧꯔꯝꯕꯗꯣ ꯂꯦꯞꯂꯣꯏꯗꯕꯒꯦ ꯏꯃꯧ ꯏꯕꯦꯝꯃ ꯅꯪ ꯏꯃꯥꯗ ꯋꯥꯔꯧꯕ꯭ꯔꯣ ꯏꯃꯥ ꯋꯥꯔꯧꯗꯦ ꯋꯥꯔꯧꯔꯣꯏ ꯀꯩꯒꯤ ꯏꯃꯥꯗ ꯋꯥꯔꯧꯕ ꯄꯣꯛꯀꯗꯣꯏꯅꯣ ꯑꯩꯅ ꯋꯥꯔꯧꯗꯦ ꯅꯃꯧ ꯋꯥꯔꯧꯗꯤꯌꯦ ꯏꯟꯗꯨꯅ ꯏꯃꯧꯕꯨ ꯇꯖꯣꯞ ꯇꯖꯣꯞꯁꯨ ꯌꯨꯝꯗ ꯍꯜꯂꯂꯣꯏ ꯏꯃꯥꯅ ꯏꯃꯧꯕꯨ ꯊꯤꯟꯒꯅꯤ ꯌꯨꯝꯗꯨꯗ ꯑꯗꯨꯒ ꯍꯥꯏꯖꯒꯅꯤ ꯅꯪꯒꯤ ꯅꯃꯥ ꯏꯕꯦꯝꯃꯗꯨꯗ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯩ ꯏꯃꯥꯅ ꯏꯃꯥ ꯅꯃꯧꯒꯤ ꯍꯥꯏꯕꯕꯨ ꯏꯃꯥꯅ ꯐꯅꯕ ꯁꯤꯜꯂꯛꯄꯗꯣ ꯑꯗꯨꯅ ꯃꯗꯨꯅ ꯌꯥꯔꯦ ꯑꯗꯨꯝ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯏꯃꯧꯗꯤ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯌꯨ ꯏꯃꯧꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤ ꯅꯪ ꯄꯥꯕꯨꯡ ꯂꯩꯔꯤ ꯏꯃꯧ ꯊꯧꯅꯥ ꯍꯟꯒꯅꯨꯀꯣ ꯏꯃꯧꯅ ꯁꯨꯝꯅ ꯂꯩꯕꯁꯦ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝꯁꯤꯒꯤ ꯏꯃꯥꯅ ꯃꯁꯤꯒꯤ ꯋꯥꯈꯜꯁꯦ ꯈꯜꯂꯛꯄꯅꯤ ꯏꯆꯥ ꯉꯥꯎꯕꯁꯤ ꯋꯥꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥ ꯑꯩꯍꯥꯛꯅ ꯃꯈꯜ ꯃꯈꯜꯒꯤ ꯃꯁꯛ ꯃꯑꯣꯡꯁꯨ ꯑꯣꯟꯕ ꯇꯥꯔꯦ ꯍꯣꯡꯕ ꯇꯥꯔꯦ ꯃꯔꯣꯜ ꯅꯥꯏꯅ ꯆꯠꯄ ꯇꯥꯔꯦ ꯏꯃꯧ ꯏꯕꯦꯝꯃ ꯃꯌꯣꯜ ꯁꯅꯥ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨ ꯂꯣꯏꯅ ꯇꯥꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯃꯥ ꯑꯩ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯒꯦ ꯑꯩ ꯌꯥꯔꯒꯦ ꯑꯗꯨꯒ ꯑꯩ ꯉꯥꯏꯔꯒꯦ ꯗꯥꯍꯦꯟꯅ ꯑꯩꯕꯨ ꯌꯨꯝꯗꯨꯗ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯗꯣ ꯑꯗꯨꯃꯁꯨ ꯑꯩ ꯉꯥꯏꯔꯒꯦ ꯏꯟꯗꯨꯅ ꯏꯃꯧ ꯋꯥꯕ ꯌꯥꯗꯦꯒ ꯋꯥꯈꯜ ꯍꯣꯏ ꯏꯃꯥ ꯏꯟꯗꯨꯅ ꯃꯃꯧꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯇꯨꯃꯤꯟꯅ ꯈꯟꯖꯩ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯁꯨꯛ ꯃꯔꯥꯏꯕꯛ ꯊꯤꯗꯀꯣ ꯑꯃꯨꯛ ꯍꯜꯂꯛꯄꯤ ꯍꯥꯏꯅ ꯃꯤꯌꯥꯝꯁꯤꯅ ꯍꯥꯏꯅꯈꯤꯗꯧꯔꯦ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯦ ꯃꯇꯝ ꯈꯔꯗꯤ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨ ꯏꯃꯥꯕꯨ ꯋꯥꯔꯧꯕ ꯄꯣꯛꯀꯅꯨꯀꯣ ꯏꯃꯥꯒꯤ ꯃꯌꯣꯜ ꯁꯅꯥ ꯏꯟꯗꯨ ꯁꯦꯡꯅ ꯃꯃꯧꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄꯅꯤ ꯄꯣꯛꯂꯤꯕꯗꯨꯅ ꯋꯥꯈꯜꯁꯨ ꯃꯌꯥꯝ ꯈꯟꯖꯤꯟꯕꯅꯤ ꯃꯃꯧ ꯃꯥꯒꯤꯗꯃꯛ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯅ ꯍꯦꯟꯅ ꯃꯃꯧꯒꯤ ꯈꯟꯖꯕꯁꯤ ꯍꯦꯟꯒꯠꯄꯅꯤ ꯏꯟꯗꯨꯅ ꯃꯌꯣꯜ ꯁꯅꯥ ꯃꯥꯁꯨ ꯃꯥꯒꯤ ꯃꯅꯦꯝ ꯑꯣꯏꯕꯤꯗꯨꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯃꯕꯨꯛꯇ ꯃꯗꯣꯝ ꯁꯣꯟꯖꯩ ꯋꯥꯍꯩꯅ ꯈꯣꯟꯖꯦꯜ ꯀꯧꯕꯤ ꯃꯥꯗꯨꯗꯤ ꯊꯣꯛꯍꯟꯗꯅ ꯐꯔꯦ ꯁꯤꯅ ꯍꯣꯏ ꯑꯩ ꯉꯥꯏꯔꯨꯔꯒꯦ ꯅꯤꯡꯊꯤꯅ ꯗꯥꯍꯦꯟꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯤꯀꯨꯞꯇꯣ ꯑꯩ ꯉꯥꯏꯔꯨꯔꯒꯦ ꯆꯪꯂꯛꯅꯤꯡꯕ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯨꯗꯤꯡ ꯂꯣꯏꯅ ꯆꯪꯂꯛꯁꯅꯨ ꯑꯩ ꯃꯥꯌꯣꯛꯅꯔꯒꯦ ꯈꯨꯗꯤꯡꯃꯛ ꯑꯩ ꯃꯥꯌꯣꯛꯅꯔꯒꯦ ꯃꯌꯣꯜ ꯁꯅꯥꯒꯤ ꯁꯣꯊꯔꯨꯔꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯃꯤꯀꯨꯞꯇꯨꯗ ꯀꯟꯁꯤꯟꯈꯤꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯃꯍꯥꯛ ꯃꯥꯒꯤ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕꯗꯨꯗ ꯑꯗꯨꯝ ꯑꯣꯏꯅ ꯌꯥꯔꯒꯦ ꯌꯥꯗꯨꯅ ꯂꯩꯔꯒꯦ ꯍꯥꯏꯅ ꯅꯤꯡꯂꯛꯂꯤ ꯋꯥꯈꯜ ꯑꯗꯨꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯄꯥꯔꯤꯒꯤ ꯄꯨꯟꯁꯤ ꯂꯦꯞꯃꯤꯟꯅꯒꯗꯕꯤ ꯑꯁꯤ ꯀꯅꯥꯅꯣ ꯅꯥꯃ ꯍꯥꯡꯅ ꯈꯨꯠ ꯄꯥ ꯄꯨꯟꯗꯨꯅ ꯊꯅꯝꯕꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯅꯥꯃ ꯍꯥꯡꯍꯟꯒꯨꯝꯁꯤ ꯄꯥꯔꯤꯗꯨ ꯁꯦꯡꯅ ꯍꯧꯖꯤꯛꯁꯤ ꯅꯨꯄꯤ ꯑꯃꯗ ꯈꯪꯅꯗ ꯀꯣꯏꯗꯅ ꯂꯩꯕꯅꯤ ꯃꯍꯥꯛꯀ ꯍꯥꯟꯅ ꯅꯨꯄꯤ ꯑꯃ ꯈꯔ ꯀꯨꯏꯅ ꯈꯪꯅꯔꯝꯃꯤ ꯅꯨꯄꯤꯗꯨꯅ ꯃꯤꯅꯝꯕꯤꯗꯨꯅ ꯊꯝꯕꯤꯔꯝꯕꯗꯨꯗꯒꯤ ꯊꯣꯏꯅ ꯅꯨꯡꯁꯤꯅꯕ ꯀꯣꯏꯅꯕꯒꯤ ꯂꯝꯁꯤꯗ ꯏꯟꯇꯔꯦꯁ ꯀꯌꯥꯁꯨ ꯄꯣꯛꯈꯤꯗꯕꯅꯤ ꯄꯥꯔꯤꯗꯨ ꯃꯃꯥ ꯏꯕꯦꯝꯃꯒ ꯄꯨꯟꯅ ꯉꯁꯤꯁꯤ ꯊꯕꯛ ꯑꯃ ꯍꯥꯏꯗꯣꯛꯂꯨꯕꯅꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯨꯗꯅꯤ ꯀꯩꯊꯦꯜ ꯃꯄꯥ ꯌꯧꯔꯛꯄꯒꯤꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯍꯥꯏꯔꯛꯄꯗꯣ ꯄꯥꯔꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛꯇ ꯈꯥꯝꯃꯨ ꯏꯃꯥ ꯏꯟꯁꯥꯡ ꯅꯥꯄꯤ ꯉꯥ ꯆꯥꯛꯈꯤꯗ ꯂꯩꯔꯛꯈꯤꯒꯦ ꯃꯐꯝꯁꯤꯗꯒꯤ ꯄꯥꯔꯤꯅ ꯑꯁ ꯏꯃꯥ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗꯨꯗꯒꯤ ꯑꯗꯨꯝ ꯂꯩꯔꯁꯨ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯇꯨꯕꯣ ꯑꯩ ꯃꯥꯟꯅꯗꯕꯒꯤꯅꯤ ꯏꯃꯥꯅ ꯃꯐꯝꯁꯤꯗꯒꯤ ꯂꯩꯈꯤꯁꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇ ꯈꯥꯝꯃꯨ ꯄꯥꯔꯤ ꯊꯧꯔꯤꯕ ꯒꯥꯔꯤꯗꯨ ꯈꯥꯝꯂꯛꯂꯤ ꯑꯗꯨꯒ ꯏꯃꯥ ꯀꯨꯝꯊꯔꯒ ꯂꯩꯕꯤꯔꯣ ꯁꯠ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯉꯥꯏꯔꯝꯃꯒꯦ ꯏꯃꯥꯅ ꯑꯣꯏꯅ ꯂꯩꯔꯣꯕ ꯅꯪꯅꯦ ꯅꯪ ꯑꯃ ꯐꯔꯦ ꯂꯩꯔꯝꯃꯨ ꯀꯨꯏꯔꯣꯏ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯋꯥ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯆꯪꯁꯤꯟꯈ꯭ꯔꯦ ꯀꯩꯊꯦꯜ ꯃꯅꯨꯡ ꯑꯗꯣꯝꯗ ꯄꯥꯔꯤꯁꯨ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯆꯤꯟꯗꯨꯗ ꯂꯦꯞꯂꯒ ꯑꯣꯏꯅ ꯂꯩꯔꯛꯏ ꯁꯤꯗ ꯌꯣꯟꯕ ꯄꯣꯠꯀ ꯑꯥꯗ ꯑꯩꯈꯣꯏꯔꯣꯝꯗ ꯌꯣꯜꯂꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯔꯤꯕꯗꯨꯗ ꯁꯤꯗ ꯀꯔꯤ ꯍꯦꯟꯕꯒꯤꯅꯣꯕ ꯊꯑꯣꯏꯅ ꯁꯤꯗꯒꯤ ꯒꯥꯔꯤꯒ ꯈꯥꯝꯍꯜꯂꯒ ꯄꯣꯠ ꯂꯩꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯊꯕꯛ ꯆꯠꯃꯤꯟꯅꯕꯁꯦ
ꯇꯜꯂꯕꯅꯤ ꯃꯩ ꯄꯥꯔꯤꯗꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯁꯨꯝ ꯂꯩ ꯐꯣꯟꯗꯨ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯃꯦꯠꯂꯤ ꯄꯥꯔꯤꯅ ꯃꯃꯥꯏꯗꯨ ꯐꯣꯟꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯦꯠꯂꯒ ꯀꯟꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯔꯛꯇꯨꯅ ꯂꯝꯕꯤꯒꯤ ꯑꯀꯨꯠꯄꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯃꯣꯠꯄꯁꯤꯡꯗꯨꯅ ꯄꯥꯔꯤꯗ ꯂꯣꯏꯅ ꯀꯥꯞꯁꯤꯜꯂꯝꯃꯤ ꯃꯇꯧꯗꯨꯗ ꯄꯥꯔꯤꯗꯨ ꯏ ꯈꯪꯀꯥ ꯀꯥꯈ꯭ꯔꯦ ꯑꯗꯨꯅ ꯁꯠ ꯂꯥꯎꯏ ꯍꯣꯏ ꯀꯅꯥꯅꯣ ꯈꯥꯝ ꯒꯥꯔꯤꯗꯨ ꯊꯨꯅ ꯈꯥꯝ ꯄꯥꯔꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯃꯥꯁꯨ ꯆꯦꯟꯈꯠꯂꯛꯏ ꯒꯥꯔꯤꯗꯨꯁꯨ ꯑꯗꯨꯝ ꯈꯥꯝꯂꯛꯏ ꯒꯥꯔꯤ ꯊꯧꯔꯤ ꯃꯤꯁꯛꯇꯨ ꯃꯃꯥꯏ ꯃꯆꯦꯠ ꯑꯃꯠꯇ ꯎꯗꯦ ꯃꯁꯛꯁꯨ ꯎꯕ ꯉꯝꯗꯦ ꯍꯦꯜꯃꯦꯠ ꯎꯞꯁꯜꯂꯤꯕꯗꯨ ꯃꯗꯨꯒꯤ ꯃꯔꯝꯅ ꯄꯥꯔꯤꯅ ꯒꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯂꯝꯕꯤꯁꯤ ꯐꯠꯇ꯭ꯔꯦꯅ ꯈꯪꯉꯗꯤ ꯒꯥꯔꯤꯗꯣ ꯆꯨꯝꯅ ꯊꯧꯕ ꯌꯥꯗ꯭ꯔꯣ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯤꯜꯂꯝꯃꯤꯁꯤꯕꯣ ꯑꯗꯨꯁꯨ ꯑꯃꯣꯠꯄ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯤꯁꯛꯇꯨ ꯃꯥꯒꯤ ꯎꯞꯂꯤꯕ ꯍꯦꯜꯃꯦꯠꯇꯨ ꯂꯧꯊꯣꯔꯛꯂꯦ ꯃꯗꯨ ꯂꯧꯊꯣꯔꯛꯂꯕꯗꯨꯗꯗꯤ ꯎꯔꯤ ꯄꯥꯔꯤ ꯃꯥꯅꯁꯨ ꯒꯥꯔꯤ ꯊꯧꯔꯤꯕꯗꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯄꯥꯔꯤ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯃꯤꯠꯀꯨꯞꯇ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ ꯅꯨꯄꯤꯗꯨꯗꯤ ꯃꯁꯝ ꯄꯨꯟꯁꯤꯜꯂꯨꯕꯒꯤ ꯃꯁꯝ ꯑꯁꯥꯡꯕꯁꯤꯡꯗꯨ ꯍꯥꯏꯗꯣꯔꯛꯏ ꯃꯉꯛꯇꯨ ꯑꯣꯌꯦꯠ ꯂꯦꯡꯂꯗꯨꯅ ꯑꯗꯨꯒ ꯑꯇꯞꯄ ꯑꯌꯦꯡꯕ ꯈꯣꯟꯖꯦꯜꯗ ꯁꯣꯔꯤ ꯁꯣꯏꯈ꯭ꯔꯦ ꯋꯥꯔꯧꯕꯤꯅꯨ ꯗꯗꯥ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯊꯨꯕꯒꯤ ꯒꯥꯔꯤꯗꯣ ꯈꯤꯇꯪ ꯍꯥꯏ ꯁ꯭ꯄꯤꯗꯇ ꯊꯧꯔꯛꯈ꯭ꯔ ꯃꯥꯜꯂꯦ ꯗꯗꯥ ꯋꯥꯔꯧꯕꯤꯒꯅꯨ ꯄꯥꯔꯤꯗꯨ ꯁꯥꯎꯅꯤꯡꯅ ꯆꯩꯒꯦ ꯍꯥꯏꯗꯅ ꯆꯪꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕꯒ ꯃꯥꯡꯈ꯭ꯔꯦ ꯑꯣ ꯀꯥꯏꯗꯦꯗ ꯑꯗꯣ ꯃꯇꯨꯡꯗꯤ ꯐꯅ ꯊꯕꯛ ꯑꯊꯨꯕ ꯑꯣꯏꯔꯁꯨ ꯒꯥꯔꯤꯗꯣ ꯇꯞꯅ ꯆꯥꯡ ꯑꯃꯗ ꯊꯧꯁꯤꯀꯣ ꯍꯣꯏ ꯗꯗꯥ ꯑꯗꯣ ꯁꯣꯏꯈ꯭ꯔꯦ ꯍꯩꯃ ꯌꯥꯔꯦꯅꯦ ꯅꯨꯄꯤꯗꯨꯅ ꯁꯨꯝ ꯍꯥꯏꯔꯤꯅꯦ ꯗꯗꯥ ꯌꯥꯝ ꯐꯤꯡꯅ ꯎꯈꯤꯕꯗꯨꯗ ꯑꯗꯨꯒꯤ ꯑꯁꯥꯎꯕꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨꯒꯤ ꯋꯥꯅꯤꯗ ꯑꯗꯣ ꯏꯆꯜꯒꯤꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯅꯨꯄꯤꯗꯨꯅ ꯇꯞꯅ ꯃꯦꯂꯩ ꯂꯩꯁꯅꯥ ꯀꯧꯏ ꯗꯗꯥꯒꯤꯗꯤ ꯄꯥꯔꯤ ꯀꯧꯏ ꯑꯣ ꯄꯥꯔꯤꯗꯨ ꯃꯦꯂꯩ ꯂꯩꯁꯅꯥ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯆꯤꯡ ꯍꯦꯛ ꯂꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯏꯀꯥꯏꯒꯤꯒ ꯊꯤꯗꯈꯩ ꯑꯗꯣ ꯃꯦꯂꯩ ꯁꯛꯁꯨ ꯈꯪꯅꯔꯤ ꯁꯨꯝ ꯏꯆꯜꯒꯤ ꯅꯝꯕꯔ ꯄꯤꯕ ꯌꯥꯒꯗ꯭ꯔꯣ ꯋꯥꯈꯜ ꯂꯥꯟꯅ ꯇꯧꯕ꯭ꯔꯥ ꯑꯩꯅ ꯁꯤ ꯍꯥꯏꯕꯒꯤ ꯃꯦꯂꯩ ꯂꯩꯁꯅꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯀꯩꯁꯨꯝ ꯈꯟꯗꯦꯗ ꯗꯗꯥ ꯑꯗꯨꯒꯤꯗꯤ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒ ꯄꯥꯔꯤꯒ ꯃꯦꯂꯩ ꯂꯩꯁꯅꯥꯒꯗꯨ ꯅꯝꯕꯔ ꯂꯧꯅꯔꯛꯂꯦ ꯄꯥꯔꯤꯗꯤ ꯊꯃꯣꯏ ꯃꯅꯨꯡꯗꯨꯗ ꯃꯣꯃꯣꯟꯅꯔꯒꯗ ꯂꯩꯈ꯭ꯔꯦ ꯃꯦꯂꯩ ꯂꯩꯁꯅꯥꯅ ꯇꯞꯂꯤ ꯑꯗꯨꯗꯤ ꯗꯗꯥ ꯑꯩ ꯑꯃꯨꯛ ꯍꯥꯏꯗꯣꯛꯆꯔꯨꯈꯤꯒꯦ ꯄꯥꯔꯤꯅ ꯍꯣꯏ ꯍꯥꯏꯗꯣꯛꯂꯨꯔꯣ ꯍꯣꯔꯦꯟ ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯀꯣꯜ ꯇꯧꯔꯛꯀꯦ ꯄꯥꯏꯈꯠꯂꯛꯑꯣ ꯃꯦꯂꯩ ꯂꯩꯁꯅꯥꯅ ꯋꯥꯗꯣ ꯍꯥꯏꯔ ꯃꯇꯨꯡ ꯃꯦꯂꯩ ꯂꯩꯁꯅꯥꯗꯨ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯔꯤꯅ ꯃꯗꯨꯕꯨ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯒ ꯃꯦꯂꯩ ꯂꯩꯁꯅꯥ ꯍꯥꯏꯕ ꯃꯃꯤꯡꯗꯣ ꯀꯩꯒꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯣꯡꯇ ꯐꯥꯎꯔꯨꯗ꯭ꯔꯕ ꯏꯍꯨꯜ ꯑꯃ ꯃꯦꯂꯩ ꯂꯩꯁꯅꯥ ꯎꯔꯒ ꯐꯥꯎꯔꯛꯂꯤꯕꯁꯤꯅ ꯁꯤꯕꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯒꯤꯁꯤ ꯃꯥꯕꯨ ꯃꯦꯂꯩ ꯂꯩꯁꯅꯥꯕꯨ ꯄꯥꯝꯂꯤꯕ ꯅꯨꯡꯁꯤꯕ ꯄꯣꯛꯂꯤꯕ ꯀꯥꯏꯗꯨꯔꯅꯦ ꯅꯠꯇꯦꯗ ꯑꯁ ꯈꯪꯗꯦꯗ ꯍꯥꯏꯔꯒ ꯄꯥꯔꯤꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯃꯊꯟꯅꯇ ꯃꯇꯥꯡꯗꯨꯗ ꯃꯃꯥꯏꯕꯦꯝꯃꯅ ꯀꯔꯤꯅꯣ ꯑꯗꯨꯗ ꯅꯊꯟꯇ ꯑꯃꯨꯛ ꯍꯥꯏꯅꯣꯛ ꯇꯧꯔꯒ ꯂꯩꯔꯤꯕꯗꯨꯕꯣ ꯏꯃꯥꯒꯤ ꯄꯥꯔꯤ ꯀꯥꯟꯅꯗꯦ ꯂꯥꯎꯅꯦꯍꯦ ꯅꯪꯕꯣ ꯍꯟꯅꯕ ꯇꯧꯔꯁꯤꯅꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯄꯥꯔꯤꯗꯨ ꯅꯣꯛꯃꯤ ꯂꯥꯛꯂꯤ ꯃꯥꯒꯤ ꯒꯥꯔꯤꯅ ꯈꯥꯝꯂꯒ ꯂꯩꯔꯤ ꯑꯗꯣꯝꯗꯨꯗ ꯑꯗꯨꯒ ꯄꯨꯟꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯒꯥꯔꯤꯗ ꯀꯥꯔꯛꯂꯤ ꯁ꯭ꯇꯥꯔꯠꯁꯨ ꯇꯧꯗꯨꯅ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯄꯥꯔꯤꯅ ꯀꯔꯤ ꯂꯩꯔꯛꯂꯕꯒꯦ ꯏꯃꯥ ꯈꯪꯗꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯉꯥ ꯆꯥꯛꯇꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯂꯤꯕꯅꯤꯅꯦ ꯑꯣ ꯑꯁ ꯀꯥꯟꯅꯗꯦ ꯒꯥꯔꯤꯁꯤꯗꯨ ꯌꯥꯡꯂꯞ ꯊꯧ ꯏꯃꯥ ꯌꯨꯝ ꯌꯧꯅꯤꯡꯂꯤ ꯄꯥꯔꯤ ꯈꯔ ꯌꯥꯡꯅ ꯊꯧꯔꯣ ꯒꯥꯔꯤꯁꯤ ꯄꯥꯔꯤꯁꯨ ꯋꯥ ꯉꯥꯡꯗ ꯅꯣꯛꯐꯦꯠ ꯁꯨꯝ ꯇꯧꯔꯒ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯂꯥꯛꯂꯤ ꯌꯥꯡꯂꯞꯅ ꯑꯗꯨꯝꯅ ꯄꯥꯔꯤꯗꯨ ꯌꯨꯝ ꯌꯧꯔ ꯃꯇꯨꯡꯗ ꯃꯍꯥꯛ ꯉꯁꯥꯏ ꯄꯤꯔꯝꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯛꯂꯦ ꯃꯇꯧ ꯑꯗꯨꯝꯅ ꯍꯦꯛ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯄꯥꯔꯤ ꯑꯃꯗꯤ ꯃꯦꯂꯩ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯅꯛꯁꯤꯟꯅꯕꯒꯤ ꯆꯥꯡꯁꯤ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯇꯣꯏꯅ ꯁꯥꯟꯅꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯡꯂꯒꯦ ꯈꯟꯈ꯭ꯔꯦ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗ
ꯑꯣꯟꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯃꯁꯛ ꯑꯃꯒꯤꯗꯃꯛ ꯁꯛꯐꯝ ꯑꯃ ꯑꯣꯟꯅꯅꯕꯒꯤꯗꯃꯛ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯗꯨꯅ ꯑꯍꯣꯡꯕ ꯄꯨꯔꯛꯂꯒꯦ ꯍꯥꯏꯅ ꯅꯤꯡꯕ ꯄꯣꯛꯈ꯭ꯔꯦ ꯋꯥꯈꯜꯗꯨꯗ꯫ ꯄꯨꯟꯁꯤꯒꯤ ꯃꯁꯛꯇ ꯃꯤꯅꯣꯛ ꯍꯥꯏꯕ ꯃꯤꯅꯣꯛꯇꯨ ꯃꯗꯨꯅ ꯂꯩꯇꯦꯡ ꯑꯣꯏꯗꯅ ꯂꯩꯕ ꯃꯤꯑꯣꯏꯕꯅ ꯃꯥꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯄꯥꯝꯗꯦ꯫ ꯑꯇꯣꯞꯄ ꯑꯅꯧꯕ ꯃꯈꯜꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯄꯥꯝꯃꯤ꯫ ꯀꯨꯏꯅ ꯋꯥꯃꯜꯂꯛꯂꯕꯁꯨ ꯋꯥꯅꯤꯡꯗꯦ, ꯅꯨꯡꯉꯥꯏꯔꯛꯅꯕꯒꯤ ꯃꯔꯝ ꯊꯤꯕ ꯍꯧꯔꯛꯏ꯫ ꯅꯨꯡꯉꯥꯏꯕꯕꯨ ꯄꯥꯝꯗꯕ ꯀꯅꯥ ꯂꯩꯕꯒꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ? ꯃꯤ ꯈꯨꯗꯤꯡ ꯅꯨꯡꯉꯥꯏꯕꯕꯨ ꯃꯤꯇꯥꯕ ꯃꯤꯍꯧꯕ ꯄꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯍꯤꯡꯕ, ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯃꯤꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤꯇꯅ ꯌꯣꯝꯂꯒ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨꯅꯤ ꯃꯤꯌꯥꯝꯅ ꯀꯂꯛꯅꯔꯤꯕ, ꯄꯥꯝꯅꯔꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯍꯥꯏꯕꯗꯨ꯫ ꯃꯌꯣꯜ ꯁꯅꯥꯃꯥꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯏꯪꯅ ꯃꯤꯅꯨꯡꯁꯤ ꯐꯪꯅ ꯂꯩꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯄꯥꯝꯂꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯋꯥꯈꯜꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯁꯥꯟꯇꯤꯒꯤ ꯂꯝꯕꯤꯁꯤ ꯀꯗꯣꯝꯗ ꯂꯩꯕꯒꯦ ꯍꯥꯏꯅ꯫ ꯃꯍꯥꯛꯀꯤ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗ ꯌꯥꯔꯒꯦ ꯍꯥꯏꯅꯁꯨ ꯅꯤꯡꯈ꯭ꯔꯦ, ꯋꯥꯈꯜꯗꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯏꯔꯤꯛꯇꯕꯨ ꯐꯪꯖꯅꯕ ꯑꯃꯗꯤ ꯏꯪꯅ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯅꯕꯒꯤꯗꯃꯛ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯄꯨꯝꯍꯦꯟꯕꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯈꯤꯕ ꯃꯥꯅ ꯌꯨꯝꯗꯨꯗ ꯂꯩꯇꯕ ꯃꯇꯥꯡ ꯇꯥꯟꯖꯥꯗꯨꯗꯅꯤ ꯏꯟꯗꯨ ꯃꯥꯅ ꯃꯥꯒꯤ ꯃꯃꯧꯕꯨ ꯄꯨꯔꯛꯇꯨꯅ ꯂꯥꯛꯂꯤ ꯑꯥꯁꯥꯒꯤ ꯌꯨꯝ ꯑꯗꯨꯗ꯫ ꯑꯥꯁꯥ ꯏꯉꯛ ꯉꯛꯅ "ꯀꯔꯤꯅꯣ ꯏꯅꯝꯃ, ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤꯁꯨ ꯍꯥꯏꯅ ꯍꯥꯟꯅ ꯄꯥꯎ-ꯏ ꯑꯃꯠꯇ ꯄꯤꯕꯤꯔꯛꯇꯦ, ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯅꯦ?" ꯏꯟꯗꯨ ꯇꯞꯅ "ꯏꯆꯜꯏꯕꯦꯝꯃ, ꯍꯣꯏ ꯆꯨꯝꯃꯤ, ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎ-ꯏꯗꯤ ꯐꯥꯎꯔꯛꯇ꯭ꯔꯦ ꯍꯥꯟꯅ, ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯕ ꯑꯃꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯑꯩꯒꯤꯁꯤ, ꯑꯇꯩꯒꯤ ꯅꯠꯇꯦ." ꯑꯥꯁꯥꯅ "ꯂꯥꯛꯑꯣ ꯏꯅꯝꯃ, ꯃꯅꯨꯡꯗ ꯍꯥꯟꯅ ꯆꯪꯁꯤ꯫ ꯃꯌꯣꯜ, ꯏꯃꯥꯒꯤ ꯁꯅꯥ, ꯂꯥꯛꯑꯣ ꯃꯅꯨꯡ ꯆꯪꯁꯤ." ꯑꯥꯁꯥꯅ ꯃꯌꯣꯜ ꯁꯅꯥꯒ ꯏꯟꯗꯨꯒꯗꯨ ꯃꯅꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯐꯝꯃꯤꯟꯅꯔꯛꯂꯤ꯫ "ꯏꯅꯝꯃ, ꯆꯥ ꯊꯛꯁꯤ, ꯆꯥ ꯂꯣꯜꯂꯛꯀꯦ." "ꯌꯥꯔꯦ ꯑꯥꯁꯥ, ꯌꯥꯔꯦ. ꯑꯩꯁꯤ ꯅꯣꯏꯗ ꯅꯉꯣꯟꯗ ꯋꯥꯔꯤ ꯑꯃꯇꯪ ꯌꯥꯝ ꯃꯨꯟꯅ ꯁꯥꯒꯦ, ꯁꯥꯗꯕ ꯌꯥꯗ꯭ꯔꯦ ꯈꯟꯅ ꯂꯥꯛꯄꯅꯤ ꯊꯑꯣꯏꯅ ꯃꯐꯝꯁꯤꯗ." "ꯏꯅꯝꯃ, ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨꯕ, ꯀꯣꯏꯊꯣꯛꯇꯅ ꯂꯩꯇ꯭ꯔꯕꯁꯨ." ꯏꯟꯗꯨꯅ "ꯑꯇꯩꯒꯤ ꯅꯠꯇꯦ ꯏꯕꯦꯝꯃ, ꯃꯌꯣꯜ ꯁꯅꯥ ꯑꯃꯗꯤ ꯄꯨꯝꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯅꯤ." ꯑꯥꯁꯥꯗꯨ ꯋꯥꯍꯩ ꯑꯗꯨꯗ ꯆꯤꯡꯅꯕ ꯈꯔꯗꯤ ꯄꯣꯛꯏ, ꯑꯗꯨꯕꯨ ꯇꯨꯃꯤꯟꯅꯗꯤ ꯂꯩꯁꯤꯜꯂꯤ꯫ "ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯣ, ꯏꯆꯥꯒ ꯏꯌꯥꯒꯕꯣ? ꯏꯆꯜꯏꯕꯦꯝꯃ, ꯋꯥꯁꯤꯕꯨ ꯀꯔꯝ..." "ꯏꯅꯝꯃ, ꯑꯗꯨꯝ ꯍꯥꯏꯕꯤꯌꯨꯕ, ꯃꯤꯇꯣꯞ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ, ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ, ꯑꯗꯨꯅ ꯋꯥꯔꯤ ꯋꯥꯈꯣꯡ ꯄꯨꯝꯕ ꯍꯥꯏꯕꯤꯌꯨ, ꯁꯤꯅ ꯐꯩ ꯀꯔꯤꯅ ꯐꯠꯇꯦꯗꯣ ꯈꯟꯅꯁꯤ." ꯏꯟꯗꯨꯗꯨ ꯑꯥꯁꯥꯅ ꯑꯗꯨꯝ ꯏꯐ ꯐꯗꯣꯛꯄ ꯃꯇꯧꯗ ꯋꯥ ꯍꯥꯏꯔꯛꯂꯕꯗꯨꯗꯗꯤ ꯃꯍꯥꯛꯁꯨ ꯍꯥꯏꯔꯒꯦ ꯅꯤꯡꯂꯛꯂꯤ, ꯃꯕꯨꯛꯇꯨ ꯆꯝꯂꯛꯂꯤ꯫ ꯌꯨꯝꯗꯒꯤ ꯂꯥꯛꯄꯗꯗꯤ ꯑꯗꯨꯛ ꯄꯥꯈꯠꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ, ꯆꯩꯔꯛꯀꯗ꯭ꯔꯥ, ꯂꯥꯟꯅ ꯂꯧꯈꯤꯒꯗ꯭ꯔꯥ ꯈꯟꯅ ꯋꯥꯈꯜꯗꯨꯅ ꯅꯤꯡꯂꯒ ꯂꯥꯛꯈꯤꯕꯅꯤ꯫ "ꯐꯔꯦ, ꯑꯩ ꯍꯥꯏꯔꯒꯦ, ꯑꯩꯅ ꯅꯤꯡꯂꯤꯕ ꯈꯜꯂꯤꯕ ꯄꯨꯝꯕꯁꯤ ꯍꯥꯏꯔꯒꯦ꯫ ꯑꯗꯨꯒ ꯏꯆꯜ, ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯔꯤꯅ ꯐꯩ ꯀꯔꯝ ꯇꯧꯕ ꯍꯥꯏꯗꯣ ꯈꯟꯅꯃꯤꯟꯅꯔꯁꯤ, ꯄꯨꯝꯅꯃꯛꯁꯦ ꯐꯠꯇꯅ ꯑꯃꯐꯥꯎ ꯈꯟꯅꯔꯒꯨꯝꯁꯤ, ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯁꯤꯀꯣ ꯑꯗꯨꯝ." "ꯏꯅꯝꯃ, ꯂꯥꯟꯅ ꯑꯃꯠꯇ ꯎꯖꯔꯣꯏ, ꯀꯔꯤꯒꯤ ꯎꯗꯣꯏꯅꯣ, ꯀꯔꯤꯒꯤ ꯈꯟꯗꯧꯔꯤꯕꯅꯣ ꯂꯥꯟꯅ? ꯇꯧꯗꯧꯔꯤꯕ ꯑꯁꯤ ꯏꯆꯥꯒ ꯏꯃꯧꯒꯒꯤ ꯐꯅꯕꯅꯤ, ꯌꯥꯏꯐꯅꯕ." "ꯑꯗꯨꯅꯤ, ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯈꯟꯕ." ꯍꯥꯏꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯃꯌꯣꯜ ꯁꯅꯥꯗꯤ ꯀꯔꯤꯝꯇ ꯌꯥꯎꯔꯛꯇꯦ, ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯑꯅꯤꯗꯨꯅ ꯍꯥꯏꯅꯔꯤꯕꯁꯤꯡꯗꯨ ꯇꯥꯔꯒ ꯂꯩꯔꯛꯏ꯫ ꯑꯗꯨꯝꯅ ꯏꯟꯗꯨ ꯃꯥꯅ ꯋꯥꯔꯤ ꯋꯥꯈꯣꯡ ꯄꯨꯝꯕ ꯑꯥꯁꯥ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯤ, ꯇꯝꯂꯛꯂꯤ꯫ ꯃꯥꯅ ꯈꯜꯂꯤꯕ, ꯁꯥꯟꯅꯔꯛꯂꯤꯕ ꯀꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯁꯨ ꯁꯨꯒꯥꯏꯅ ꯑꯥꯁꯥ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤ, ꯇꯝꯂꯛꯂꯔꯤ꯫ ꯑꯥꯁꯥ ꯃꯥꯁꯨ ꯃꯗꯨꯁꯤꯡꯗꯨ ꯌꯥꯝ ꯃꯨꯟꯅ ꯂꯣꯏꯅ ꯇꯥꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯋꯥꯈꯜꯗꯨꯅ ꯁꯥꯎꯅꯤꯡꯕ ꯐꯅ ꯂꯩꯔꯁꯨ ꯐꯥꯊꯅꯕ ꯍꯣꯠꯅꯔꯛꯏ, ꯃꯔꯝꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯃꯁꯥꯒꯤꯗꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯛꯄꯒꯤꯅꯤ꯫ ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯥꯁꯥꯅ ꯇꯞꯂꯤ ꯇꯞꯂꯤ ꯍꯥꯏꯔꯛꯏ, "ꯑꯩꯅꯁꯨ ꯏꯅꯝꯃ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯏꯆꯥꯒ ꯏꯌꯥꯒꯒꯤ ꯃꯇꯧꯁꯦ ꯆꯤꯡꯅꯕ ꯄꯣꯛꯄꯅꯤ, ꯑꯩꯅ ꯆꯤꯡꯅꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯤꯡꯅꯕꯗꯣ ꯃꯌꯦꯛ ꯁꯦꯡꯂꯦ, ꯆꯨꯝꯂꯦ." ꯏꯟꯗꯨꯅ "ꯏꯆꯟꯏꯕꯦꯝꯃ, ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯂꯥꯟꯕꯅꯤ, ꯃꯥꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ, ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨ, ꯋꯥꯔꯧꯒꯅꯨꯀꯣ ꯏꯃꯧꯁꯦ, ꯅꯪꯒꯤꯁꯤꯗ ꯃꯇꯝ ꯈꯔ ꯊꯝꯒꯦ, ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯏꯆꯥ ꯂꯝꯍꯦꯟꯕꯗꯣ ꯃꯗꯨꯕꯨ ꯆꯞ ꯆꯥꯅ ꯋꯥꯔꯛꯂꯒꯦ."
ꯏꯃꯧꯕꯨ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯧꯕ ꯂꯥꯛꯍꯟꯈꯤ꯫ ꯑꯥꯁꯥ ꯅꯤꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯈꯤ ꯑꯗꯨꯒ ꯐꯔꯦ ꯏꯅꯝꯃ, ꯏꯅꯝꯃꯅ ꯑꯗꯨꯝ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯕꯤꯔꯕꯅꯤꯅ ꯏꯅꯝꯃꯒꯤ ꯋꯥꯗꯣ ꯌꯥꯖꯕ ꯇꯥꯔꯦ ꯏꯁꯥꯒꯤ ꯈꯜꯂꯒ꯫ ꯑꯗꯨꯕꯨ ꯏꯅꯝꯃ, ꯏꯆꯥꯁꯤ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯊꯝꯕꯗꯤ ꯂꯩꯍꯟꯕꯗꯤ ꯑꯩ ꯄꯥꯝꯖꯗꯦ꯫ ꯃꯔꯝꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯠꯌꯦꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯅ ꯏꯅꯝꯃ, ꯏꯆꯥꯁꯦ ꯀꯨꯏꯅ ꯁꯤꯗ ꯊꯝꯕꯁꯨ ꯅꯆꯜꯅ ꯄꯥꯝꯖꯗꯦ꯫ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯏ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯏꯆꯜꯏꯕꯦꯝꯃ꯫ ꯑꯩꯅ ꯊꯨꯅꯃꯛ ꯏꯆꯥ ꯑꯉꯥꯎꯕꯗꯣ ꯋꯥꯔꯛꯀꯦ, ꯑꯩꯅ ꯁꯣꯏꯗꯅ ꯋꯥꯔꯛꯀꯦ꯫ ꯑꯗꯨꯒꯤꯗꯃꯛꯇꯤ ꯅꯪ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ꯫ ꯐꯔꯦ ꯏꯅꯝꯃ, ꯏꯅꯝꯃꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯇꯧꯔꯁꯤ꯫ ꯋꯥꯐꯝꯁꯤ ꯃꯥꯒꯤ ꯃꯕꯨꯡꯅ ꯇꯥꯔꯒꯁꯨ ꯁꯣꯏꯗꯅ ꯑꯁꯥꯎꯕ ꯄꯣꯛꯀꯅꯤ ꯍꯦꯟꯅ꯫ ꯐꯔꯦ, ꯃꯕꯨꯡꯗꯨꯕꯨꯗꯤ ꯑꯩꯅ ꯃꯥꯌꯣꯛꯅꯕꯤꯔꯒꯦ, ꯊꯦꯡꯅꯔꯒꯦ꯫ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯒꯤꯗꯤ ꯏꯆꯜꯏꯕꯦꯝꯃ꯫ ꯑꯥꯁꯥꯅ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯇꯨꯅ, ꯁꯅꯥ, ꯏꯃꯥꯒꯤ ꯃꯌꯨꯜ ꯁꯅꯥ, ꯅꯪꯒꯤ ꯃꯣꯠ ꯑꯃꯇꯪꯗꯤ ꯍꯥꯏꯌꯨ꯫ ꯅꯪ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯏꯃꯥ ꯍꯣꯏ ꯃꯌꯥꯝꯅ ꯈꯟꯅꯔꯤꯕ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤꯗ? ꯃꯌꯨꯜ ꯁꯅꯥꯅ ꯇꯞꯂꯤ ꯇꯞꯂꯤ, ꯏꯃꯥ, ꯑꯩꯒꯤꯗꯤ ꯏꯃꯥ ꯑꯅꯤꯅ ꯁꯤꯜꯂꯤꯕ ꯂꯦꯞꯂꯤꯕ ꯋꯥꯔꯦꯞꯇꯣ ꯑꯗꯨꯗ ꯑꯗꯨꯝ ꯌꯥꯖꯔꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯕꯨ ꯃꯥꯅ ꯗꯥ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯄ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯤꯀꯨꯞꯇꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯁꯦ꯫ ꯃꯌꯨꯜ ꯁꯅꯥꯒꯤ ꯋꯥꯐꯝꯗꯨ ꯃꯃꯥ ꯑꯣꯏꯕꯤ ꯑꯅꯤꯃꯛꯅ ꯇꯥꯔꯕ ꯃꯇꯨꯡꯗ, ꯐꯔꯦ, ꯌꯥꯔꯦ, ꯏꯆꯥꯅꯕꯨ ꯌꯥꯔꯗꯤ ꯏꯃꯥꯒꯤꯗꯤ ꯀꯔꯤꯝꯇ ꯀꯥꯏꯗꯦ꯫ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯂꯤꯕ ꯃꯇꯝ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯌꯨ, ꯀꯥꯏꯗꯦ꯫ ꯃꯌꯨꯜ ꯁꯅꯥ ꯇꯨꯃꯤꯟ ꯃꯔꯨ ꯂꯨꯛꯅ ꯂꯩꯖꯩ꯫ ꯏꯆꯜꯏꯕꯦꯝꯃ, ꯅꯪ ꯑꯩꯈꯣꯏꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ, ꯑꯁꯨꯝ ꯇꯧꯏ ꯍꯥꯏꯗꯅ꯫ ꯑꯥꯁꯥꯅ, ꯌꯥꯔꯦ ꯏꯅꯝꯃ, ꯅꯆꯜꯈꯣꯏ ꯀꯔꯤꯝꯇ ꯈꯟꯖꯗꯦ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏꯗꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯆꯣꯟꯊꯅ ꯁꯥꯟꯅꯔ ꯃꯇꯨꯡꯗ ꯏꯟꯗꯨꯗꯨ ꯆꯠꯅꯕꯒꯤ ꯍꯥꯏꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯏꯟꯗꯨꯗꯨ ꯃꯥꯒꯤ ꯃꯃꯧꯕꯨ ꯃꯅꯝ ꯑꯃꯨꯛꯇꯪ ꯅꯝꯕꯤ ꯅꯨꯡꯁꯤꯅ ꯃꯌꯨꯜ ꯁꯅꯥ ꯃꯥꯁꯨ ꯃꯅꯦꯝ ꯑꯣꯏꯕꯤ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯩ꯫ ꯏꯟꯗꯨꯅ, ꯏꯃꯧ ꯏꯕꯦꯝꯃ, ꯋꯥꯈꯜ ꯑꯄꯤꯛꯄ ꯈꯟꯖꯤꯟꯒꯅꯨꯀꯣ, ꯏꯃꯧꯕꯨ ꯊꯨꯅ ꯂꯧꯕ ꯂꯥꯛꯍꯟꯒꯦ꯫ ꯏꯃꯧ ꯅꯨꯡꯉꯥꯏꯅ ꯌꯨꯝꯁꯤꯗ ꯋꯥꯈꯜ ꯏꯪꯅ ꯂꯩꯌꯨꯀꯣ꯫ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯕꯁꯨ ꯐꯣꯟ ꯍꯦꯛꯇ ꯇꯧꯔꯛꯎ, ꯏꯅꯦ ꯏꯃꯧ ꯋꯥꯔꯤ ꯁꯥꯗꯣꯛꯁꯤ꯫ ꯃꯌꯨꯜ ꯁꯅꯥ ꯃꯕꯨꯛꯅꯤꯡꯗꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯏꯃꯥ ꯍꯥꯏꯔꯒ ꯃꯄꯤ ꯇꯥꯔꯛꯏ꯫ ꯀꯔꯤꯅꯣ ꯑꯃꯨꯛ ꯅꯪꯅ ꯅꯥꯄꯤꯒ ꯇꯥꯔꯛꯂꯤꯕꯁꯤꯕꯣ? ꯐꯠꯇꯦ, ꯇꯥꯍꯟꯒꯅꯨ, ꯐꯠꯇꯦ꯫ ꯏꯃꯥ, ꯅꯃꯧꯕꯨ ꯊꯨꯅ ꯌꯨꯝꯗꯨꯗ ꯂꯥꯛꯄ ꯑꯣꯏꯌꯣ ꯍꯥꯏꯗꯨꯅ ꯕꯣꯔ ꯄꯤꯕꯤꯌꯨ, ꯑꯣꯏꯍꯟꯕꯤꯌꯨ꯫ ꯏꯟꯗꯨꯅ, ꯑꯗꯨꯝ ꯍꯥꯏꯅꯨ ꯏꯃꯧ ꯏꯕꯦꯝꯃ, ꯌꯨꯝꯗꯣ ꯅꯪꯒꯤ ꯌꯨꯝꯅꯤ꯫ ꯀꯩꯒꯤꯅꯣ ꯅꯪ ꯅꯁꯥꯅ ꯊꯟꯇ ꯇꯣꯉꯥꯟꯅ ꯇꯥꯍꯟꯖꯔꯕ ꯑꯃꯒꯨꯝ ꯇꯧꯔꯤꯕꯗꯨꯕꯣ? ꯑꯗꯨꯝꯅ ꯐꯥꯎꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯇꯧꯅꯨ ꯑꯗꯨꯝꯅ ꯍꯥꯏꯅꯨ꯫ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯗ ꯃꯇꯝ ꯈꯔ ꯆꯨꯝꯅ ꯂꯥꯛꯄꯅꯤ ꯈꯜꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ꯫ ꯃꯌꯨꯜ ꯁꯅꯥꯗꯤ ꯁꯦꯡꯅ ꯄꯨꯛꯅꯤꯡꯗꯨ ꯅꯨꯡꯁꯤꯔꯤ, ꯑꯗꯨꯅ ꯀꯞꯅꯤꯡꯕꯗꯅ ꯃꯁꯥꯗꯨ ꯌꯣꯝꯂꯤ꯫ ꯏꯃꯥ, ꯋꯥꯍꯩꯁꯤꯗꯒꯤꯁꯨ ꯍꯦꯟꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯃꯤꯀꯨꯞ ꯑꯃ ꯑꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯏꯟꯗꯨꯗꯨ ꯍꯟꯈ꯭ꯔꯦ, ꯃꯌꯨꯝ ꯑꯗꯣꯝꯗ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯝ ꯃꯌꯨꯜ ꯁꯅꯥꯒꯤ ꯃꯐꯝꯗꯨꯗ, ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯁꯪꯒꯥꯏ ꯑꯗꯨꯗ꯫ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯑꯥꯁꯥꯅ ꯃꯆꯥꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯛꯂꯤꯕꯗꯤ? ꯀꯞꯀꯅꯨ, ꯏꯆꯥꯒꯤ ꯃꯇꯧ ꯎꯔꯒ ꯏꯃꯥ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ꯫ ꯁꯅꯥ, ꯑꯗꯨꯅ ꯀꯞꯀꯅꯨ꯫ ꯃꯌꯨꯜ ꯁꯅꯥꯗꯨ ꯇꯨꯃꯤꯟ ꯂꯩꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯑꯥꯁꯥꯗꯤ ꯃꯈꯥ ꯇꯥꯔꯗꯨꯅ, ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯑꯣꯏꯊꯣꯛꯇꯕ ꯊꯣꯔꯛꯂꯕꯗꯤ ꯃꯣꯏꯁꯨ ꯀꯌꯥ ꯐꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤꯗ ꯌꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯅꯤꯡꯕꯒꯤ ꯃꯇꯧ ꯑꯃ ꯌꯥꯎꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯍꯟꯒꯅꯤ꯫ ꯃꯌꯨꯜ ꯁꯅꯥꯅ ꯇꯞꯂꯞ, ꯏꯃꯥ ꯍꯥꯏꯅꯨꯕ, ꯑꯗꯨꯝ ꯍꯥꯏꯅꯨ, ꯑꯩ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯐꯔꯦ, ꯏꯃꯨꯡꯗ ꯅꯪꯒꯤ ꯀꯥꯗꯨ ꯄꯣꯊꯥꯖꯔꯨꯔꯣ, ꯂꯥꯛꯑꯣ꯫ ꯋꯥꯔꯤꯁꯦ ꯑꯩꯅ ꯇꯞꯅ ꯅꯪ ꯇꯥꯆꯧꯒ ꯁꯥꯔꯒꯦ, ꯏꯪꯅ ꯐꯤꯡꯒꯠꯇꯅꯕ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯌꯨꯜ ꯁꯅꯥꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯐꯝꯂꯤꯕꯗꯨꯗꯒꯤ, ꯑꯗꯨꯒ ꯃꯃꯥ ꯏꯕꯦꯝꯃꯗꯨꯒ ꯇꯧꯔꯒ ꯃꯥꯒꯤ ꯀꯥꯗꯨꯗ ꯆꯪꯂꯛꯂꯤ꯫ ꯄꯣꯊꯥꯗꯨꯅ ꯂꯩꯔꯣ ꯃꯤꯀꯨꯞ ꯈꯔꯁꯤꯗ, ꯏꯃꯥ ꯊꯕꯛ ꯇꯧꯔꯨꯈꯤꯒꯦ, ꯈꯤꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯊꯕꯛꯇꯣ, ꯃꯀꯨꯞ ꯃꯇꯥꯁꯤꯡꯗꯣ꯫ ꯃꯌꯨꯜ ꯁꯅꯥ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯑꯥꯁꯥꯗꯤ ꯃꯆꯥꯗ ꯃꯃꯤꯠꯇꯨꯅ ꯃꯤꯀꯨꯞ ꯑꯃꯅꯤ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯊꯣꯛꯈ꯭ꯔꯦ ꯃꯊꯟꯇ ꯀꯥꯗꯨꯗꯒꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯊꯣꯛꯈꯤꯕꯒ ꯃꯌꯨꯜ ꯁꯅꯥ ꯐꯃꯨꯡꯗꯨꯗ ꯍꯤꯞꯊꯔꯛꯏ, ꯑꯗꯨꯒ ꯃꯊꯟꯇ ꯆꯤꯟꯕꯥꯜ ꯑꯗꯨꯗꯒꯤ, ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯁꯤ ꯑꯣꯏꯔꯦꯀꯣ, ꯄꯨꯟꯁꯤ ꯃꯔꯦꯜ ꯈꯦꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ
ꯄꯨꯟꯁꯤꯒꯤ ꯃꯁꯛ ꯃꯑꯣꯡꯁꯤꯡꯁꯦ ꯂꯣꯏꯅ ꯈꯦꯠꯅꯩ, ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯍꯣꯡꯉꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯁꯤꯅ ꯑꯣꯏꯔꯦꯀꯣ? ꯑꯣꯏꯔꯦ, ꯍꯣꯡꯂꯦ ꯑꯩꯁꯨ ꯉꯁꯤꯗꯤ꯫ ꯑꯑꯣꯟꯕꯒꯤ ꯃꯁꯛꯇ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯔꯦ ꯉꯁꯤꯗꯤ꯫ ꯃꯌꯣꯜꯁꯅꯥ ꯋꯥꯍꯩꯗꯨꯒ ꯂꯣꯏꯅꯅ ꯍꯩꯅꯤꯡꯗꯅ ꯅꯣꯛꯏ, ꯑꯗꯨꯒ ꯑꯁꯨꯛ ꯑꯩꯁꯦ ꯇꯣꯜꯂꯕꯣꯏ, ꯏꯀꯥꯏ ꯈꯪꯗ꯭ꯔꯕꯣꯏꯀꯣ? ꯑꯗꯨꯕꯨ ꯈꯪꯗꯦ, ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯅꯪꯕꯨ ꯅꯨꯡꯁꯤ, ꯇꯥꯍꯦꯟ, ꯅꯪ ꯈꯛꯄꯨ ꯅꯨꯡꯁꯤ꯫ ꯃꯁꯤꯒꯤ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤꯕꯁꯦ, ꯃꯁꯤꯒꯤ ꯅꯨꯡꯁꯤꯕ ꯁꯛ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ, ꯈꯪꯕꯤꯌꯨꯒꯕ ꯅꯪꯅ꯫ ꯇꯥꯍꯦꯟ, ꯑꯩꯁꯤ ꯅꯪꯒꯤ ꯂꯝꯂꯥꯟꯕꯤ ꯅꯠꯇꯦꯌꯦ, ꯑꯩꯁꯤ ꯅꯪꯒꯤ ꯅꯨꯄꯤꯅꯤ꯫ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯕ ꯅꯨꯄꯤ, ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯑꯗꯨꯛ ꯃꯤꯔꯥꯏꯕꯤꯔꯤꯕ? ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯅꯨ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ, ꯅꯨꯡꯁꯤꯕꯤꯌꯨ ꯇꯥꯍꯦꯟ꯫ ꯃꯌꯣꯜꯁꯅꯥ ꯋꯥꯍꯩꯁꯤꯡꯗꯨ ꯃꯊꯟꯅꯇ ꯀꯥꯗꯨꯗ ꯁꯣꯟꯖꯩ, ꯇꯞꯅ ꯋꯥꯈꯜ ꯋꯥꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯅ ꯁꯣꯜꯂꯒ ꯂꯩꯔꯛꯏ ꯑꯗꯨꯝ꯫ ꯅꯨꯃꯤꯠꯇꯨ ꯄꯨꯝꯍꯦꯟꯕ ꯊꯕꯛ ꯃꯐꯝꯗꯒꯤ ꯊꯣꯔꯛꯄꯅꯤ ꯉꯟꯇꯥ, ꯑꯗꯨꯒ ꯐꯥꯁ ꯐꯨꯗ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯑꯗꯒꯤ ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯔ ꯃꯇꯨꯡꯗ ꯊꯣꯔꯛꯄꯅꯤ꯫ ꯃꯥꯅ ꯊꯣꯔꯛꯄꯗ ꯎꯔꯨꯏ ꯃꯤꯠꯃꯥꯡꯃꯛꯇꯗ ꯌꯥꯝ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯧ ꯑꯃꯈꯛ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯂꯨꯁꯤ, ꯏꯃꯥꯒꯤ ꯂꯨꯁꯤ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯣ? ꯅꯪꯕꯨ ꯀꯗꯥꯏꯗꯅꯣ ꯃꯤ? ꯂꯨꯁꯤ, ꯂꯨꯁꯤ, ꯂꯨꯁꯤ! ꯄꯨꯝꯍꯦꯟꯕꯒꯤ ꯃꯤꯠꯃꯥꯡꯗꯨꯗ ꯂꯨꯁꯤꯅ ꯃꯥꯡ ꯊꯥꯅ ꯌꯥꯡꯂꯞ ꯆꯠꯂꯤ꯫ ꯂꯨꯁꯤꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯑꯃ ꯇꯧꯏ, ꯅꯣꯔꯃꯦꯜ ꯇꯥꯗꯅ ꯁꯣꯛꯏ ꯄꯨꯝꯍꯦꯟꯕ ꯃꯥꯅ꯫ ꯂꯨꯁꯤꯒꯤ ꯇꯨꯡꯗꯅ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯃꯃꯥꯏꯕꯦꯝ ꯑꯃꯗꯤ ꯅꯤꯡꯊꯧꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯏꯅꯔꯛꯏ꯫ ꯂꯨꯁꯤꯅ ꯑꯅꯤꯗꯨꯕꯨ ꯉꯝꯗꯨꯅ ꯃꯥꯡ ꯊꯥꯅ ꯅꯝꯊꯨꯔꯝꯂꯒ ꯆꯦꯜꯂꯛꯄꯒꯤ, ꯇꯥꯟꯅꯔꯛꯄ, ꯐꯥꯖꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯅꯤ ꯇꯧꯔꯤꯕꯗꯣ꯫ ꯂꯩꯃꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯂꯨꯁꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯛꯂꯒ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯕꯁꯤꯕꯣ? ꯌꯨꯝꯗ ꯍꯜꯂꯁꯤꯗꯅ ꯍꯥꯏꯔꯒ, ꯏꯃꯧ ꯏꯕꯦꯝꯃ! ꯂꯨꯁꯤꯅ ꯁꯥꯎꯔꯤ, ꯑꯩ ꯂꯩꯅꯤꯡꯗꯦ, ꯅꯣꯏꯒꯤ ꯌꯨꯝꯗ ꯂꯩꯅꯤꯡꯗꯦꯌꯦ, ꯋꯥꯏꯕ, ꯋꯥꯏ! ꯑꯩꯒꯤ ꯌꯨꯝ ꯁꯤ ꯅꯠꯇꯦ, ꯅꯣꯏꯒꯤꯗꯨꯗꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯦꯡꯕ ꯅꯠꯇꯦꯌꯦ, ꯑꯩ ꯂꯩꯅꯤꯡꯗꯦ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯣꯕ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯁꯤ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯁꯦ ꯊꯥꯗꯣꯛ, ꯑꯩ ꯆꯠꯀꯦ꯫ ꯑꯩꯕꯨ ꯅꯃꯥ ꯅꯆꯥ ꯆꯪꯗꯅ ꯐꯥꯒꯅꯨ, ꯑꯩ ꯃꯣꯠꯀꯅꯨ, ꯁꯤ ꯊꯥꯗꯣꯛ! ꯍꯥꯏꯔꯒ ꯂꯨꯁꯤꯅ ꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯄ꯭ꯔꯞ꯫ ꯃꯇꯧꯗꯨꯗ ꯂꯩꯃꯅ ꯃꯆꯥꯗ, ꯏꯃꯥꯒꯤ ꯅꯤꯡꯊꯧ, ꯏꯃꯧꯁꯤ ꯆꯠꯈ꯭ꯔꯦ, ꯏꯃꯥꯅ ꯇꯥꯟꯅꯕ ꯐꯥꯕ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ, ꯅꯪ ꯑꯃꯨꯛꯇ ꯐꯥꯎ, ꯆꯠꯂꯣ, ꯏꯃꯧꯁꯤ ꯁꯣꯏꯗꯅ ꯃꯊꯣꯡ ꯈꯪꯗꯅ ꯆꯠꯈꯤꯕ ꯇꯥꯔꯦ, ꯆꯠꯂꯣ꯫ ꯅꯤꯡꯊꯧꯂꯦꯝꯕꯁꯨ ꯈꯣꯡꯊꯥꯡꯗꯣ ꯌꯥꯡꯂꯞ ꯊꯥꯡꯂꯛꯂꯒ ꯂꯨꯁꯤꯕꯨ ꯐꯥꯔꯛꯏ꯫ ꯂꯨꯁꯤꯅ ꯁꯥꯎꯅ ꯑꯃꯗꯤ ꯀꯞꯅꯤꯡꯕ ꯃꯇꯧꯗ, ꯀꯩꯒꯤꯅꯣ? ꯅꯪ ꯂꯩꯕ ꯁꯨꯝ ꯍꯟꯖꯤꯟ ꯐꯥꯏꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯕꯨ ꯊꯥꯗꯣꯛ, ꯑꯩ ꯀꯤꯌꯦ, ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯕ ꯑꯩ ꯀꯤꯌꯦ, ꯑꯩꯕꯨ ꯊꯤꯜꯂꯨ, ꯑꯩꯒꯤ ꯌꯨꯝꯗ ꯊꯤꯜꯂꯨ꯫ ꯂꯨꯁꯤꯒꯤ ꯃꯇꯧꯗ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯊꯃꯣꯏꯗꯨꯗꯤ ꯁꯥꯊꯤꯅ ꯀꯥꯏꯔꯤ꯫ ꯃꯥꯒꯤ ꯆꯤꯟꯕꯥꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄꯁꯤ ꯑꯇꯩ ꯀꯔꯤꯃꯇ ꯅꯠꯇꯦ, ꯂꯨꯁꯤ, ꯂꯨꯁꯤ! ꯂꯨꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯒꯤ ꯑꯃꯠꯇ ꯃꯍꯥꯛꯀꯤ ꯆꯤꯟꯕꯥꯜ ꯂꯥꯌꯦꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯅꯠꯇꯦ꯫ ꯂꯨꯁꯤꯒ ꯉꯥꯏꯍꯥꯛ ꯃꯨꯛꯅꯩ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯂꯦꯝꯕꯅ ꯂꯨꯁꯤꯗꯨ ꯆꯤꯡꯕ ꯑꯃꯗꯤ ꯊꯥꯡꯕ ꯇꯧꯔꯒ ꯅꯝꯗꯅ ꯄꯨꯔꯛꯂꯤ꯫ ꯂꯨꯁꯤꯅ ꯀꯞꯂꯤ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕꯗꯨ ꯄꯨꯝꯍꯦꯟꯕ ꯃꯥꯅꯁꯨ ꯇꯥꯍꯧꯏ꯫ ꯑꯩꯕꯨ ꯅꯣꯏꯗ ꯄꯨꯒꯅꯨ, ꯑꯩ ꯂꯩꯅꯤꯡꯗꯦꯌꯦ ꯅꯣꯏꯗ, ꯑꯩ ꯅꯣꯏꯗ ꯂꯩꯕ ꯄꯥꯝꯗꯤꯌꯦ, ꯊꯥꯗꯣꯛ, ꯑꯩꯕꯨ ꯊꯥꯗꯣꯛ, ꯃꯤꯐꯠꯇ ꯗꯨꯔꯕꯥꯁꯥ, ꯑꯩꯕꯨ ꯊꯥꯗꯣꯛ, ꯗꯨꯔꯕꯥꯁꯥ! ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯂꯨꯁꯤꯅ ꯀꯞ ꯂꯥꯎꯈꯣꯡ ꯇꯧꯏ꯫ ꯂꯨꯁꯤꯒꯤ ꯃꯇꯧꯗꯨ ꯂꯝꯕꯤꯒꯤ ꯑꯆꯠ ꯑꯋꯣꯡꯁꯤꯡꯅꯁꯨ ꯂꯣꯏꯅ ꯌꯦꯡꯅꯩ, ꯑꯗꯨꯕꯨ ꯃꯗꯨꯁꯤꯡꯗꯨ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯅ ꯑꯃꯠꯇ ꯈꯪꯁꯤꯟ ꯎꯁꯤꯜꯂꯨꯕ ꯇꯧꯗꯅ ꯑꯗꯨꯃꯛ ꯂꯨꯁꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯅꯝꯗꯅ ꯒꯥꯔꯤꯗ ꯀꯥꯍꯜꯂꯛꯂꯤ, ꯑꯗꯨꯒ ꯑꯗꯨꯝ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗꯒꯤ꯫ ꯇꯧꯈ꯭ꯔꯤꯕ ꯊꯧꯑꯣꯡ ꯄꯨꯝꯕ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯈꯤꯕ ꯎꯈꯤꯕ ꯑꯣꯏꯕꯅ ꯄꯨꯝꯍꯦꯟꯕꯗꯨ ꯂꯨꯁꯤꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯋꯥꯈꯜꯗꯨꯗ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯌꯥꯝ ꯍꯛꯁꯤꯟꯅ ꯃꯨꯟꯅ ꯈꯟꯖꯤꯜꯂꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯞꯅ ꯄꯨꯝꯍꯦꯟꯕꯅ ꯇꯞꯂꯞ ꯁꯣꯜꯂꯤ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯃꯥꯕꯣ? ꯀꯩꯒꯤꯅꯣ ꯂꯨꯁꯤꯒꯤ ꯃꯁꯥꯅ ꯅꯣꯔꯃꯦꯜ ꯇꯥꯗꯕꯒꯨꯝ ꯑꯣꯏꯅ ꯎꯔꯤꯕ? ꯂꯨꯁꯤ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯅꯦ ꯃꯐꯝꯗꯨꯗ ꯂꯩꯕ? ꯑꯩꯅ ꯋꯥꯔꯤꯕ ꯆꯥꯛꯂꯤꯕꯁꯤꯒꯨꯝ ꯅꯪꯁꯨ ꯋꯥꯔꯕ꯭ꯔꯣ? ꯃꯐꯝꯗꯨꯗ ꯂꯩꯕꯗ ꯅꯪꯒꯤ ꯑꯋꯥꯕꯒꯤ ꯃꯁꯛ ꯍꯥꯏꯗꯨ ꯑꯣꯏꯔꯕ꯭ꯔꯣ? ꯄꯨꯝꯍꯦꯟꯕ ꯃꯤꯀꯨꯞ ꯈꯔ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯕ ꯇꯨꯡꯗ ꯃꯍꯥꯛ ꯃꯥꯒꯤ ꯒꯥꯔꯤꯅ ꯈꯥꯝꯂꯒ ꯊꯅꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯒ ꯒꯥꯔꯤꯗ ꯀꯥꯔꯛꯂꯒ ꯊꯧꯗꯨꯅ ꯃꯌꯨꯝꯂꯣꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯄꯨꯝꯍꯦꯟꯕꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯏꯃꯨꯡꯗꯨ ꯄꯨꯝꯆꯤꯛ ꯆꯤꯛꯅ ꯏꯪꯅ ꯂꯩꯔꯝꯃꯤ꯫
mahak kada laklaga makhoigi kagi sofa-duda hiplakle. Makhong karan chanduna aduga mahak wakhaldo khanba yaba makai khantharakle. Nangi matau munna khangbaini. Nang karino matawre haiba chap chana ai khangi. Lucy, nangbu kari tawrubagi Lucy? Pumhenba mahagi mobile do muklok thoraklaga pari da call tawrakle. Pari su paikhala e dum call do. Hello, itaw. Pumhenba itap tapa khonjelda. Itaw. Wam ta kanade yatri. Kai dawre, kai lerage. Aido ngasi thengnai. Ma thengnai. Ma haidi. Lucy buni. Aigidi ma khakni. Pari na. Oh, kai dawrage Lucy. Pumhenba do nungai taba khonjelda. Lucy da. Masa normal tadabagum bui. Ma kai dawrage pari. Lucy kai dawba yarage. Magi moong madaw kuding magto. Hanaga ama phaw manade. Ahong bada na pik than buoy na tawi. Nate, pari. Aigi Lucy si. Kai dawba yarabage. Pumhenbagi thamoy wakat tu taraga pari na. Itaw, kai gino. Hausi phawba nangna kanada bu wakal khansilaga leramli basibo. Tati kari gino. Kaigina hausi phawba nangna Lucy ki wakalna nangi koktuda sainai sum lehellamli bidubo. Kaigino, si kaigino Pumhenba. Pumhenba tapna. Pari, madugi wahangdo nangaingonda hangano. Adugi mahut hayo. Oina hayo. Aigi Lucy kaidawrabage. Nang khangbra. Ma kari dawba yarabage. Si kakayo. Pumhenba. Hayo pari. Lucy kari tawrabage. Parido sorama sanglapna hondokri aduga madugi matungda taplapna hairaklammi wahi kara. Itaw, nang sigi wasi khanglaga nangonda kanagadabu karisu leite. Aduna khangdabani hinadi pai. Adubu ai haibdi hairage. Nangi pamadugi matung inna ai hairage. Ayo pari. Ayo, engonda tamo. Itaw Pumhenba. Si Lucy hausi magi hanagi punsigi tangkakara ningsing mangambagi thawna mangondagi mangkri. Ma masa hausi normal tazidna leiri. Magi tumor sado lawthoknabu hotnabada ayenba maroiba nerves kaya sokibana maram oiraga ma sigi condition sida tarakibani. Asumno oikibani. Pumhenba parina hairakliba wadu tabada masado hiplammadudagi hawgalakli phuk aduga ha kari pari kaino nangna haise asemra pari Lucy se adudi ma hausi wakal mi manatre koi mayamdagi tongan tare hariba natra si natra nangna haribase natra si natra hayo pari na sudo adumakni hari si soina Pumhenba do masado manglaga leikre mamitagi mapisu taraklammi. Oh, asu mapok thina poklakpiba ko Lucy nangi mapokse. Pari na Pumhenba nang hauzikti Lucy ki matangi maramgi wakal khanbagi matam moitre. Madugi kanabasu leitri nangonda. Aduna nang wakal taro Pumhenba. Wakal taro. Nangi oiroidaba manglana dudagi amukta nang mangphawnaraklo. Nang mikap toklo Pumhenba. Pumhenba khonjel nikna. Pari, ai thamoise. Ai isasi kainom tawre. Ai kainom tawkre pari. Ai wari pari. Pumhenba. Nangi adum henjina khanjinbido tawgano se. Nang adum tawgano harise munna taw. Lucy hausi ningthawna magi mapureba ningthaw lembanamadi magi family na yam kana senari nungsina. Aduna nangna magi waningai oidi. Aduga muksu nakhoi ni hauzikti mariamta lainatri. Aduna Pumhenba nangi oiroida wakaldo thado madu thado. Pumhenba do tumin ngahak wamasit ama phawba hairakta leiki aduga madugi matungta pari ai thamlage put hazaruna. Hairaga koldo adum thuna kakre pari na hairakpa phawba nanghanlamdana. Pumhenba da somda masado tumin manglaga leiri. Mamitudasu ngasai mana mikukhragi mamangda urakiba Lucy ki maong mataw amadi pibamdo hanjin uraga leirakle. Pumhenba tapli. China mayamtana nathakta tamalagtuna awaba mayamdu koknaba kauthokinaba haina Lucy nangadum patharamra. Mikoi mayamgi sangsar asidigi nathairaga atopa malang panamada nang potharabro nang nungaina leikrabra Lucy. Hairaga Pumhenba mamitagi mapita aduna kaplakle.
ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅ ꯊꯛꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯄꯨꯝꯍꯦꯟꯕꯗꯨ ꯃꯃꯥꯏꯕꯦꯝꯃ ꯏꯟꯗꯨꯅ ꯀꯧꯊꯣꯔꯛꯇꯨꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯅ ꯐꯝꯊꯍꯜꯂꯛꯂꯤ꯫ ꯄꯨꯝꯍꯦꯟꯕ ꯑꯀꯣꯏꯕꯗꯨ ꯃꯃꯤꯠꯇꯨꯅ ꯀꯣꯏꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ "ꯄꯥꯕꯨꯡꯗꯤ ꯆꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯟꯅ?" ꯏꯟꯗꯨꯅ "ꯆꯥꯈ꯭ꯔꯦ꯫ ꯅꯪ ꯄꯥꯕꯨꯡꯗꯤ ꯑꯩꯈꯣꯏ ꯑꯅꯤꯗ ꯉꯥꯏꯔꯦ ꯆꯥꯒꯗꯕ." ꯄꯨꯝꯍꯦꯟꯕꯅ ꯑꯃꯨꯛ ꯇꯞꯂꯤ "ꯃꯥꯗꯤ ꯑꯃꯗꯨꯗꯤ ꯃꯌꯨꯜꯁꯅꯥꯗꯤ?" ꯏꯟꯗꯨ ꯃꯁꯥꯅ ꯃꯌꯨꯜꯁꯅꯥ ꯍꯪꯂꯛꯄꯗꯨꯗ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯣꯏꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯥꯏꯔꯛꯏ꯫ "ꯆꯥꯔꯣ ꯆꯥꯕ ꯍꯧꯔꯣ, ꯏꯃꯥꯁꯨ ꯐꯝꯊꯔꯛꯂꯗꯕꯅꯤ." ꯄꯨꯝꯍꯦꯟꯕ ꯆꯥꯛꯇꯨ ꯀꯣꯊꯗꯨꯅ ꯇꯣꯠꯄ ꯍꯧꯈ꯭ꯔꯦ꯫ ꯇꯨꯃꯤꯟ ꯃꯃꯥꯏꯕꯦꯝꯃꯗ ꯌꯦꯡꯂꯝꯕꯗꯒꯤ ꯆꯥꯛꯈꯣꯝ ꯑꯃꯅꯤ ꯍꯨꯛꯄꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅ "ꯏꯃꯥ ꯃꯌꯨꯜꯁꯅꯥꯗꯤ? ꯃꯥꯗꯤ ꯎꯗꯦ, ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ? ꯆꯥꯛ ꯆꯥꯕꯁꯤ ꯃꯥ ꯌꯥꯎꯔꯣꯏꯗꯕ꯭ꯔꯥ?" ꯏꯟꯗꯨꯁꯨ ꯐꯝꯊꯔꯛꯂꯤ ꯑꯗꯨꯒ ꯃꯆꯥꯗ ꯃꯔꯧ ꯂꯩꯅ "ꯀꯩꯅꯣ ꯅꯪꯅ ꯃꯥ ꯍꯪꯂꯤꯕꯕꯣ? ꯅꯪꯉꯣꯟꯗ ꯃꯥꯒꯤ ꯃꯊꯧꯕꯨ ꯇꯥꯕ꯭ꯔꯅꯦ? ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯅꯐꯝ ꯊꯣꯛꯄ꯭ꯔꯥ?" "ꯏꯃꯥ, ꯏꯃꯧꯗꯣ ꯌꯥꯝ ꯋꯥꯖꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯅꯨꯡꯉꯥꯏꯖꯔꯁꯅꯨ." ꯄꯨꯝꯍꯦꯟꯕꯅ "ꯏꯃꯥ, ꯃꯌꯨꯜꯁꯅꯥ ꯀꯗꯥꯏ ꯂꯩꯈ꯭ꯔꯕꯒꯦ? ꯁꯦꯡꯅ ꯍꯥꯏꯌꯨ, ꯑꯃꯨꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯏꯃꯥ." ꯏꯟꯗꯨꯅ ꯍꯟꯗꯛꯃꯨꯛꯇꯤ "ꯏꯃꯧꯗꯣ ꯅꯪꯒꯤ ꯏꯪꯅ ꯆꯤꯛꯅ ꯆꯠꯊꯔꯛꯄ ꯁꯥꯔꯩ ꯅꯪꯒꯤ ꯃꯔꯩ ꯈꯥꯡꯕ ꯉꯝꯗ, ꯅꯪꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯏꯔꯤꯛ ꯐꯪꯕ ꯉꯝꯗ ꯆꯠꯈ꯭ꯔꯦ, ꯃꯌꯨꯝꯗ ꯃꯥ ꯆꯠꯈ꯭ꯔꯦ. ꯑꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯕꯁꯨ, ꯅꯪꯒꯤ ꯑꯄꯥꯝꯕꯁꯨ? ꯇꯠꯇꯅꯁꯨ ꯍꯥꯏꯕ ꯇꯥꯏ ꯏꯃꯧꯗ ꯅꯪꯅ ꯌꯨꯝꯁꯤꯗꯒꯤ ꯍꯟꯈ꯭ꯔꯣ, ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯅ." ꯄꯨꯝꯍꯦꯟꯕꯗꯨ ꯃꯃꯥꯏꯕꯦꯝꯃꯒꯤ ꯋꯥꯍꯩꯗꯨꯗ ꯃꯁꯥꯗꯨ ꯉꯛꯄ ꯄꯣꯛꯂꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯤ ꯊꯥꯖꯔꯨꯗꯕ ꯉꯥꯛꯇꯅꯤ꯫ "ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯡꯗꯨ ꯃꯗꯨꯅ ꯑꯁꯦꯡꯕꯔꯥ? ꯑꯁꯦꯡꯕ ꯑꯣꯏꯔꯗ꯭ꯔꯥ? ꯍꯥꯏꯕꯤꯌꯨ ꯏꯃꯥ, ꯁꯦꯡꯅ ꯃꯌꯨꯜꯁꯅꯥ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕ꯭ꯔꯥ?" ꯏꯟꯗꯨꯅ "ꯏꯃꯥꯕꯨ ꯋꯥ ꯑꯅꯤꯔꯛ ꯍꯟꯅ ꯍꯥꯏꯅꯍꯟꯒꯅꯨ ꯏꯃꯥꯒꯤ ꯄꯨꯝꯍꯦꯟꯕ. ꯏꯃꯥ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯍꯥꯏꯒꯗꯕ ꯅꯠꯇꯦ." "ꯏꯃꯥ." ꯏꯟꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ ꯃꯆꯥꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯆꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯄꯨꯝꯍꯦꯟꯕꯗꯤ ꯆꯥꯛꯁꯨ ꯆꯥꯁꯤꯟꯕ ꯌꯥꯗ ꯑꯗꯨꯃꯛ ꯎꯪꯂꯒ ꯐꯝꯗꯨꯅ ꯂꯩ꯫ ꯑꯗꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯐꯝꯂꯝꯂ ꯃꯇꯨꯡꯗ ꯄꯨꯝꯍꯦꯟꯕ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯏꯃꯨꯡꯂꯣꯝꯗ ꯄ꯭ꯔꯞ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯃꯥꯒꯤ ꯀꯥ ꯑꯗꯣꯝꯗ꯫ ꯃꯁꯥꯒꯤ ꯃꯇꯧꯕꯨ ꯃꯨꯟꯅ ꯌꯦꯡꯍꯧꯔꯗꯨꯅ ꯏꯟꯗꯨꯅ ꯇꯞꯅ ꯁꯣꯜꯍꯧꯏ꯫ "ꯏꯃꯧꯒꯤ ꯑꯋꯥꯠꯄꯁꯨ ꯅꯪꯉꯣꯟꯗ ꯈꯪꯍꯟꯕ ꯇꯥꯔꯦ. ꯇꯞꯅ ꯑꯩꯒꯤ ꯁꯥꯔꯩ ꯍꯧꯕ ꯇꯥꯔꯦ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯅ ꯉꯝꯅ ꯆꯠꯈꯤꯕ ꯇꯥꯔꯦ, ꯅꯪꯒꯤ ꯑꯔꯥꯟꯕ ꯅꯠꯇꯕ ꯋꯥꯈꯜ ꯑꯗꯨꯗ. ꯏꯃꯥꯒꯤ ꯄꯨꯝꯍꯦꯟꯕ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣꯒꯕ, ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯣꯒꯕ. ꯏꯃꯧꯒ ꯄꯨꯟꯅ ꯌꯨꯝꯁꯤ ꯌꯨꯝ ꯑꯣꯏꯅ ꯏꯪꯅ ꯑꯃꯨꯛꯇ ꯄꯥꯟꯁꯤ ꯀꯩꯗꯧꯔꯕꯒꯦ? ꯋꯥꯈꯜ ꯇꯥꯔꯣ, ꯅꯪ ꯋꯥꯈꯜ ꯇꯥꯔꯣ ꯏꯃꯥꯒꯤ ꯄꯨꯝꯍꯦꯟ." ꯏꯟꯗꯨꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯨꯁꯨ ꯃꯃꯧ ꯂꯥꯞꯅꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯄꯣꯛꯂꯤꯕꯅꯤ ꯑꯃꯗꯤ ꯄꯥꯈꯠꯄ ꯃꯤꯄꯥꯏꯕꯁꯨ ꯐꯥꯎꯔꯤ꯫ ꯃꯔꯝꯁꯤꯅ ꯃꯌꯨꯜꯁꯅꯥ ꯍꯣꯏꯒꯤ ꯌꯨꯝꯂꯣꯝꯒꯤ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ, ꯀꯔꯤ ꯅꯤꯡꯈꯤꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯁꯤꯗ ꯅꯨꯡꯒꯨꯝ ꯀꯟꯁꯤꯜꯂꯒꯦ ꯈꯟꯅ ꯀꯟꯁꯤꯜꯂꯨꯔꯕ ꯊꯃꯣꯏꯅꯤ꯫ ꯀꯟꯁꯤꯟꯈ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯏꯔꯤꯛꯅ ꯈꯤꯛꯇꯨꯅ ꯑꯃꯨꯛ ꯅꯧꯅ ꯄꯦꯊꯍꯟꯕ, ꯅꯧꯊꯣꯛꯍꯟꯕ ꯉꯝꯒꯗ꯭ꯔꯥ? ꯑꯀꯟꯕ ꯅꯨꯡ ꯑꯃꯕꯨ ꯃꯩ ꯏꯁꯤꯡ ꯊꯥꯡ ꯇꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯊꯨꯒꯥꯏꯕ, ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕꯗꯤ ꯉꯝꯃꯤ, ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯟꯁꯤꯟꯈ꯭ꯔꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯏꯅꯧ ꯅꯧꯅ ꯅꯧꯊꯣꯛꯍꯟꯗꯨꯅ ꯄꯦꯊꯣꯛꯍꯟꯕ ꯉꯝꯗꯦ꯫ ꯋꯥꯍꯩꯒꯤ ꯋꯥꯅꯤ, ꯅꯨꯡ ꯑꯃꯗꯤ ꯊꯃꯣꯏ ꯑꯅꯤ ꯑꯁꯤ ꯆꯥꯡꯗꯝꯅꯔꯨꯕꯒꯤ ꯋꯥꯅꯤ꯫ ꯅꯨꯡ ꯍꯥꯏꯕꯁꯤꯒ ꯊꯃꯣꯏ ꯍꯥꯏꯕꯁꯤꯒ ꯑꯗꯨꯃꯛ ꯈꯦꯟꯅꯕ ꯌꯥꯕ ꯀꯌꯥꯃꯔꯨꯝ ꯑꯃ ꯂꯥꯛꯀꯅꯤ꯫ ꯃꯥꯟꯅꯗꯕ ꯃꯁꯛ ꯃꯑꯣꯡ ꯆꯥꯝꯃꯗ ꯆꯥꯝꯃ ꯈꯦꯟꯅꯗꯨꯅ ꯂꯥꯛꯀꯅꯤ꯫ ꯊꯃꯣꯏ ꯃꯥꯗꯤ ꯐꯅ ꯀꯟꯁꯤꯜꯂꯨꯔꯕꯁꯨ ꯑꯃꯨꯛ ꯅꯧꯅ ꯄꯦꯊꯣꯛꯍꯟꯗꯨꯅ ꯊꯝꯕ ꯉꯝꯃꯤ꯫ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯊꯦꯝꯗꯨꯅ ꯊꯃꯣꯏ ꯑꯃꯕꯨ ꯅꯧꯕ ꯉꯝꯃꯤ꯫ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ, ꯅꯨꯡꯁꯤꯕ ꯐꯖꯕ ꯋꯥꯍꯩꯅ ꯃꯇꯧꯅ ꯊꯃꯣꯏꯗꯨ ꯏꯅꯧ ꯅꯧꯕ ꯃꯁꯛꯃꯑꯣꯡ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯊꯝꯕ ꯉꯝꯃꯤ꯫ ꯃꯔꯛꯁꯤꯗ ꯄꯨꯝꯍꯦꯟꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯊꯃꯣꯏ ꯑꯗꯨꯁꯨ ꯅꯨꯡꯒꯨꯝ ꯀꯟꯁꯤꯜꯂꯨꯔꯤ꯫ ꯃꯇꯝ ꯈꯔ, ꯃꯤꯀꯨꯞ ꯈꯔ, ꯐꯅ ꯁꯥꯡꯅ꯫
ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯄꯨꯔꯛꯄ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯃꯥꯂꯪꯕꯒꯤ ꯁꯥꯄꯨ ꯑꯃꯅ ꯃꯁꯥꯗ ꯌꯩꯈꯤꯗꯨꯅ ꯃꯥꯒꯤ ꯀꯟꯁꯤꯜꯂꯨꯔꯕ ꯅꯨꯡꯒꯤ ꯃꯁꯛ ꯂꯧꯔꯨꯔꯕ ꯊꯃꯣꯏꯗꯨ ꯃꯍꯤ ꯆꯦꯜꯂꯛꯏ, ꯅꯧꯊꯕ, ꯄꯦꯠꯊꯕ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯍꯧꯔꯛꯂꯦ꯫ ꯄꯨꯝꯍꯦꯟꯕ ꯃꯁꯥꯗꯨ ꯀꯔꯤꯅꯣꯃ ꯐꯥꯎꯈ꯭ꯔꯦ꯫ ꯋꯥꯈꯜꯅ ꯃꯪꯂꯒ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦ꯫ ꯇꯨꯃꯤꯟ ꯃꯥꯒꯤ ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯃꯁꯥꯗꯨ ꯃꯪꯂꯒ ꯐꯝꯃꯤ꯫ ꯃꯌꯣꯜ ꯁꯅꯥꯅ ꯌꯨꯝꯗꯨꯗꯒꯤ ꯇꯁꯦꯡꯅꯃꯛ ꯆꯠꯈ꯭ꯔꯕ ꯀꯥꯟ ꯑꯁꯤꯗꯗꯤ ꯃꯁꯥꯗꯨ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝ ꯇꯧꯔꯛꯂꯦ꯫ ꯃꯤꯐꯠꯇ ꯗꯨꯔꯚꯥꯁꯥ ꯑꯩꯒꯤ ꯁꯥꯔꯩꯗ, ꯅꯪ ꯋꯥꯔꯕ꯭ꯔꯥ? ꯁꯦꯡꯅ ꯋꯥꯔꯕ꯭ꯔꯥ? ꯏꯆꯦꯜꯃꯛꯅ ꯍꯥꯏꯈꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯪꯉꯣꯟꯗ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯟꯈ꯭ꯔꯣ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯉꯁꯤ ꯇꯁꯦꯡꯅ ꯅꯪꯅ ꯏꯅꯥꯛꯁꯤꯗꯒꯤ ꯂꯥꯞꯅꯅꯤ ꯂꯥꯞꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯁꯣꯟꯊꯕ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄꯒꯨꯝ ꯇꯧꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯣꯏꯖꯕ ꯊꯤꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯍꯥꯏꯔꯗ꯭ꯔꯥ? ꯄꯨꯝꯍꯦꯟꯕ ꯋꯥꯍꯩ ꯃꯇꯦꯛ ꯈꯔꯗꯨ ꯁꯣꯟꯗꯨꯅ ꯃꯃꯤꯠꯇꯨꯅ ꯃꯌꯣꯜ ꯁꯅꯥꯅ ꯅꯨꯡꯇꯤꯒꯤ ꯇꯨꯝꯅ ꯍꯤꯞꯅꯔꯝꯕ ꯐꯃꯨꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯐꯃꯨꯡꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯁꯨꯝ ꯑꯀꯣꯏꯕꯗꯣ ꯃꯥꯒꯤ ꯐꯃꯨꯡꯒꯤ ꯑꯁꯣꯝ ꯊꯪꯕꯗꯨꯒꯤ ꯃꯇꯥꯏꯗ ꯆꯦꯇꯠ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ ꯄꯨꯝꯍꯦꯟꯕ꯫ ꯃꯗꯨꯕꯨ ꯃꯍꯥꯛ ꯃꯃꯤꯠꯇꯨ ꯁꯨꯛꯇꯨꯅ ꯌꯦꯡꯏ, ꯑꯗꯨꯒ ꯇꯞꯅ ꯂꯩꯔꯤꯕ ꯆꯦꯅꯥ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯏꯔꯝꯃꯤ ꯋꯥꯍꯩ ꯈꯔ, ꯋꯥꯔꯣꯜ ꯈꯔ ꯃꯌꯣꯜ ꯁꯅꯥꯒꯤ ꯈꯨꯠꯏꯗ ꯋꯥꯔꯧꯕ ꯄꯨꯕ ꯃꯥꯟꯕ ꯈꯨꯠꯏꯒꯤ ꯈꯣꯟꯊꯣꯛ ꯑꯃꯗ ꯏꯔꯝꯃꯤ ꯑꯁꯨꯝ: ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯅꯁꯨ ꯅꯐꯝꯗ ꯅꯤꯡꯉꯥꯏ ꯇꯧꯔꯔꯣꯏ꯫ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯌꯨ ꯍꯥꯏꯅꯁꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏ꯫ ꯂꯣꯏꯔꯦ ꯉꯁꯤꯅ, ꯃꯤꯀꯨꯞꯁꯤꯅ ꯂꯣꯏꯔꯦ, ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯕꯅꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯍꯦꯟ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯨꯗ ꯌꯥꯔꯒꯦ꯫ ꯑꯩ ꯌꯥꯔꯒꯦ꯫ ꯅꯪꯅ ꯅꯨꯡꯁꯤꯕꯤꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯁꯦ ꯄꯨꯗꯨꯅ ꯑꯩ ꯆꯠꯂꯒꯦ꯫ ꯑꯩ ꯍꯟꯈ꯭ꯔꯒꯦ꯫ ꯅꯪꯒꯤ ꯊꯃꯣꯏ ꯊꯣꯡꯖꯤꯜꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄ ꯂꯩꯇ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯅ ꯊꯣꯡ ꯊꯤꯟꯕꯗꯨꯁꯨ ꯊꯤꯜꯂꯔꯣꯏ꯫ ꯇꯍꯦꯟ ꯑꯩ ꯅꯪꯉꯣꯟꯗ ꯑꯁꯥꯎꯕꯁꯨ ꯄꯣꯛꯍꯜꯂꯔꯣꯏꯒꯦ꯫ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ, ꯅꯨꯡꯉꯥꯏꯅ, ꯌꯥꯝ ꯅꯨꯡꯉꯥꯏꯅ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨ ꯈꯛꯄꯨ ꯉꯥꯏꯈꯤꯒꯅꯤ꯫ ꯅꯪꯅ ꯏꯐꯝꯗ ꯄꯤꯕꯤꯕ, ꯁꯤꯟꯅꯕꯤꯕ, ꯍꯜꯂꯛꯄꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤꯒ ꯑꯗꯨꯝ ꯁꯥꯒꯣꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯗꯨꯅ ꯑꯩ ꯑꯗꯨꯝ ꯉꯥꯏꯒꯦ꯫ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦꯀꯣ ꯇꯍꯦꯟ, ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ꯫ ꯃꯌꯣꯜ ꯁꯅꯥꯒꯤ ꯋꯥꯔꯧꯕꯒꯤ ꯈꯣꯟꯐꯝꯅ ꯏꯔꯝꯕ ꯋꯥꯍꯩ ꯈꯔꯁꯤꯡꯗꯨ ꯃꯨꯟꯅ ꯄꯥꯔꯨꯕꯗ ꯄꯨꯝꯍꯦꯟꯕꯒꯤ ꯊꯃꯣꯏ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯏꯁꯤꯡꯅ ꯅꯤꯛ ꯆꯣꯟꯅ ꯌꯥꯎꯔꯕ, ꯏꯃꯥꯏꯅ ꯏꯄꯣꯝ ꯅꯥꯏꯅ ꯂꯩꯔꯕ ꯄꯨꯈ꯭ꯔꯤꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯇꯅꯤꯛꯈ꯭ꯔꯦ ꯊꯃꯣꯏꯗꯣ꯫ ꯃꯌꯣꯜ ꯁꯅꯥꯅ ꯃꯥꯕꯨ ꯁꯥꯊꯤꯅ ꯋꯥꯔꯧꯕ, ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯐꯕ ꯅꯠꯇꯦ, ꯉꯥꯏꯍꯥꯛꯀꯤ ꯄꯦꯟꯗꯕ, ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯇꯧꯔꯛꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯨꯃꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯊꯟ ꯅꯠꯇꯅ ꯈꯪꯖꯕ ꯉꯝꯖꯔꯛꯏ꯫ ꯑꯩꯒꯤ ꯏꯇꯧꯅ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯁꯥꯊꯤꯅ ꯑꯣꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯁꯅꯥ, ꯃꯌꯣꯜ ꯁꯅꯥ, ꯑꯩꯒꯤ ꯏꯇꯧꯅ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯁꯥꯊꯤꯅ ꯑꯣꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯁꯅꯥ, ꯃꯌꯣꯜ ꯁꯅꯥ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯅ ꯀꯟꯃꯟꯈꯤꯕꯅ ꯅꯪꯒꯤ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯗꯣ ꯇꯥꯕꯒꯤ ꯃꯇꯝ ꯑꯩꯉꯣꯟꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯏꯅꯥꯛꯇ ꯇꯥꯡꯖꯗꯨꯅ ꯅꯨꯡꯁꯤꯕꯤꯈꯤꯅ ꯅꯤꯔꯤꯕꯤ ꯅꯪꯕꯨ ꯑꯩꯅ ꯎꯔꯨꯗ꯭ꯔꯦ, ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯕ ꯌꯦꯟꯕꯤꯕ, ꯍꯥꯞꯄꯤꯕꯒꯤ ꯃꯍꯨꯠ ꯅꯪꯉꯣꯟꯗ ꯃꯔꯩꯒꯤ ꯑꯋꯥꯕ, ꯁꯥꯔꯩꯒꯤ ꯆꯩꯅꯥ ꯀꯌꯥ ꯍꯟꯖꯤꯟ ꯄꯤꯗꯨꯅ ꯅꯪꯕꯨ ꯑꯋꯥꯕ ꯅꯪꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯈꯟꯖꯤꯜꯂꯨꯕꯗ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯏꯔꯥꯜ ꯂꯩꯖꯔꯦ, ꯂꯥꯜꯂꯦ ꯍꯥꯏꯕꯁꯨ ꯈꯪꯖꯔꯛꯂꯦ꯫ ꯁꯅꯥ, ꯃꯌꯣꯜ ꯁꯅꯥ, ꯅꯪꯕꯨ ꯑꯩ ꯁꯦꯡꯅ ꯋꯥꯔꯧꯔꯕ꯭ꯔꯣ? ꯑꯩꯕꯨ ꯁꯦꯡꯅ ꯋꯥꯔꯧꯗꯨꯅ ꯅꯪ ꯆꯠꯂꯕ꯭ꯔꯣ? ꯄꯨꯝꯍꯦꯟꯕꯒꯤ ꯅꯨꯡꯒꯤ ꯊꯃꯣꯏ ꯑꯗꯨꯗ ꯃꯤꯀꯨꯞꯇꯨꯒꯤ ꯑꯣꯏꯅ ꯐꯥꯎꯔꯤꯕ ꯄꯨꯛꯅꯤꯡꯒꯤ ꯑꯃꯗꯤ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯃꯌꯥꯝꯁꯤꯡꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯁꯛ ꯈꯪꯕꯤꯕ, ꯎꯁꯤꯡꯕ ꯉꯝꯈ꯭ꯔꯔꯣꯏ, ꯃꯥ ꯃꯁꯥ ꯈꯛꯇ ꯅꯠꯇꯅ꯫ ꯄꯨꯛꯅꯤꯡꯅ ꯁꯣꯟꯊꯅ ꯊꯋꯥꯏ ꯋꯥꯅ ꯂꯥꯛꯂꯤꯉꯩ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯑꯃ ꯃꯁꯥꯗ, ꯃꯥꯒꯤ ꯊꯃꯣꯏꯗꯨꯗ ꯍꯥꯞꯂꯛꯄꯗꯨꯗꯗꯤ ꯄꯨꯝꯍꯦꯟꯕ ꯁꯦꯡꯅ ꯉꯥꯎꯆꯠꯅꯈ꯭ꯔꯦ꯫ ꯑꯋꯥꯕꯒꯤ ꯆꯩꯅꯥ ꯈꯥꯡꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯊꯤꯔꯛꯄꯅꯤ꯫ ꯄꯣꯊꯥꯐꯝ ꯊꯤꯔꯛꯄꯗ
ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈꯤꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯁꯥꯅ ꯇꯧꯖꯕ, ꯃꯁꯥꯅ ꯇꯧꯖꯍꯟꯕ ꯊꯕꯛ ꯑꯣꯏꯍꯜꯂꯛꯄ ꯃꯁꯛ ꯃꯑꯣꯡ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯃꯌꯣꯜ ꯁꯅꯥꯕ ꯌꯨꯝꯗꯨꯗ ꯂꯥꯛꯇꯨꯅ ꯍꯦꯛ ꯂꯩꯔꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯕꯨꯡ ꯑꯣꯏꯔꯤꯕ ꯁꯅꯥꯍꯜꯁꯤꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯇꯧꯔꯗꯨꯅ ꯁꯦꯟꯅꯈꯤꯕ ꯈꯨꯁꯦꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄꯅꯤ꯫ ꯃꯌꯣꯜ ꯁꯅꯥ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯌꯦ ꯑꯃꯠꯇ ꯍꯦꯟꯗꯣꯛꯍꯟꯗꯦ, ꯊꯣꯛꯅꯤꯡꯂꯕꯁꯨ ꯂꯣꯟꯅ ꯐꯣꯡꯗ ꯇꯨꯃꯤꯟ ꯊꯣꯛꯍꯜꯂꯤ꯫ ꯃꯥꯒꯤ ꯃꯆꯜꯁꯤꯃ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤꯃ ꯁꯨꯈꯪ ꯍꯦꯛ ꯈꯪꯍꯟꯗꯅꯕ ꯃꯑꯣꯡ ꯑꯃꯗꯅꯤ ꯁꯅꯥꯍꯜꯅ ꯃꯆꯜꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯁꯤ꯫ ꯃꯌꯣꯜ ꯁꯅꯥꯁꯨ ꯑꯗꯨꯃꯛ ꯏꯜꯂꯤ, ꯃꯥꯒꯤ ꯃꯕꯨꯡꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯜꯂꯒꯦ ꯑꯗꯨꯝ ꯍꯥꯏꯅꯁꯨ ꯆꯞ ꯌꯨꯡꯅ ꯋꯥꯈꯜ ꯑꯗꯨꯅ ꯂꯦꯞꯂꯒ ꯂꯩ꯫ ꯃꯌꯣꯜ ꯁꯅꯥ, ꯑꯥꯁꯥ ꯑꯃꯗꯤ ꯃꯌꯣꯜ ꯁꯅꯥ ꯃꯈꯣꯏ ꯑꯗꯨꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯗꯨꯅ ꯑꯌꯨꯛꯀꯤ ꯆꯥ ꯊꯛꯄꯗꯨ ꯄꯨꯟꯅ ꯊꯛꯃꯤꯟꯅꯔꯝꯃꯤ꯫ ꯁꯅꯥꯍꯜꯅ, ꯌꯨꯝꯁꯤꯗ ꯏꯆꯜꯅ ꯑꯗꯨꯝ ꯅꯅꯤꯡ ꯇꯧꯗꯨꯅ ꯂꯩꯌꯨ, ꯃꯧꯒꯤ ꯐꯤꯖꯣꯜꯗꯨ ꯁꯦꯠꯂꯣꯏ ꯍꯥꯏꯔꯁꯨ ꯁꯦꯠꯀꯅꯨ, ꯌꯨꯝ ꯃꯅꯨꯡꯁꯤꯗꯗꯤ ꯃꯄꯥꯜ ꯊꯣꯛꯂꯒꯗꯤ ꯐꯤ ꯏꯟꯁꯤ꯫ ꯑꯁꯨꯛ ꯉꯛꯆꯥꯎ ꯊꯦꯛꯄ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯨꯗꯤ ꯅꯕꯨꯡꯅ ꯏꯈꯨꯠ ꯆꯥꯅ ꯃꯨꯛꯇꯪ ꯋꯥꯔꯛꯇꯅꯗꯤ ꯇꯣꯛꯂꯔꯣꯏ꯫ ꯏꯆꯜꯒꯤ ꯄꯨꯟꯁꯤꯕꯨ ꯌꯥꯝ ꯂꯥꯏꯅ ꯈꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯈꯣꯏꯗꯤ ꯎꯕ ꯐꯪꯏ꯫ ꯃꯗꯨ ꯌꯥꯔꯣꯏ, ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗꯨꯅ ꯊꯝꯒꯅꯤ꯫ ꯃꯌꯣꯜ ꯁꯅꯥ ꯃꯕꯨꯡꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯑꯗꯨꯝ ꯇꯥꯔꯛꯏ꯫ ꯋꯥꯍꯩ ꯑꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯗꯦ, ꯃꯔꯛꯁꯨ ꯊꯠꯆꯤꯜꯂꯨꯕ ꯇꯧꯗꯦ꯫ ꯃꯕꯨꯡꯒꯤ ꯋꯥ ꯃꯌꯥꯝ ꯃꯔꯛꯇꯨꯗ, ꯅꯍꯥꯟ ꯅꯪꯕꯨ ꯊꯤꯜꯂꯛꯂꯝꯕꯗꯨꯒꯤꯗꯒꯤ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯔꯝꯗꯕꯒꯤ ꯐꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯛ ꯏꯖꯠ ꯁꯪꯃꯥꯟ ꯂꯩꯔꯦ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯔꯤꯕ, ꯕꯦꯕꯥꯔ ꯇꯧꯅꯕꯤꯔꯤꯕ ꯏꯃꯨꯡꯗ ꯏꯖꯠ ꯂꯩꯈꯥꯗ ꯆꯤꯡꯊꯗꯨꯅ ꯊꯅꯝꯂꯒꯗꯕꯅꯤ꯫ ꯃꯆꯥ ꯐꯥꯎ ꯋꯥꯔꯛꯄ ꯉꯝꯗꯕ ꯑꯩꯒꯤ ꯏꯆꯜꯁꯤꯕꯨ ꯁꯥꯟꯅꯄꯣꯠꯂꯣ ꯃꯣꯏꯒꯤ ꯋꯥꯈꯜꯁꯤꯅ ꯈꯜꯂꯤꯕꯁꯦ? ꯑꯥꯁꯥꯅ ꯇꯞꯂꯤ ꯇꯞꯂꯤ ꯃꯔꯛꯇꯨꯗ, ꯍꯩ ꯌꯥꯔꯦ ꯌꯥꯔꯦ ꯑꯆꯧꯕ, ꯑꯗꯨꯝꯅ ꯑꯃꯨꯛ ꯍꯦꯛ ꯐꯤꯡꯕꯁꯨ ꯐꯠꯇꯦ꯫ ꯏꯃꯥ, ꯃꯆꯥꯒꯤꯁꯦ ꯐꯤꯡꯕ ꯅꯠꯇꯤꯌꯦ꯫ ꯍꯣꯏꯅꯦ, ꯑꯗꯨ ꯑꯣꯏꯔꯕꯁꯨꯅꯦ ꯌꯥꯔꯦ ꯍꯥꯏꯕꯅꯤꯅꯦ ꯅꯨꯄꯥ ꯃꯆꯥ꯫ ꯑꯗꯨꯒꯤ ꯃꯃꯥ ꯏꯅꯝꯃ ꯏꯕꯦꯝꯃꯗꯨꯅ ꯌꯥꯝ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯊꯥꯖꯕ ꯄꯤꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯃꯌꯥꯝꯁꯤꯡꯗꯨ ꯑꯣꯏꯕꯒꯤꯅꯤ ꯏꯃꯥꯅꯁꯨ ꯇꯨꯃꯤꯟꯅ ꯐꯥꯊꯔꯒ ꯂꯩꯔꯕ, ꯅꯠꯇ꯭ꯔꯕꯗꯤ ꯃꯣꯏ ꯁꯣꯏꯗꯅ ꯑꯩꯅ ꯍꯥꯟꯅ ꯃꯊꯛꯇ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛ ꯃꯈꯩ ꯄꯥꯏꯈꯠꯂꯗꯕꯅꯤ꯫ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜ ꯂꯩꯇꯦ, ꯁꯪꯒ ꯋꯥꯠꯂꯤ, ꯅꯣꯞꯄꯤ ꯈꯪꯅ ꯇꯧꯔꯛꯄꯒꯤ ꯃꯑꯣꯡꯅꯤ ꯃꯣꯏꯒꯤꯁꯤꯗꯤ꯫ ꯑꯗꯨꯝꯅꯃꯛ ꯍꯦꯛ ꯍꯥꯏꯕꯁꯨ ꯂꯥꯟꯒꯅꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ꯫ ꯑꯍꯜ ꯏꯕꯦꯝꯃꯗꯣ ꯑꯃꯗꯤ ꯏꯆꯥꯒꯤ ꯃꯒꯨ ꯑꯣꯏꯔꯤꯕꯗꯣ ꯌꯥꯝ ꯐꯩ, ꯃꯤ ꯌꯥꯝꯅ ꯆꯝꯃꯤ, ꯂꯣꯏꯅꯕ ꯍꯩ꯫ ꯑꯗꯨꯕꯨꯅꯦ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯉꯥꯎꯕꯗꯨꯅꯅꯤ, ꯃꯉꯥꯎ ꯊꯤꯕꯒꯤꯅꯤ, ꯃꯣꯏꯁꯨ ꯍꯦꯛ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕ ꯇꯥꯗꯧꯔꯤꯕꯅꯤ꯫ ꯁꯅꯥꯍꯜꯅ, ꯏꯃꯥ ꯃꯉꯥꯎ ꯊꯤꯕ ꯅꯠꯇꯦ, ꯃꯥꯒꯤꯗꯣ ꯊꯑꯣꯏꯅ ꯇꯧꯒꯦ ꯑꯃꯨꯛ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯉꯥꯛꯇꯅꯤ, ꯊꯃꯣꯏꯗꯨꯗ ꯁꯤꯡꯂꯒ꯫ ꯃꯕꯨꯡꯒ ꯑꯄꯣꯛꯄꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡꯗꯨ ꯑꯗꯨꯝ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯒ ꯂꯩꯔꯛꯏ ꯃꯌꯣꯜ ꯁꯅꯥꯗꯣ꯫ ꯁꯦꯡꯅ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯃꯍꯥꯛ ꯌꯥꯎꯅꯤꯡꯗꯦ, ꯌꯥꯎꯔꯣꯏ ꯍꯥꯏꯕꯁꯨ ꯈꯟꯕꯅꯤ꯫ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨꯅꯦ ꯅꯆꯜꯒꯤ ꯃꯔꯥꯏꯕꯛꯁꯤꯗ ꯑꯁꯨꯝ ꯊꯣꯛꯂꯣ ꯍꯥꯏꯅ ꯇꯝꯂꯝꯕꯒꯤꯅꯤ꯫ ꯄꯣꯂꯣꯏꯗꯅ ꯀꯔꯤ ꯂꯩꯔꯤ, ꯀꯔꯤ ꯃꯔꯥꯏꯕꯛꯄꯨ ꯇꯝꯂꯤꯕ ꯍꯥꯏꯕꯗꯣ ꯑꯃ ꯑꯗꯨꯝ ꯂꯩꯖꯔꯝꯒꯅꯤ, ꯑꯐꯕꯗꯗꯤ ꯑꯣꯏꯁꯅꯨ ꯂꯣꯏꯅꯃꯛ꯫ ꯏꯃꯥ, ꯂꯥꯏꯕꯛꯀꯤ ꯋꯥꯁꯤ ꯇꯣꯛꯁꯤꯗ, ꯏꯁꯥꯅ ꯁꯦꯝꯖꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯗꯤ ꯂꯥꯏꯕꯛꯇ ꯉꯥꯛꯇ ꯁꯨꯝ ꯇꯥꯏꯁꯤꯜꯂꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯗ꯫ ꯈꯪꯗꯦ ꯏꯃꯥꯒꯤ ꯑꯆꯧꯕ, ꯏꯃꯥꯒꯤ ꯊꯋꯥꯏꯁꯤ ꯋꯥꯏ ꯃꯌꯥꯝꯁꯤꯡꯁꯤ ꯎꯕꯗ, ꯈꯟꯖꯤꯜꯂꯨꯕꯗ꯫ ꯃꯃꯥꯒ ꯃꯕꯨꯡꯒꯒꯤ ꯋꯥꯔꯤ ꯃꯔꯛꯇꯨꯗ ꯍꯟꯗꯛꯃꯨꯛꯇꯤ ꯃꯌꯣꯜ ꯁꯅꯥꯅ, ꯇꯥꯆꯧ, ꯏꯃꯥ, ꯌꯥꯔꯦ, ꯋꯥꯔꯤꯗꯨ ꯁꯥꯕ ꯂꯦꯞꯄꯤꯔꯣ, ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ, ꯃꯇꯥꯡꯁꯤꯒꯤ ꯋꯥꯔꯤꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯁꯥꯅꯤꯡꯉꯥꯏ ꯋꯥꯔꯤꯁꯦ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯇꯧꯔꯤꯁꯦ꯫ ꯑꯩꯒꯤ ꯃꯥꯡꯗ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯁꯥꯔꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯒꯤ ꯇꯥꯆꯧꯒꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯣꯏ, ꯂꯩꯔꯛꯑꯣꯏ꯫ ꯑꯩꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯏꯌꯣꯝ ꯂꯩꯈꯤꯅꯤ꯫ ꯑꯥꯁꯥꯅ ꯁꯟ, ꯍꯩ ꯏꯃꯥꯒꯤ ꯁꯅꯥ, ꯃꯌꯣꯜ ꯁꯅꯥ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯣ? ꯅꯠꯇꯦ, ꯏꯃꯥꯒ ꯅꯪ ꯇꯥꯆꯧꯒꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯗ ꯀꯔꯤ ꯁꯣꯏꯕ ꯌꯥꯎꯔꯕꯒꯦꯅꯦ? ꯁꯣꯏꯕ ꯁꯣꯏꯗꯕꯒꯤ ꯅꯠꯇꯅ ꯑꯩ ꯋꯥꯔꯤꯗꯨ ꯇꯥꯅꯤꯡꯗꯦ, ꯁꯨꯛꯇꯥ ꯇꯥꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯑꯗꯨꯅ ꯁꯥꯔꯛꯀꯅꯨ, ꯑꯩꯒꯤ ꯃꯥꯡꯗ ꯁꯥꯔꯛꯀꯅꯨ ꯑꯃꯨꯛ ꯍꯟꯅ, ꯏꯃꯥꯒꯤ ꯃꯌꯣꯜ ꯁꯅꯥ꯫ ꯁꯅꯥꯍꯜꯁꯨ ꯃꯆꯜꯒꯤ ꯃꯇꯧꯕꯨ ꯌꯦꯡꯗꯨꯅ, ꯍꯣꯏ ꯐꯔꯦ, ꯏꯃꯨꯡꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯏꯆꯜꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧ ꯋꯥꯔꯤ ꯑꯃꯇ ꯁꯥꯈ꯭ꯔꯔꯣꯏ, ꯉꯁꯤꯅ ꯑꯔꯣꯏꯕ ꯍꯥꯏꯗꯣ ꯑꯣꯏꯔꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯜ, ꯅꯕꯨꯡꯅ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ, ꯃꯁꯤ ꯅꯪꯅ ꯏꯟꯗꯨꯅ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ꯫
ꯃꯌꯣꯜ ꯁꯅꯥ ꯃꯃꯤꯠꯇꯨꯅ ꯇꯞꯅ ꯃꯕꯨꯡ ꯁꯅꯥꯍꯜꯗ ꯌꯦꯡꯂꯛꯏ. ꯁꯅꯥꯍꯜꯁꯨ ꯇꯞꯂꯤ ꯇꯞꯂꯤ. ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯄꯨꯝꯍꯦꯟꯕ ꯃꯥ ꯃꯁꯥꯅ ꯌꯨꯝꯁꯤꯗ ꯅꯪꯕꯨ ꯏꯆꯜꯕꯨ ꯀꯧꯕ ꯂꯥꯛꯇ꯭ꯔꯤ ꯃꯈꯩꯗꯤ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯃꯤꯌꯨꯝ ꯑꯗꯨꯗ ꯈꯣꯡꯗꯥꯔꯨꯕ ꯌꯥꯔꯣꯏ. ꯇꯨꯃꯤꯟ ꯂꯨꯅ ꯆꯠꯀꯦ ꯍꯥꯏꯅꯁꯨ ꯈꯜꯂꯛꯄ ꯌꯥꯔꯣꯏ. ꯆꯠꯁꯨ ꯆꯠꯄ ꯌꯥꯔꯣꯏ. ꯁꯤꯒꯤ ꯋꯥꯐꯝꯁꯤꯃꯗꯤ ꯅꯪꯅ ꯉꯥꯛꯅ ꯏꯜꯂꯒ ꯆꯠꯀꯗꯕꯅꯤ ꯈꯪꯖꯤꯜꯂꯣ. ꯃꯌꯣꯜ ꯁꯅꯥ ꯃꯥꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯏꯪꯅ ꯏꯄꯨꯔꯣꯏꯕ ꯌꯥꯎꯗ ꯌꯨꯝꯁꯤꯗ ꯍꯜꯂꯛꯄꯤꯑꯣꯏꯗꯨꯅ ꯂꯩꯕ ꯑꯩ ꯄꯥꯝꯗꯦ. ꯑꯗꯨꯕꯨ ꯄꯥꯝꯗꯕ ꯑꯁꯦ ꯑꯁꯨꯝ ꯄꯥꯝꯍꯟꯗꯨꯅ ꯂꯩꯍꯜꯂꯛꯂꯤ. ꯑꯗꯨꯕꯨ ꯇꯥꯃꯣ, ꯑꯩꯕꯨꯁꯨ ꯑꯊꯤꯡꯕ ꯀꯌꯥꯅ ꯌꯣꯝꯂꯒ ꯊꯝꯕꯤꯒꯅꯨ. ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯤ. ꯑꯩꯒꯤ ꯑꯐꯕ ꯐꯠꯇꯕ ꯏꯁꯥꯅ ꯂꯣꯏꯅ ꯈꯟꯗꯣꯛꯄ ꯉꯝꯖꯔꯤ. ꯑꯗꯨꯅ ꯇꯥꯖꯧꯒꯤ ꯑꯅꯤꯡꯕ ꯉꯥꯛꯇꯁꯨ ꯁꯤ ꯇꯧꯗꯕ ꯌꯥꯗꯦ, ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯇꯝꯁꯤꯟꯕꯤꯔꯛꯀꯅꯨ. ꯑꯩꯒꯤꯁꯨ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯈꯔ ꯂꯩꯖꯔꯤ. ꯃꯌꯣꯜ ꯁꯅꯥ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨꯒ ꯂꯣꯏꯅꯅ ꯄꯨꯛ ꯍꯧꯒꯠꯂꯛꯂꯤ. ꯑꯗꯨꯒ ꯋꯥꯍꯩꯗꯨꯅ ꯂꯣꯏ ꯐꯥꯠꯇ꯭ꯔꯤꯉꯩꯗꯨꯗ ꯑꯗꯨꯝ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯃꯁꯜꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯂꯩꯍꯧꯏ ꯁꯅꯥꯍꯜꯗꯨ. ꯑꯁꯥꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯑꯆꯧꯕ, ꯅꯆꯜꯁꯤꯗ ꯀꯔꯤꯅꯣ? ꯋꯥꯁꯨ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕꯤꯒꯅꯨ. ꯅꯆꯜꯁꯤ ꯃꯅꯨꯡ ꯌꯥꯝꯅ ꯀꯟꯕꯅꯤ. ꯑꯗꯨꯅꯅꯦ ꯃꯉꯣꯟꯗ ꯙꯝꯀꯥꯗꯤ ꯇꯧꯒꯨꯝꯁꯤ. ꯌꯨꯝꯁꯤꯗ ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯇꯧ ꯂꯣꯏꯅ ꯇꯧꯁꯅꯨ. ꯑꯐ ꯐꯠꯇꯗꯣ ꯑꯗꯨ ꯈꯛꯇ ꯑꯣꯏꯅ ꯇꯥꯛꯄꯤꯁꯤ, ꯇꯝꯕꯤꯁꯤ. ꯑꯍꯦꯟꯕ ꯃꯥꯅ ꯄꯥꯝꯗꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛꯇꯤ ꯍꯥꯏꯒꯅꯨ. ꯅꯪ ꯍꯥꯏꯒꯅꯨꯀꯣ ꯅꯆꯜꯗ. ꯁꯅꯥꯍꯜꯗꯨ ꯃꯃꯥ ꯏꯕꯦꯝꯃ ꯑꯁꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯌꯥꯝ ꯃꯨꯟꯅ ꯇꯥꯔꯛꯏ. ꯑꯗꯨꯒ ꯅꯤꯡꯁꯥ ꯁꯣꯔ ꯑꯃꯇꯪ ꯇꯞꯅ ꯍꯣꯟꯗꯣꯛꯈ꯭ꯔꯒ, ꯐꯔꯦ, ꯇꯧꯖꯔꯁꯅꯨ. ꯃꯅꯤꯡ ꯇꯧꯖꯔꯁꯅꯨ. ꯌꯨꯝꯁꯦ ꯏꯆꯜꯅ ꯃꯕꯨꯡ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯣꯏꯒ ꯁꯣꯝꯂꯣꯝꯅ ꯇꯧꯔꯛꯄ ꯃꯑꯣꯡꯗꯨꯗ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯨꯕꯅꯤ. ꯐꯔꯦꯗ, ꯏꯆꯜꯒꯤ ꯃꯅꯤꯡ ꯑꯗꯨꯝ ꯇꯧꯖꯔꯁꯅꯨ. ꯃꯣꯏꯒꯤꯁꯨ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯁꯣꯏꯗꯅ ꯃꯆꯥꯕꯨ ꯂꯥꯛꯁꯤꯜꯂꯛꯈꯤꯅꯤ ꯍꯥꯏꯕ ꯊꯥꯖꯩ. ꯃꯃꯥ ꯏꯕꯦꯝꯃꯗꯣ ꯑꯔꯥꯏꯕ ꯑꯁꯝꯕꯤ ꯅꯨꯄꯤ ꯅꯠꯇꯦ. ꯑꯗꯨꯅ ꯑꯗꯨꯝ ꯑꯐꯕ ꯔꯣꯝꯗ ꯄꯨꯔꯒ ꯂꯥꯛꯀꯅꯤ. ꯅꯪ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯨꯒꯅꯨ ꯏꯃꯥꯒꯤ ꯑꯆꯧꯕ. ꯍꯣꯏ ꯏꯃꯥ, ꯋꯥꯔꯒꯨꯝꯒꯦ. ꯑꯐꯕꯇ ꯉꯥꯛꯇ ꯑꯣꯏꯔꯛꯄ ꯑꯣꯏꯁꯅꯨ. ꯑꯗꯣ ꯑꯩꯒꯤ ꯏꯆꯜꯁꯦ ꯏꯃꯥꯅ ꯑꯃꯨꯛꯇ ꯊꯦꯝꯕꯤꯔꯣ. ꯃꯕꯨꯡ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯁꯣꯏꯗꯅ ꯄꯣꯛꯂꯝꯂꯒꯅꯤ. ꯑꯗꯨꯒꯤꯕꯨ ꯃꯕꯨꯡꯅ ꯍꯥꯏꯕ ꯋꯥꯗꯕꯨ ꯀꯔꯤꯒꯤ ꯋꯥꯔꯧꯕꯅꯣ? ꯏꯃꯥ ꯊꯦꯝꯒꯦ ꯍꯥꯏꯔꯒ ꯑꯁꯥꯗꯨ ꯆꯥ ꯀꯞꯇꯨꯃ ꯄꯥꯏꯔꯒ ꯍꯧꯒꯠꯈ꯭ꯔꯦ. ꯁꯅꯥꯍꯜꯁꯨ ꯃꯁꯤꯗꯨꯗ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯍꯧꯗꯨꯅ, ꯐꯔꯦ, ꯑꯩꯒꯤ ꯏꯆꯜꯅ ꯌꯥꯅꯤꯡꯗꯕ ꯋꯥ ꯑꯝꯇ ꯍꯥꯏꯔꯒꯨꯝꯒꯦ. ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯆꯜꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯕ, ꯃꯤꯡꯆꯠ ꯊꯤꯅꯕ, ꯄꯨꯟꯁꯤꯒꯤ ꯃꯁꯛ ꯊꯤꯅꯕ ꯇꯧꯔꯛꯄꯗꯤ ꯑꯃꯠꯇ ꯌꯥꯔꯣꯏ. ꯃꯕꯨꯡꯉꯩꯅ ꯁꯨꯛꯌꯥ ꯌꯥꯔꯣꯏ. ꯁꯦꯡꯅ ꯁꯅꯥꯍꯜꯅ ꯃꯥꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯆꯟꯅꯨꯄꯤ ꯑꯁꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ. ꯑꯗꯨꯅꯅꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ, ꯂꯧꯔꯛꯂꯤꯕ ꯀꯤꯌꯔ ꯀ꯭ꯂꯧꯁꯤꯡ ꯑꯁꯤ. ꯑꯁꯨꯝ ꯃꯇꯝ ꯃꯥꯗꯤ ꯍꯧꯖꯤꯟꯈꯤꯕ ꯍꯥꯏꯗꯨ ꯑꯣꯏꯕꯅ ꯍꯞꯇꯥ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯄꯨꯝꯍꯦꯟꯕꯒꯤ ꯄꯨꯟꯁꯤꯒꯤ ꯃꯁꯛ ꯑꯁꯤ ꯁꯥꯊꯤꯅ ꯍꯣꯡꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯌꯣꯜ ꯁꯅꯥꯕꯨ ꯅꯨꯡꯁꯤꯔꯛꯇꯨꯅ ꯀꯧꯔꯨꯒꯦ ꯂꯧꯔꯨꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯤ ꯅꯠꯇꯦ. ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯍꯣꯡꯈ꯭ꯔꯦ. ꯁꯦꯡꯅ ꯃꯍꯥꯛ ꯉꯥꯎꯆꯠꯅꯈ꯭ꯔꯦ. ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯆꯠꯊꯣꯛꯇꯅ ꯂꯩꯈ꯭ꯔꯤ. ꯇꯨꯃꯤꯟꯅꯇ ꯋꯥꯈꯜ ꯃꯌꯥꯝ ꯈꯟꯖꯤꯜꯂꯒ ꯂꯩꯔꯛꯂꯤ. ꯃꯃꯥ ꯏꯕꯦꯝꯃ ꯏꯟꯗꯨ ꯃꯗꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯎꯏ. ꯃꯥꯅ ꯈꯜꯂꯝꯕ ꯅꯤꯡꯂꯝꯕ ꯑꯗꯨꯗꯒꯤ ꯇꯥꯏꯑꯣꯟꯅꯅ ꯊꯕꯛꯇꯨ ꯇꯧꯔꯛꯄꯗꯨꯗꯗꯤ ꯏꯟꯗꯨ ꯃꯍꯥꯛ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯗ ꯇꯧꯔꯛꯂꯤ. ꯃꯍꯥꯛꯅ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯁꯤꯟꯅꯔꯛꯇꯕ, ꯅꯥꯁꯤꯟꯅꯔꯛꯇꯨꯅ ꯂꯩꯔꯛꯄꯁꯤ ꯅꯨꯃꯤꯠ 6 ꯁꯨꯖꯤꯟꯈ꯭ꯔꯦ. ꯇꯧꯔꯤꯕ ꯃꯇꯧ ꯃꯌꯥꯝꯁꯤꯡꯗꯨ ꯁꯤꯠ ꯅꯥꯟꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯕꯤꯔꯥꯝꯅ ꯈꯪꯏ. ꯑꯗꯨꯕꯨ ꯑꯕꯤꯔꯥꯝ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯗꯦ. ꯑꯐꯕ ꯄꯨꯔꯛꯅꯕ ꯇꯧꯕꯗ ꯑꯩ ꯊꯤꯡꯂꯣꯏ, ꯊꯕꯛ ꯃꯈꯜ ꯑꯗꯨꯝ ꯇꯧ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯤ. ꯑꯌꯨꯛꯇꯨ ꯑꯕꯤꯔꯥꯝ ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯂꯤ. ꯑꯗꯨꯒ ꯃꯁꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯇꯞꯅ ꯆꯪꯂꯛꯂꯒ ꯍꯥꯏꯔꯝꯃꯤ, ꯄꯨꯝꯍꯦꯟꯕ ꯇꯞꯅ, ꯅꯆꯥꯇꯥꯏ ꯄꯥꯕꯨꯡ, ꯑꯩ ꯊꯕꯛ ꯃꯇꯝ ꯌꯥꯗ꯭ꯔꯦ. ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯕ ꯃꯤꯇꯤꯡ ꯑꯃ ꯇꯧꯁꯤꯜꯂꯛꯂꯤ. ꯑꯗꯨꯅ ꯅꯪꯅ ꯅꯃꯥꯒꯤ ꯆꯥꯛꯇꯣ ꯈꯔ ꯄꯨꯁꯤꯜꯂꯒ ꯄꯤꯖꯕꯤꯗꯛ ꯇꯧꯔꯝꯃꯨ. ꯏꯄꯥ ꯊꯕꯛ ꯊꯦꯡꯈ꯭ꯔꯦ. ꯄꯨꯝꯍꯦꯟꯕ ꯈꯨꯝꯗꯦ. ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯨꯝ ꯂꯩꯁꯤꯟꯗꯨꯅ ꯂꯩꯕꯗꯨꯅꯗꯤ ꯀꯥꯟꯅꯔꯣꯏ. ꯏꯄꯥꯒꯤ ꯄꯨꯝꯍꯦꯟꯕ, ꯏꯄꯥꯅ ꯋꯥ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩ, ꯏꯄꯥꯒꯤ ꯆꯤꯜ ꯑꯁꯤꯗꯒꯤ ꯋꯥ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩ ꯅꯪꯅ ꯈꯪꯅ ꯑꯐꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛꯇꯣ ꯇꯧ. ꯃꯗꯨ ꯇꯧꯀꯣ. ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯄꯥꯅ ꯈꯪꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ ꯂꯥꯛꯄꯅꯤ. ꯅꯪ ꯂꯝ ꯍꯦꯟꯕ, ꯑꯣꯏꯔꯣꯏꯗꯧꯕ ꯊꯕꯛ ꯈꯔ ꯇꯧꯔꯨꯔꯦ ꯍꯥꯏꯕ ꯏꯄꯥ ꯂꯣꯏꯅ ꯈꯪꯏ.
ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯃꯌꯥꯝꯁꯤꯡꯗꯨ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄꯒꯤ ꯁꯥꯗꯣꯛꯄꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ꯫ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯏꯄꯥꯒꯤ ꯄꯨꯝꯍꯦꯟꯕ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ꯫ ꯏꯄꯥ ꯊꯣꯛꯂꯒꯦ, ꯅꯃꯥꯕꯨ ꯆꯥꯛ ꯄꯤꯖꯕ ꯀꯥꯎꯅꯤ꯫ ꯅꯪꯒꯤ ꯍꯦꯛ ꯈꯟꯕꯇꯗ ꯅꯃꯥꯁꯦ ꯃꯁꯥꯁꯤ ꯂꯥꯏꯃꯟ ꯀꯥꯡꯗꯨꯅ ꯑꯅꯥꯕ ꯂꯣꯏꯅꯕꯗꯣ ꯍꯦꯛ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯁꯤ ꯈꯪꯅ ꯒ꯭ꯌꯥꯟ ꯇꯥꯎ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯄꯨꯝꯍꯦꯟꯕ ꯇꯞꯅ꯫ ꯑꯍꯣꯏ ꯄꯥꯕꯨꯡ꯫ ꯋꯥꯍꯩꯗꯨ ꯈꯛ ꯍꯥꯏꯔꯒ ꯄꯨꯝꯍꯦꯟꯕ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯀꯥꯗꯨꯗ ꯂꯩꯍꯧꯏ꯫ ꯑꯥꯕꯤꯔꯥꯝꯁꯨ ꯃꯆꯥꯕꯨ ꯑꯃꯨꯛꯇꯪ ꯃꯄꯨꯝ ꯑꯣꯏꯅ ꯃꯨꯟꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯨ ꯆꯠꯈ꯭ꯔꯦ꯫ ꯄꯨꯝꯍꯦꯟꯕ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯁꯨꯝ ꯏꯔꯣꯏꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯏꯄꯥꯛ ꯑꯗꯨ ꯆꯥꯎꯃꯟꯈꯤꯕ ꯍꯥꯏꯗꯨ ꯑꯣꯏꯕꯅ ꯇꯨꯔꯩ ꯏꯔꯩ ꯃꯌꯥꯝꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯏꯇꯤꯟꯅꯐꯝ ꯊꯤꯕꯗ ꯑꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯔꯔꯣꯏꯗꯕ ꯋꯥꯈꯜ, ꯑꯩꯒꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯃꯪꯂꯥꯟ꯫ ꯃꯪꯂꯥꯟ ꯍꯥꯏꯔꯒꯗꯤ ꯀꯔꯤꯅꯣ? ꯂꯨꯁꯤ, ꯑꯩꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯂꯨꯁꯤ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯕ, ꯑꯩꯅ ꯃꯥꯕꯨ ꯈꯟꯖꯕ, ꯅꯤꯡꯖꯕ, ꯅꯨꯡꯁꯤꯖꯕꯁꯤꯕꯨꯔꯥ, ꯃꯁꯤꯕꯨꯔꯥ ꯑꯩꯒꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯈꯜ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ? ꯄꯨꯝꯍꯦꯟꯕꯅ ꯃꯊꯟꯅꯇ ꯆꯣꯏꯔꯣꯟꯒꯨꯝ ꯁꯣꯟꯖꯔꯛꯄ ꯍꯥꯏꯔꯛꯄ ꯋꯥꯍꯩꯅꯤ ꯃꯤꯀꯨꯞꯇꯨꯒꯤ꯫ ꯑꯗꯨꯝ ꯇꯨꯃꯤꯟ ꯃꯤꯀꯨꯞ ꯑꯃꯅꯤ ꯐꯝꯂꯒ ꯂꯩꯔꯝꯕꯗꯒꯤ ꯄꯨꯝꯍꯦꯟꯕꯗꯨ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯀꯥꯗꯨꯗꯒꯤ꯫ ꯄꯨꯝꯍꯦꯟꯕ ꯆꯥꯛꯈꯨꯝ ꯆꯪꯂꯛꯂꯒ ꯃꯃꯥꯏꯕꯦꯝ ꯑꯗꯨꯒꯤ ꯆꯥꯅꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡꯗꯨ ꯅꯤꯡꯊꯤꯅ ꯄꯥꯏꯔꯗꯨꯅ ꯄꯨꯔꯒ ꯃꯃꯥꯏꯕꯦꯝ ꯍꯣꯏꯒꯤ ꯀꯥꯗꯨ ꯇꯝꯅ ꯂꯥꯛꯂꯦ꯫ ꯄꯨꯝꯍꯦꯟꯕꯅ ꯀꯥꯗꯨꯗ ꯆꯪꯂꯛꯄꯗ ꯏꯟꯗꯨꯗꯨ ꯃꯁꯥꯗꯨ ꯄꯥꯗ꯭ꯔꯥꯛ ꯇꯥꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯝꯍꯦꯟꯕ ꯆꯪꯂꯛꯂꯒ ꯆꯥꯛꯇꯣ ꯍꯥꯟꯅ ꯃꯐꯝ ꯆꯥꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯃꯥꯕꯨ ꯀꯧꯗꯨꯅ, "ꯏꯃꯥ, ꯏꯃꯥ, ꯆꯥꯛ ꯆꯥꯁꯤ, ꯁꯤ ꯍꯧꯒꯠꯁꯤ." ꯏꯟꯗꯨ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯕ ꯃꯇꯧꯗ ꯌꯦꯡꯂꯛꯏ꯫ ꯄꯨꯝꯍꯦꯟꯕ ꯃꯃꯥꯕꯨ ꯁꯧꯔꯒ ꯐꯝꯍꯜꯂꯛꯏ ꯅꯥꯀꯟꯗꯨꯗ꯫ "ꯆꯥꯛ ꯈꯤꯇꯪ ꯆꯥꯁꯤ ꯏꯃꯥ." ꯏꯟꯗꯨ ꯃꯀꯣꯛꯇꯣ ꯍꯥꯏꯔꯛꯏ, ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯅꯦꯝꯅ ꯑꯅꯥꯕ ꯂꯣꯏꯅꯕ ꯃꯥꯅ, "ꯆꯥꯅꯤꯡꯗꯦ ꯏꯃꯥ, ꯆꯥꯅꯤꯡꯗꯦ, ꯆꯥꯔꯣꯏ." "ꯏꯃꯥ." ꯏꯟꯗꯨ ꯃꯈꯥ ꯇꯥꯔꯛꯇꯨꯅ, "ꯌꯦꯡꯉꯣ, ꯄꯦꯜꯂꯕ꯭ꯔꯥ? ꯅꯪ ꯌꯦꯡꯗꯨꯅ ꯂꯩꯕꯗ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯌꯦꯡꯉꯣ, ꯑꯁꯨꯝ ꯌꯦꯡꯉꯣ. ꯅꯪꯒꯤ ꯅꯃꯥꯡꯃꯛꯇꯗ ꯅꯃꯥꯒꯤ ꯄꯨꯟꯁꯤꯅ ꯂꯣꯏꯈꯤꯕ, ꯊꯋꯥꯏꯅ ꯃꯥꯡꯈꯤꯕꯗꯨꯁꯨ ꯅꯪ ꯑꯗꯨꯝ ꯅꯃꯤꯠ ꯀꯨꯞꯇ, ꯅꯃꯤꯠ ꯊꯤꯠꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯑꯃꯒꯨꯝ ꯑꯗꯨꯝ ꯌꯦꯡꯉꯣ. ꯅꯪꯒꯤꯗꯤ ꯑꯄꯦꯟꯕ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯍꯜꯂꯣ, ꯏꯃꯥ." ꯏꯟꯗꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯄꯨꯝꯍꯦꯟꯕ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯤ, ꯃꯄꯤꯁꯨ ꯈꯪꯍꯧꯗꯅ ꯏꯔꯥ ꯆꯦꯜꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ "ꯏꯃꯥꯅ, ꯅꯪꯒꯤ ꯏꯃꯨꯡꯅ ꯑꯁꯨꯝ ꯋꯥꯔꯒ ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯂꯤꯕ? ꯏꯃꯥꯒꯤ ꯄꯨꯝꯍꯦꯟꯕ, ꯅꯪ ꯑꯁꯤ ꯏꯃꯥꯅ ꯌꯥꯝ ꯇꯥꯡꯅ ꯋꯥꯅ ꯐꯪꯖꯈꯤꯕ ꯑꯩꯒꯤ ꯏꯆꯥꯗꯨꯅꯤꯀꯣ. ꯃꯃꯥ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯇꯅ ꯌꯣꯝꯂꯒ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤꯕ ꯑꯩꯒꯤ ꯏꯆꯥ ꯄꯨꯝꯍꯦꯟꯕꯗꯨꯅꯤꯀꯣ ꯅꯪꯁꯦ, ꯑꯩꯒꯤ ꯏꯆꯥꯗꯣ." ꯄꯨꯝꯍꯦꯟꯕ ꯃꯃꯥꯏꯕꯦꯝꯃꯒꯤ ꯄꯦꯟꯗ ꯋꯥꯀꯠ ꯃꯌꯥꯝꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯁꯨ ꯍꯩꯇ꯭ꯔꯦ, ꯉꯝꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯛ ꯃꯔꯧ ꯇꯧꯅ ꯍꯥꯏꯔꯛꯄ ꯏꯟꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ, "ꯅꯃꯥꯒꯤ ꯏꯕꯨ ꯁꯨꯞꯂꯒ, ꯅꯃꯥꯒꯤ ꯁꯥꯗꯣꯡꯁꯦ ꯐꯨꯛꯇꯨꯅ ꯌꯣꯜꯂꯒ, ꯅꯪꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯅꯤ ꯍꯥꯏꯔꯁꯨ ꯌꯣꯜꯂꯣ ꯂꯥꯎ, ꯌꯣꯜꯂꯣ. ꯏꯃꯨꯡꯒꯤ ꯏꯖꯠꯁꯦ ꯅꯪꯒꯤ ꯍꯛꯇꯛꯇ ꯂꯨꯛꯃꯥꯏꯗ ꯌꯣꯟꯕ ꯍꯥꯏꯗꯣ ꯌꯧꯔꯕꯅꯤ, ꯌꯧꯔꯕ. ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯌꯥꯝ ꯂꯥꯜꯂꯤ, ꯂꯥꯜꯂꯕꯅꯤ. ꯌꯨꯝꯒꯤ ꯅꯥꯀꯥꯗ ꯂꯩꯔꯤꯕ ꯌꯨꯝꯕꯨꯔꯦꯝꯕꯤꯕꯨ ꯃꯤꯔꯥꯏꯗꯨꯅ ꯊꯥꯏꯅꯒꯤ ꯇꯥꯝꯅꯈ꯭ꯔꯕꯤ ꯂꯩꯔꯥꯡ ꯑꯃꯕꯨ ꯑꯁꯨꯝ ꯃꯤꯇꯥꯗꯨꯅ ꯂꯩꯕ. ꯅꯨꯡꯉꯥꯏꯌꯣ, ꯏꯆꯥꯒꯤ ꯄꯨꯟꯁꯤꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯑꯣ. ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯒ ꯏꯃꯥꯁꯨ ꯅꯣꯛꯅ ꯅꯣꯛꯅ ꯑꯁꯨꯝ ꯄꯨꯟꯁꯤꯁꯤ ꯂꯣꯡꯈꯤꯒꯦ, ꯏꯃꯥ ꯁꯤꯈꯤꯒꯦ." ꯄꯨꯝꯍꯦꯟꯕ ꯃꯄꯤ ꯇꯥꯔꯛꯀꯗꯧꯔꯤ ꯍꯟꯗꯃꯨꯛꯇꯤ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯏꯇꯞ ꯇꯞꯅ, "ꯏꯃꯥ, ꯅꯆꯥ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ. ꯑꯩ ꯂꯥꯜꯂꯦ, ꯑꯩ ꯏꯃꯥꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯉꯥꯛꯄꯤꯌꯨ, ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯏꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯅꯆꯥ ꯑꯃꯠꯇ ꯇꯧꯔꯔꯣꯏ, ꯇꯧꯔꯒꯨꯝꯒꯦ. ꯅꯆꯥꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯁꯤꯁꯨ ꯊꯥꯗꯣꯛꯂꯒꯦ, ꯑꯩ ꯊꯥꯗꯣꯛꯂꯒꯦ ꯏꯃꯥ. ꯑꯉꯧꯕ ꯐꯤꯗ ꯆꯨꯁꯤꯟꯈ꯭ꯔꯕ ꯃꯆꯨꯗꯨꯕꯨ ꯍꯦꯛꯇ ꯅꯪꯅ ꯂꯥꯏꯅ ꯀꯣꯛꯍꯟꯕ ꯉꯝꯂꯗ꯭ꯔꯥ? ꯍꯥꯏꯌꯣ, ꯅꯪꯅ ꯉꯝꯂꯗ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯣꯏꯔꯣꯏꯗꯕ, ꯌꯥꯗꯕ ꯋꯥꯈꯜꯗ ꯑꯁꯨꯝ ꯂꯨꯞꯇꯨꯅ ꯂꯩꯔꯨꯔꯤꯕ? ꯑꯗꯨꯛ ꯀꯨꯏꯕ ꯁꯥꯡꯕ ꯃꯇꯝ ꯑꯗꯣ ꯅꯪꯅ ꯃꯗꯨ ꯇꯧꯔꯨꯕꯒꯤ ꯉꯁꯤꯒꯤ ꯐꯤꯕꯝ ꯑꯁꯦ ꯇꯥꯕꯅꯤ, ꯑꯣꯏꯔꯛꯄꯅꯤ. ꯏꯃꯥ, ꯅꯆꯥ ꯈꯨꯗꯤꯡꯃꯛ
ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯒꯦ ꯑꯩ ꯍꯣꯠꯅꯒꯦ ꯑꯩ ꯋꯥꯈꯜ ꯑꯗꯨꯗꯒꯤ ꯅꯥꯊꯩꯔꯛꯅꯕ ꯇꯧꯔꯒꯦ ꯑꯩ ꯍꯣꯠꯅꯔꯛꯂꯒꯦ ꯏꯃꯥ ꯏꯟꯗꯨ ꯇꯨꯃꯤꯟ ꯂꯩꯈꯤ ꯄꯨꯝꯍꯦꯟꯕꯅ ꯇꯞꯅ ꯑꯗꯣ ꯏꯃꯥ ꯆꯥꯛꯁꯦ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯆꯥꯁꯤ ꯆꯥꯅꯕ ꯇꯧꯁꯤ ꯏꯃꯥ ꯈꯔ ꯆꯥꯁꯤ ꯃꯀꯣꯛ ꯍꯥꯏꯔꯗꯨꯅ ꯏꯟꯗꯨꯅ ꯅꯃꯥꯅ ꯄꯥꯕꯨ ꯂꯨꯛꯃꯥꯏꯗ ꯌꯣꯟꯕ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯅ ꯄꯤꯔꯛꯄ ꯄꯣꯠ ꯏꯃꯥ ꯆꯥꯅꯤꯡꯗꯦ ꯆꯥꯔꯣꯏ ꯏꯃꯥ ꯆꯠꯂꯣ ꯄꯨꯊꯣꯛꯈ꯭ꯔꯣ ꯅꯪꯒꯤ ꯆꯥꯛꯁꯦ ꯏꯃꯥ ꯆꯥꯔꯣꯏ ꯄꯨꯝꯍꯦꯟꯕꯒꯤ ꯊꯃꯣꯏꯗꯨꯗ ꯏꯟꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯌꯥꯝ ꯁꯥꯊꯤꯅ ꯆꯩꯅꯥꯃ ꯄꯤꯔꯛꯄꯒꯨꯝ ꯇꯧꯈ꯭ꯔꯦ ꯃꯍꯥꯛ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯑꯅꯥꯕ ꯑꯃ ꯄꯣꯛꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯄꯨꯝꯍꯦꯟꯕꯅ ꯌꯥꯝ ꯏꯪꯅ ꯃꯃꯥꯗ ꯊꯥꯖꯕ ꯋꯥꯍꯩ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯆꯥ ꯁꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯆꯥꯅ ꯀꯔꯤ ꯊꯕꯛ ꯇꯧꯔꯕꯗꯤ ꯑꯩꯒꯤ ꯏꯔꯥꯜ ꯃꯌꯥꯝ ꯏꯄꯥꯞ ꯃꯌꯥꯝ ꯑꯁꯦ ꯀꯔꯝꯅ ꯀꯣꯛꯄꯤꯒꯅꯤ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯏꯃꯥꯒꯤ ꯄꯨꯛꯅꯤꯡꯅ ꯄꯦꯟꯅꯕ ꯅꯆꯥ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯏꯃꯥ ꯅꯆꯥ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯒꯦ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯏꯟꯗꯨ ꯃꯨꯟꯅ ꯃꯁꯥꯗ ꯌꯦꯡꯂꯛꯏ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯇꯨꯃꯤꯟ ꯂꯩꯕꯤꯒꯅꯨ ꯏꯃꯥ ꯍꯥꯏꯕꯤꯌꯨ ꯏꯟꯗꯨ ꯇꯞꯅ ꯇꯁꯦꯡꯅ ꯅꯪ ꯉꯝꯂꯗ꯭ꯔꯥ ꯉꯝꯒꯅꯤ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯉꯝꯒꯅꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯍꯥꯏꯒꯦ ꯑꯩ ꯍꯥꯏꯒꯦ ꯏꯁꯥꯗꯤ ꯅꯨꯡꯁꯤ ꯑꯗꯨꯅ ꯏꯁꯥꯒꯤ ꯑꯄꯥꯝꯕꯕꯨ ꯏꯃꯥꯅ ꯊꯥꯛ ꯋꯥꯡꯅ ꯈꯜꯂꯤ ꯑꯗꯨꯅ ꯍꯥꯏꯒꯦ ꯏꯃꯥ ꯍꯥꯏꯒꯦ ꯅꯪꯒꯤ ꯑꯄꯥꯝꯕꯁꯨ ꯏꯃꯥ ꯍꯥꯏꯒꯦ ꯄꯨꯝꯍꯦꯟꯕ ꯇꯨꯃꯤꯟ ꯂꯩꯔꯛꯏ ꯏꯟꯗꯨꯅ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯏꯁꯥꯅ ꯄꯥꯝꯖꯕꯤ ꯅꯪꯅ ꯅꯤꯡꯖꯕꯤ ꯅꯨꯄꯤ ꯂꯨꯁꯤ ꯍꯥꯏꯕꯤꯗꯣ ꯌꯨꯝꯁꯤꯗ ꯏꯃꯨꯡꯁꯤꯗ ꯅꯪꯅ ꯅꯨꯃꯤꯠ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯔꯛꯎ ꯅꯪꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯔꯛꯎ ꯃꯤꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯗ ꯎꯍꯨꯡꯗꯨꯅ ꯂꯩꯈ꯭ꯔꯕꯤ ꯃꯧ ꯑꯗꯣ ꯌꯨꯝꯁꯤꯗ ꯄꯨꯔꯛꯎ ꯑꯗꯨꯒ ꯏꯃꯨꯡ ꯑꯁꯦ ꯀꯥꯡꯈꯣꯡ ꯁꯥꯍꯜꯂꯨ ꯊꯨꯒꯥꯏꯌꯨ ꯑꯃꯗꯤ ꯅꯪ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯅꯃꯥ ꯅꯄꯥ ꯑꯅꯤꯕꯨ ꯍꯥꯠꯂꯨ ꯃꯤꯃꯥꯡꯗ ꯐꯝꯍꯜꯂꯨ ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯅꯆꯥꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯣ ꯅꯆꯥꯗ ꯑꯁꯨꯛ ꯊꯤꯅ ꯋꯥꯔꯧꯕ ꯄꯣꯛꯂꯕ꯭ꯔꯥ ꯏꯟꯗꯨ ꯇꯥꯁꯤꯟꯅꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗ ꯑꯗꯨꯝ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤ ꯉꯝꯂꯔꯣꯏ ꯍꯥꯏꯔꯒꯅ ꯏꯃꯧ ꯃꯌꯨꯜ ꯁꯅꯥꯕꯨ ꯄꯨꯔꯛꯎ ꯅꯪꯅ ꯃꯥꯕꯨ ꯃꯌꯨꯝꯗꯒꯤ ꯂꯧꯕꯤꯔꯨꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯍꯥꯟꯅꯒꯨꯝ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯍꯜꯂꯨ ꯑꯃꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯗꯨꯅ ꯌꯨꯝ ꯑꯁꯦ ꯃꯉꯥꯜ ꯂꯩꯅ ꯏꯖꯠ ꯂꯩꯅ ꯍꯤꯡꯕ ꯄꯥꯟꯕ ꯌꯨꯝꯄꯥꯜ ꯑꯃ ꯑꯣꯏꯍꯜꯂꯨ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯁꯤꯗ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯈꯜꯂꯨ ꯏꯃꯥꯒꯤ ꯍꯥꯏꯒꯗꯧꯕ ꯋꯥ ꯂꯣꯏꯔꯦ ꯏꯁꯥꯅ ꯅꯣꯔꯣꯛꯇ ꯆꯣꯡꯊꯕ ꯄꯥꯝꯂꯦ ꯑꯍꯥꯟꯕ ꯈꯜꯂꯨ ꯆꯪꯅ ꯁ꯭ꯋꯔꯒ ꯀꯥꯕ ꯄꯥꯝꯂꯦ ꯏꯪꯅ ꯂꯩꯕ ꯈꯣꯏꯗꯥꯔꯦ ꯑꯅꯤꯁꯨꯕꯁꯤ ꯈꯜꯂꯨ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯇꯧꯔꯣ ꯏꯃꯥꯗꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗ ꯌꯥꯔꯦ ꯊꯤꯡꯂꯔꯣꯏ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛ ꯃꯈꯜ ꯑꯅꯤ ꯑꯁꯤꯗꯒꯤ ꯑꯃ ꯐꯥꯎꯕ ꯇꯧꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯅꯪ ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯂꯛꯀꯅꯨ ꯑꯩꯉꯣꯟꯗ ꯏꯃꯥ ꯍꯥꯏꯅ ꯃꯤ ꯀꯧꯔꯛꯀꯅꯨ ꯄꯨꯝꯍꯦꯟꯕ ꯇꯁꯦꯡꯅ ꯃꯀꯣꯛ ꯉꯥꯎꯔꯤ ꯏꯟꯗꯨꯒꯤ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨꯗ ꯀꯔꯝꯕ ꯈꯟꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯅꯤꯃꯛ ꯅꯨꯡꯁꯤꯕꯒꯤ ꯃꯩꯔꯤ ꯉꯥꯛꯇꯅꯤ ꯆꯠꯂꯣ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯀꯥꯁꯤꯗꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯇꯧꯔꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯏꯃꯥ ꯀꯩꯒꯤꯅꯣ ꯅꯆꯥꯗ ꯑꯁꯨꯛ ꯂꯨꯕ ꯋꯥ ꯍꯥꯏꯔꯤꯕꯗꯤ ꯄꯨꯝꯍꯦꯟꯕ ꯏꯃꯥ ꯅꯪꯒꯤ ꯅꯁꯛ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯏꯃꯥ ꯅꯆꯥꯕꯨ ꯏꯟꯗꯨꯅ ꯋꯥꯗꯨ ꯂꯣꯏꯍꯟꯗꯅ ꯊꯣꯛꯈ꯭ꯔꯣ ꯆꯠꯈ꯭ꯔꯣ ꯊꯨꯅ ꯀꯥꯁꯤꯗꯒꯤ ꯏꯃꯥ ꯄꯣꯊꯥꯒꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯆꯠꯂꯣ ꯍꯥꯏꯔꯒ ꯈꯣꯟꯖꯦꯜ ꯋꯥꯡꯂꯛꯏ ꯄꯨꯝꯍꯦꯟꯕ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯐꯔꯦ ꯏꯃꯥ ꯅꯆꯥ ꯊꯣꯛꯂꯒꯦ ꯑꯩ ꯊꯣꯛꯂꯒꯦ ꯑꯗꯨꯕꯨ ꯏꯃꯥ ꯆꯥꯛꯁꯤ ꯆꯥꯁꯤꯟꯕꯤꯌꯨ ꯅꯆꯥ ꯏꯃꯥꯗ ꯑꯋꯥꯕ ꯄꯤꯔꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯄꯤꯔꯔꯣꯏ ꯏꯟꯗꯨ ꯈꯨꯝꯗꯦ ꯄꯨꯝꯍꯦꯟꯕ ꯃꯃꯥꯏꯕꯦꯝꯃꯗ ꯄꯤꯔ ꯊꯥꯡꯅ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯇꯞꯅ ꯑꯁꯨꯝ ꯋꯥꯈꯜꯗꯨꯗꯤ ꯄꯨꯕ ꯉꯝꯗ ꯈꯟꯖꯤꯟꯈ꯭ꯔꯦ ꯏꯟꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯃꯆꯥꯕꯨ ꯌꯦꯡꯍꯧꯗꯨꯅ ꯈꯪꯕ꯭ꯔꯗꯣ ꯁꯤ ꯅꯠꯇꯅ ꯑꯁꯨꯝ ꯇꯧꯕ ꯅꯠꯇꯅ ꯅꯪꯕꯨ ꯂꯥꯛꯁꯤꯟꯅꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯛꯄ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯏꯁꯣꯔ ꯍꯥꯏꯗꯨꯅ ꯏꯟꯗꯨ ꯃꯕꯨꯛꯇ ꯏꯁꯣꯔꯕꯨ ꯇꯨꯃꯤꯟ ꯅꯤꯡꯖꯔꯛꯏ ꯂꯧꯁꯤꯡ ꯆꯥꯎꯕꯤ ꯃꯔꯧ ꯂꯩꯕꯤ ꯏꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯕ ꯂꯥꯛꯁꯤꯟꯕ ꯉꯝꯈ꯭ꯔꯦ ꯑꯐ ꯐꯠꯇꯕ ꯄꯨꯔꯛꯅꯕꯒꯤ ꯐꯣꯟ ꯂꯦꯞꯄ ꯉꯝꯈꯤꯒꯗꯧꯔꯦ ꯃꯁꯤꯅꯤ ꯑꯐꯕꯤ ꯑꯁꯤꯡꯕꯤ ꯃꯃꯥ ꯑꯃꯒꯤ ꯃꯒꯨꯟ ꯍꯥꯏꯕꯗꯣ ꯊꯧꯅꯥ ꯑꯃꯗꯤ ꯃꯁꯛ ꯍꯥꯏꯕꯗꯣ
ꯐꯖꯕ ꯋꯥꯍꯩꯒꯤ ꯈꯣꯟꯊꯣꯛ ꯑꯃꯅ ꯃꯤꯑꯣꯏꯕꯒꯤ ꯃꯁꯛ ꯃꯑꯣꯡ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤ ꯑꯁꯤ ꯍꯣꯡꯍꯟꯕ ꯉꯝꯃꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯋꯥꯍꯩ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯋꯥꯍꯩ ꯑꯃꯅ ꯅꯨꯡꯁꯤꯅꯕ ꯊꯥꯗꯠꯄꯁꯨ ꯉꯝꯃꯤ, ꯋꯥꯍꯩ ꯑꯃꯅ ꯇꯠꯂꯝꯕ ꯃꯔꯤ ꯑꯃꯕꯨꯁꯨ ꯂꯥꯏꯅ ꯁꯝꯖꯤꯟꯕ, ꯇꯥꯏꯁꯤꯟꯅꯍꯟꯕ ꯉꯝꯃꯤ꯫ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯋꯥ ꯍꯥꯏꯕ, ꯆꯤꯟꯗꯒꯤ ꯋꯥ ꯑꯃ ꯀꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ, ꯂꯨꯏ꯫ ꯋꯥꯍꯩꯒꯤ ꯃꯒꯨꯜꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯧ ꯂꯩ, ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯄꯨꯝꯍꯦꯟꯕꯒꯤ ꯑꯁꯥꯎꯕꯅ ꯃꯄꯩ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯊꯃꯣꯏꯅꯤ꯫ ꯊꯃꯣꯏ ꯑꯗꯨ ꯉꯁꯤꯗꯤ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯋꯥꯍꯩꯅ ꯅꯣꯡꯂꯩꯃꯥꯒꯤ ꯃꯁꯛ ꯁꯛꯂꯣꯟ ꯂꯧꯔꯒ ꯊꯃꯣꯏꯒꯤ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯑꯗꯨꯕꯨ ꯍꯨꯝꯗꯣꯛꯇꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯍꯣꯡꯂꯣꯏ ꯈꯜꯂꯝꯕ, ꯅꯤꯡꯂꯝꯕ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛꯇꯨꯁꯨ ꯂꯣꯏꯅ ꯑꯍꯣꯡꯕ ꯍꯥꯏꯕꯗꯨꯅ ꯍꯣꯡꯍꯟꯈ꯭ꯔꯦ꯫ ꯑꯅꯧꯕ ꯋꯥꯈꯜ, ꯑꯅꯧꯕ ꯃꯁꯛ ꯃꯑꯣꯡ ꯑꯃ ꯁꯦꯝꯂꯒꯦ ꯁꯦꯝꯅꯤꯡꯂꯛꯄꯒꯤ ꯏꯊꯤꯜ ꯑꯗꯨ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯐꯥꯎꯍꯜꯂꯔꯦ꯫ ꯃꯔꯝ ꯃꯌꯥꯝꯁꯤꯅ ꯄꯨꯝꯍꯦꯟꯕ ꯃꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯍꯣꯡꯂꯒꯦ ꯍꯥꯏꯅ ꯅꯤꯡꯂꯛꯂꯦ꯫ ꯃꯥꯒꯤ ꯄꯨꯛꯅꯤꯡꯅ, ꯋꯥꯈꯜꯅ ꯑꯍꯣꯡꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯍꯧꯖꯤꯛ ꯃꯥ ꯃꯁꯥꯅ ꯑꯗꯨꯝ ꯌꯥꯔꯒꯦ, ꯌꯥꯗꯨꯅ ꯆꯠꯆꯔꯒꯅꯤ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯄꯨꯝꯍꯦꯟꯕ ꯑꯍꯤꯡ ꯁꯨꯞꯄ ꯑꯃ ꯃꯍꯥꯛ ꯋꯥꯈꯜ ꯇꯧꯏ꯫ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯛꯂꯤꯕ ꯇꯥꯎꯊꯔꯛꯂꯤꯕ ꯌꯥꯊꯪ ꯑꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯀꯔꯝꯕ ꯈꯟꯅꯤ, ꯀꯔꯝꯕꯕꯨ ꯑꯣꯏꯊꯣꯛꯍꯟꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗꯗ ꯑꯍꯤꯡ ꯆꯨꯞꯄꯗꯨꯃ ꯇꯨꯝꯊꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗ ꯄꯨꯝꯍꯦꯟꯕ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ, ꯑꯗꯨꯒ ꯄꯥꯔꯤꯒꯤ ꯋꯥꯔꯤ ꯃꯨꯟꯅ ꯁꯥꯕ ꯌꯥꯕ ꯁꯥꯔꯛꯂꯦ꯫ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤꯗꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯌꯥꯕ ꯃꯔꯨꯞ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯃꯇꯥꯎ ꯄꯥꯔꯤꯅꯤ, ꯄꯥꯔꯤꯁꯤ ꯈꯛꯇꯅꯤ꯫ ꯄꯥꯔꯤ ꯄꯨꯝꯍꯦꯟꯕꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯁꯤꯡꯗꯨ ꯇꯥꯔ ꯃꯇꯨꯡꯗ, ꯄꯨꯝꯍꯦꯟꯕ, ꯅꯪꯒꯤ ꯋꯥꯈꯜꯗꯅ ꯀꯔꯤ ꯈꯜꯂꯤꯕ? ꯀꯔꯝꯕ ꯃꯐꯝꯗ ꯅꯪ ꯈꯜꯂꯤꯕꯒꯦ? ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯣꯠꯇꯣ ꯑꯗꯨꯃꯁꯨ ꯍꯥꯏꯌꯨ, ꯐꯣꯡꯗꯣꯛꯎ꯫ ꯄꯥꯔꯤ, ꯑꯩ ꯈꯪꯗ꯭ꯔꯤ꯫ ꯑꯩ ꯈꯟꯐꯝ ꯑꯃ ꯁꯦꯡꯅ ꯈꯪꯗ꯭ꯔꯤ꯫ ꯑꯁꯨꯛ ꯀꯣꯛꯄꯨ ꯉꯥꯎꯍꯟꯕ, ꯋꯥꯈꯜ ꯆꯥꯏꯍꯟꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯨ ꯑꯩ ꯄꯤꯕ ꯍꯩꯇ꯭ꯔꯦ꯫ ꯑꯩ ꯁꯦꯡꯅ ꯍꯩꯇ꯭ꯔꯦ꯫ ꯄꯨꯝꯍꯦꯟꯕ, ꯄꯥꯔꯤ, ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯑꯩ ꯀꯔꯝꯕꯗ ꯆꯠꯀꯅꯤ? ꯄꯥꯔꯤ ꯄꯨꯝꯍꯦꯟꯕꯒꯤ ꯃꯁꯥꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯛꯏ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ, ꯄꯨꯝꯍꯦꯟꯕ, ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯦ ꯁꯤꯗ ꯌꯥꯔꯣ꯫ ꯃꯌꯣꯜ ꯁꯅꯥꯕꯨ ꯀꯧꯔꯨꯗꯨꯅ ꯂꯧꯁꯤꯜꯂꯨꯗꯨꯅ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗꯨ ꯄꯥꯟꯅꯕ ꯂꯩꯅꯕ ꯍꯣꯠꯅꯔꯣ꯫ ꯄꯥꯔꯤ, ꯁꯤꯅ ꯐꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯋꯥꯊꯣꯛ ꯊꯣꯛꯄ ꯇꯥꯔꯤ꯫ ꯂꯨꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯁꯨ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯄꯨꯝꯍꯦꯟꯕ, ꯅꯪꯅ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯂꯨꯁꯤꯕꯨ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯕꯗꯤ ꯑꯣꯏꯔꯔꯣই, ꯑꯣꯏꯊꯣꯛꯂꯔꯣꯏ ꯁꯤꯃꯗꯤ꯫ ꯅꯪꯅ ꯄꯥꯝꯕꯩ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅꯁꯨ ꯅꯪꯅ ꯃꯥꯕꯨ ꯐꯪꯕ, ꯅꯪꯒꯤ ꯑꯣꯏꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯔꯔꯣꯏ, ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕꯅꯤ ꯄꯨꯝꯍꯦꯟꯕ꯫ ꯄꯨꯝꯍꯦꯟꯕ ꯄꯥꯔꯤꯒꯤ ꯋꯥꯗꯣ ꯌꯥꯝ ꯃꯨꯟꯅ ꯇꯥꯏ, ꯑꯗꯨꯒ, ꯄꯥꯔꯤ, ꯑꯩꯒꯤ ꯂꯥꯏꯕꯛ, ꯑꯩꯒꯤ ꯃꯄꯣꯛꯁꯤꯕꯨ ꯑꯁꯨꯛ ꯊꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯩꯒꯤꯅꯣ ꯄꯥꯔꯤ? ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯦ ꯑꯁꯨꯝꯅ ꯂꯥꯞꯅꯕ꯭ꯔꯥ? ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯗꯕ꯭ꯔꯥ ꯄꯥꯔꯤ? ꯄꯨꯝꯍꯦꯟꯕ, ꯅꯪꯅ ꯍꯦꯟꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯅꯅꯤ ꯁꯤ, ꯑꯗꯨꯝ ꯇꯧꯅꯣ꯫ ꯄꯨꯝꯍꯦꯟꯕ ꯇꯨꯃꯤꯟ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯨꯔꯤ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ, ꯐꯔꯦ, ꯑꯩ ꯌꯥꯔꯒꯦ꯫ ꯅꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ, ꯄꯥꯝꯂꯤꯕ, ꯑꯣꯏꯍꯟꯅꯤꯡꯂꯤꯕꯗꯨꯗ ꯑꯩ ꯑꯣꯏꯔꯒꯦ, ꯑꯩ ꯏꯜꯂꯒꯦ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨꯁꯨ ꯑꯗꯨꯃꯛ ꯇꯥꯕꯣꯅꯨꯡꯗ ꯂꯣꯠꯇꯨꯅ ꯊꯝꯖꯤꯟꯈ꯭ꯔꯒꯦ, ꯑꯩ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯒꯦ꯫ ꯑꯩ ꯌꯥꯔꯒꯦ꯫ ꯑꯅꯤꯁꯨꯕꯗꯨ ꯈꯟꯗꯨꯅ ꯑꯩ ꯌꯥꯔꯒꯦ꯫ ꯃꯌꯣꯜ ꯁꯅꯥꯕꯨ ꯀꯧꯕꯁꯨ ꯑꯩ ꯆꯠꯂꯒꯦ, ꯃꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯇꯝꯂꯒꯦ, ꯑꯩ ꯇꯝꯂꯒꯦ ꯄꯥꯔꯤ꯫ ꯄꯥꯔꯤꯁꯨ ꯇꯞꯅ, ꯃꯗꯨꯅ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯏꯐꯕ ꯍꯥꯏꯗꯣ ꯑꯣꯏꯗꯣꯏꯅꯤ꯫ ꯄꯨꯝꯍꯦꯟꯕ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣ, ꯋꯥꯈꯜ ꯇꯥꯔꯣ꯫ ꯋꯥꯔꯤꯁꯤꯒꯤ ꯄꯣꯠꯂꯣꯏꯗꯨꯁꯨ ꯏꯪꯅ ꯂꯣꯏꯁꯤꯟꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯁꯤ꯫ ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯇꯥꯔꯣꯕ꯫ ꯅꯪꯒꯤ ꯑꯣꯏꯔꯣꯏꯗꯧꯕ ꯃꯪꯂꯥꯟꯁꯤꯡꯗꯨꯗꯒꯤ ꯅꯪ ꯅꯥꯊꯩꯔꯛꯂꯣ꯫ ꯅꯪꯒꯤ ꯑꯣꯏꯔꯤꯕ, ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡ, ꯌꯨꯝꯕꯨ ꯅꯨꯡꯁꯤꯕ ꯇꯝꯃꯨ꯫ ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡ, ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯩꯒꯗꯧꯕꯅꯤ, ꯇꯝꯒꯗꯧꯕꯅꯤ, ꯁꯤ ꯈꯪꯉꯨ꯫ ꯃꯁꯤꯈꯛ ꯅꯪꯅ ꯀꯥꯎꯊꯣꯛꯀꯅꯨ꯫ ꯑꯇꯣꯞꯄꯒꯤ ꯃꯈꯨꯠꯇ ꯂꯩꯈ꯭ꯔꯕ, ꯄꯥꯏꯁꯤꯟꯈ꯭ꯔꯕ ꯄꯣꯠꯁꯛꯇ ꯃꯤꯇꯥꯗꯨꯅ ꯁꯨꯝ ꯂꯩꯒꯗꯧꯕ ꯅꯠꯇꯦ꯫ ꯅꯪ ꯋꯥꯈꯜ ꯑꯣꯜꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ, ꯄꯨꯝꯍꯦꯟꯕ, ꯃꯇꯝ ꯑꯣꯏꯔꯦ꯫ ꯐꯔꯦ ꯄꯥꯔꯤ, ꯑꯩ ꯑꯍꯣꯡꯕ ꯍꯥꯏꯕ ꯏꯄꯥꯛ ꯑꯗꯨꯗ ꯂꯨꯞꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ, ꯑꯩꯒꯤ ꯅꯤꯡꯉꯝꯗꯕ ꯊꯃꯣꯏꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ꯫ ꯑꯩ ꯍꯣꯡꯂꯒꯦ, ꯑꯩ ꯑꯣꯜꯂꯒꯦ ꯄꯥꯔꯤ꯫ ꯄꯥꯔꯤ
ꯄꯨꯝꯍꯦꯟꯕꯗ ꯅꯨꯡꯁꯤꯅ ꯃꯈꯨꯠꯇꯨꯅ ꯄꯣꯞ ꯄꯣꯞ ꯊꯥꯕꯤꯔꯛꯏ꯫ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ, ꯀꯠꯊꯣꯛꯄꯁꯨ ꯍꯩꯒꯗꯕꯅꯤ, ꯃꯤꯅꯨꯡꯁꯤꯁꯨ ꯄꯣꯛꯇꯨꯅ ꯃꯤꯅꯨꯡꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨꯃꯁꯨ ꯑꯣꯏꯒꯗꯕꯅꯤ ꯏꯇꯥꯎ ꯍꯥꯏꯔꯒ ꯄꯨꯝꯍꯦꯟꯕꯅ ꯈꯪꯍꯧꯗꯅ ꯄꯥꯔꯤꯗ ꯀꯣꯟꯁꯤꯜꯂꯛꯂꯦ꯫ ꯄꯥꯔꯤꯁꯨ ꯑꯗꯨꯝ ꯄꯨꯝꯍꯦꯟꯕꯗ ꯀꯣꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯄꯨꯝꯍꯦꯟꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨ ꯄꯥꯔꯤꯅꯁꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯑꯣꯟꯕ ꯑꯃꯗ ꯄꯨꯔꯛꯄ ꯉꯝꯈ꯭ꯔꯦ꯫ ꯄꯨꯝꯍꯦꯟꯕ ꯃꯥꯁꯨ ꯃꯊꯟꯇ ꯈꯟꯊꯖꯔꯛꯄꯗ ꯃꯥꯅ ꯊꯥꯡꯂꯝꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡꯗꯨ ꯁꯣꯏꯔꯦ ꯂꯥꯜꯂꯦ ꯍꯥꯏꯕꯁꯤ ꯃꯇꯣꯝ ꯅꯠꯇꯅ ꯈꯪꯖꯔꯛꯄꯅꯤ꯫ ꯊꯪꯅꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯇꯥꯂꯛ ꯋꯥꯏꯗꯨꯗ ꯄꯨꯝꯍꯦꯟꯕꯗꯨ ꯃꯌꯣꯜ ꯁꯅꯥꯒꯤ ꯒꯦꯠꯇꯨꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯂꯩꯔꯤ꯫ ꯃꯍꯥꯛ ꯆꯪꯂꯨꯕꯁꯨ ꯇꯧꯗꯦ ꯃꯅꯨꯡꯗ꯫ ꯃꯥꯅ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯁꯨꯝ ꯐꯝꯂꯒ ꯂꯩꯔꯛꯂꯤꯕꯗꯨ ꯐꯅꯗꯤ ꯀꯨꯏꯁꯤꯜꯂꯛꯂꯦ꯫ ꯃꯥꯅ ꯁꯨꯝ ꯐꯝꯂꯤꯉꯩ ꯃꯌꯣꯜ ꯁꯅꯥꯍꯣꯏꯒꯤ ꯒꯦꯠꯇꯨꯗꯒꯤ ꯑꯥꯁꯥꯒ ꯁꯅꯥꯍꯜꯒꯅ ꯄꯨꯟꯅ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯊꯧꯗꯣꯛꯈꯤꯕꯗꯨꯁꯨ ꯎꯈ꯭ꯔꯦ ꯄꯨꯝꯍꯦꯟꯕ ꯃꯥꯅ꯫ ꯄꯨꯝꯍꯦꯟꯕ ꯐꯅ ꯀꯨꯏꯅ ꯋꯥꯈꯜ ꯀꯌꯥ ꯈꯟꯖꯤꯟꯗꯨꯅ ꯂꯩꯔꯛꯏ꯫ ꯃꯍꯥꯛꯅ ꯀꯔꯝꯕ ꯐꯖꯕ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯃꯌꯣꯜ ꯁꯅꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯁꯨꯝꯍꯠꯂꯒ ꯃꯇꯨꯡ ꯏꯜꯂꯛꯄ ꯀꯔꯝ ꯉꯝꯒꯗꯒꯦ ꯍꯥꯏꯅ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯄꯨꯝꯍꯦꯟꯕ ꯈꯜꯂꯁꯨ ꯈꯟꯐꯝ ꯈꯪꯂꯛꯇꯦ, ꯈꯜꯂꯕꯁꯨ ꯈꯟꯖꯃꯟ ꯃꯍꯩ ꯌꯥꯟꯗꯦ, ꯐꯪꯕ ꯀꯧꯕ ꯂꯩꯇꯦ꯫ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯀꯔꯝ ꯅꯪꯕꯨ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯒꯅꯤ? ꯅꯪꯉꯣꯟꯗ ꯄꯤꯈꯤꯕ ꯆꯩꯅ, ꯑꯩꯅ ꯑꯣꯠꯈꯤꯕ ꯁꯥꯔꯩ ꯃꯌꯥꯝ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯅꯛꯁꯤꯟꯅꯤꯡꯕ ꯄꯣꯛꯂꯝꯒꯗ꯭ꯔꯥ? ꯐꯥꯎꯔꯝꯒꯗ꯭ꯔꯅꯦ ꯅꯪꯕꯣ? ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ, ꯁꯨꯛꯊꯥ ꯊꯥꯖꯗꯦ꯫ ꯑꯗꯨꯕꯨ ꯁꯅꯥ, ꯃꯌꯣꯜ ꯁꯅꯥ, ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯕు ꯅꯨꯡꯁꯤꯕ ꯇꯝꯂꯒꯦ, ꯅꯨꯡꯁꯤꯔꯒꯦ꯫ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗ, ꯂꯣꯏꯅꯕꯤ ꯑꯃꯗ ꯎꯠꯀꯗꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯆꯞ ꯆꯥꯅ ꯎꯠꯂꯒꯦ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩ ꯆꯞ ꯌꯨꯡꯅ ꯈꯜꯂꯕꯅꯤ꯫ ꯁꯤꯃꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯅꯤ, ꯋꯥꯁꯛꯅꯤ, ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕꯅꯤ꯫ ꯇꯧꯁꯤꯟꯅꯕ ꯇꯥꯠꯀꯤ ꯂꯥꯡ ꯅꯠꯇꯦ꯫ ꯏꯁꯦꯡ ꯁꯦꯡꯕ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯃꯔꯣꯜꯅꯤ, ꯃꯔꯣꯜ꯫ ꯄꯨꯝꯍꯦꯟꯕ ꯃꯁꯤ ꯂꯦꯡꯗ ꯁꯨꯝ ꯂꯩ꯫ ꯃꯇꯝ ꯈꯖꯤꯛ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛ ꯒꯥꯔꯤꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯡ ꯈꯣꯡꯊꯥꯡꯗꯨ ꯃꯌꯣꯜ ꯁꯅꯥꯍꯣꯏꯒꯤ ꯒꯦꯠꯅ ꯂꯩꯔꯤ ꯑꯗꯣꯝ ꯇꯝꯅ ꯂꯥꯛꯂꯅꯤ꯫ ꯄꯨꯝꯍꯦꯟꯕꯅ ꯃꯌꯣꯜ ꯁꯅꯥꯒꯤ ꯒꯦꯠ ꯃꯅꯨꯡ ꯆꯪꯂꯛꯂꯕꯗ ꯌꯨꯝꯗꯨ ꯏꯍꯥꯡ ꯍꯥꯡꯅ, ꯃꯤ ꯂꯩꯕ ꯃꯥꯟꯗꯅ ꯇꯨꯃꯤꯟꯅ ꯌꯥꯝ ꯏꯪꯅ ꯂꯩꯔꯝꯃꯤ, ꯏꯆꯤꯛ ꯆꯤꯛꯅ꯫ ꯄꯨꯝꯍꯦꯟꯕ ꯑꯀꯣꯏꯕꯁꯤꯡꯗꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯦꯁꯨ ꯑꯗꯨꯝꯅ ꯃꯤꯀꯨꯞ ꯑꯃꯅꯤ ꯂꯩꯔꯒ ꯃꯍꯥꯛ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯀꯜꯂꯞ ꯏꯃꯨꯡꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯗꯨꯝ ꯇꯥꯅꯕ ꯃꯑꯣꯡꯗ, ꯃꯌꯣꯜ ꯁꯅꯥ, ꯃꯌꯣꯜ ꯁꯅꯥ, ꯃꯤ ꯂꯩꯕ꯭ꯔꯥ ꯌꯨꯝꯁꯤꯕꯣ? ꯃꯌꯣꯜ ꯁꯅꯥ꯫ ꯄꯨꯝꯍꯦꯟꯕ ꯀꯧꯏ ꯃꯌꯣꯜ ꯁꯅꯥꯕꯨ꯫ ꯃꯌꯣꯜ ꯁꯅꯥꯁꯨ ꯏꯃꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯌꯥꯝ ꯆꯤꯡꯅꯅ ꯊꯣꯔꯛꯏ꯫ ꯃꯌꯣꯜ ꯁꯅꯥ ꯄꯨꯝꯍꯦꯟꯕꯅ ꯊꯥꯖꯗ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯃꯌꯥꯝꯁꯤꯡꯗꯣ ꯄꯨꯂꯞ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟ ꯇꯧꯗꯨꯅ ꯐꯥꯖꯤꯜꯂꯒ ꯃꯍꯥꯛ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯂꯦꯞꯄꯤ ꯄꯨꯝꯍꯦꯟꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ꯫ ꯄꯨꯝꯍꯦꯟꯕ ꯃꯥꯁꯨ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯒꯤ ꯑꯇꯞꯄ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯗꯨꯅ, ꯑꯩ ꯂꯥꯛꯏ ꯃꯌꯣꯜ ꯁꯅꯥ, ꯑꯩ ꯂꯥꯛꯏ꯫ ꯃꯌꯣꯜ ꯁꯅꯥ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯄꯨꯝꯍꯦꯟꯕꯅ ꯍꯟꯖꯤꯟꯅ꯫ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯔꯧꯕ ꯄꯣꯛꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯁꯤꯡꯗꯣ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯍꯟꯈ꯭ꯔꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯅꯪꯅ ꯉꯥꯛꯂꯣ ꯃꯌꯣꯜ ꯁꯅꯥ꯫ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯑꯩ ꯅꯐꯝꯗ ꯂꯥꯟꯈ꯭ꯔ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯅꯠꯇꯕ ꯋꯥꯈꯜꯁꯤꯡꯗꯨꯅ ꯅꯐꯝꯗ ꯑꯔꯥꯟꯕ ꯊꯕꯛ, ꯑꯔꯥꯟꯕ ꯁꯥꯔꯩ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔ ꯃꯥꯜꯂꯤ꯫ ꯃꯌꯣꯜ ꯁꯅꯥ, ꯅꯪ ꯑꯩꯕꯨ ꯉꯥꯛꯑꯣ, ꯑꯩꯕꯨ ꯉꯥꯛꯑꯣ ꯁꯅꯥ꯫ ꯃꯌꯣꯜ ꯁꯅꯥ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯄꯤ ꯏꯔꯥ ꯊꯥꯡꯖꯤꯜꯂꯛꯂꯦ꯫ ꯄꯨꯝꯍꯦꯟꯕꯁꯨ ꯃꯌꯣꯜ ꯁꯅꯥꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯈꯣꯡꯐꯝꯗꯨ ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯩꯕꯨ ꯇꯧꯉꯝꯕꯤ, ꯃꯤꯊꯤꯟꯒꯥꯏꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯈ꯭ꯔꯒ ꯀꯔꯤꯒꯤ ꯍꯧꯖꯤꯛꯅ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯅꯣ? ꯇꯥꯍꯦꯟꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯁꯤꯗ ꯐꯥꯎꯕ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯤꯕꯒꯦ? ꯃꯌꯣꯜ ꯁꯅꯥ, ꯇꯥꯍꯦꯟ ꯏꯐꯝꯗ ꯍꯟꯖꯤꯟꯅ ꯀꯩꯍꯧꯕ ꯂꯥꯛꯂꯅꯣ꯫ ꯑꯩ ꯀꯤꯖꯔꯦ, ꯑꯩ ꯋꯥꯔꯦ ꯅꯪꯒꯤ ꯁꯥꯔꯩ꯫ ꯃꯌꯣꯜ ꯁꯅꯥ, ꯅꯪ ꯑꯗꯨꯝ ꯍꯥꯏꯒꯅꯨ꯫ ꯑꯩꯅ ꯃꯤꯀꯨꯞꯁꯤꯗ ꯅꯪꯒꯤ ꯅꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯨ ꯇꯝꯂꯒꯦ, ꯅꯪꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃꯁꯨ ꯑꯣꯏꯍꯟꯒꯦ꯫
ꯑꯩꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜꯗ ꯅꯪ ꯈꯛꯇꯃꯛꯁꯨ ꯂꯩꯁꯥ ꯇꯝꯍꯟꯒꯦ ꯈꯟꯅ ꯅꯪꯕꯨ ꯏꯅꯥꯛꯇ ꯊꯝꯅꯕ ꯏꯅꯥꯛꯇ ꯂꯩꯍꯟꯅꯕ ꯍꯥꯏꯅ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯄꯅꯤ ꯑꯩ ꯂꯥꯛꯄꯅꯤ ꯃꯌꯨꯜꯁꯅꯥ ꯃꯌꯨꯜꯁꯅꯥ ꯍꯩꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯁꯦꯝꯂꯒ ꯅꯣꯛꯏ ꯑꯗꯨꯒ ꯄꯨꯝꯍꯦꯟꯕꯗ ꯋꯥꯔꯧ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯇꯤꯡꯈꯪ ꯄꯥꯟꯕꯤ ꯑꯉꯥꯡꯕ ꯒꯨꯂꯥꯞꯁꯨ ꯆꯩꯊꯦꯡ ꯆꯩꯅꯥꯗꯅ ꯍꯦꯜꯂꯛꯂꯕꯗꯤ ꯈꯥꯡꯕ ꯉꯝꯗ ꯁꯥꯠꯂꯝꯕ ꯒꯨꯂꯥꯞ ꯑꯗꯣ ꯃꯌꯣꯜ ꯀꯪꯗꯨꯅ ꯃꯥꯡꯈꯤꯕ ꯅꯠꯇ꯭ꯔꯒ ꯂꯩꯃꯟ ꯆꯟꯗꯨꯅ ꯀꯦꯝꯗꯨꯅ ꯀꯦꯜꯂꯒ ꯂꯩꯈꯤꯕ ꯍꯥꯏꯕꯁꯦ ꯍꯧꯅ ꯁꯥꯅꯩ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯑꯩ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ ꯅꯪꯒꯤ ꯁꯪꯒꯥꯏꯗ ꯊꯧꯅꯥ ꯂꯩꯕꯤ ꯇꯤꯡꯈꯪ ꯄꯥꯟꯕꯤ ꯑꯉꯥꯡꯕ ꯒꯨꯂꯥꯞ ꯑꯣꯏꯅ ꯁꯥꯠꯀꯦ ꯈꯜꯂꯨꯕ ꯑꯩ ꯃꯥꯏꯊꯤꯔꯦ ꯉꯁꯤꯗꯤ ꯑꯩꯁꯤ ꯁꯦꯡꯅ ꯃꯥꯏꯊꯤꯔꯦ ꯅꯉꯣꯟꯗ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯔꯧꯕ ꯄꯨꯕ ꯈꯣꯟꯐꯝꯗꯨ ꯇꯥꯕꯗ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯊꯃꯣꯏꯗꯨꯅ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯄꯣꯛꯈ꯭ꯔꯦ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯥꯁꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯑꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯄꯨꯝꯍꯦꯟꯕꯅ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯩꯀꯣꯜꯁꯤꯗꯒꯤ ꯃꯤꯔꯥꯏꯔꯔꯣꯏ ꯑꯩꯒꯤ ꯑꯉꯥꯡꯕ ꯅꯨꯔꯒꯨꯂꯥꯞ ꯑꯣꯏꯅ ꯑꯃꯨꯛꯇ ꯁꯥꯠꯄꯤꯔꯛꯈꯣ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯅꯉꯣꯟꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯣꯏꯕ ꯆꯩꯊꯦꯡ ꯆꯩꯅꯥ ꯄꯤꯈ꯭ꯔꯔꯣꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯃꯌꯣꯜꯁꯅꯥ ꯃꯥꯏꯊꯣꯡꯗꯨꯗ ꯍꯩꯅꯤꯡꯗ ꯃꯤꯅꯣꯛ ꯑꯃ ꯁꯦꯝꯃꯤ ꯑꯗꯨꯒ ꯂꯃꯩ ꯆꯥꯛꯄꯗ ꯌꯥꯎꯔꯨꯕ ꯁꯖꯤ ꯑꯃꯅ ꯑꯃꯨꯛ ꯍꯟꯅ ꯂꯃꯩ ꯆꯥꯛꯄ ꯎꯕꯗ ꯃꯤꯄꯥꯏꯕ ꯄꯣꯛꯂꯣꯏꯗꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯁꯗꯥꯟꯕꯒꯤ ꯂꯥꯡꯗ ꯊꯨꯔꯨꯕ ꯁꯖꯤꯅ ꯁꯗꯥꯟꯕꯒꯤ ꯂꯥꯡ ꯎꯕꯗ ꯃꯤꯄꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯕ꯭ꯔꯥ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯃꯌꯣꯜ ꯀꯪꯗꯨꯅ ꯀꯪꯈ꯭ꯔꯕ ꯒꯨꯂꯥꯞ ꯑꯃꯕꯨ ꯏꯅꯧ ꯅꯧꯅ ꯂꯩꯁꯥ ꯇꯝꯃꯨ ꯁꯥꯠꯂꯨ ꯍꯥꯏꯔꯒ ꯍꯦꯛꯇꯃꯛ ꯌꯥꯒꯗ꯭ꯔꯥ ꯑꯩꯁꯤ ꯀꯅꯥꯅꯣ ꯑꯩꯁꯤ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯑꯩꯁꯤ ꯅꯪꯒꯤ ꯀꯅꯥꯅꯣ ꯃꯌꯣꯜꯁꯅꯥ ꯀꯟꯁꯤꯜꯈꯣ ꯍꯥꯟꯅꯒꯨꯝ ꯊꯃꯣꯏꯗꯨꯗꯨꯃꯛ ꯂꯧꯔꯛꯈꯣ ꯁꯛꯂꯣꯟꯗꯣ ꯗꯨꯔꯚꯥꯁꯥꯒꯤ ꯁꯛꯂꯣꯟꯗ ꯑꯣꯠꯂꯨ ꯑꯩꯕꯨ ꯅꯈꯨꯠ ꯄꯦꯟꯅ ꯅꯪꯒꯤ ꯑꯣꯠꯅꯤꯡꯕ ꯃꯑꯣꯡꯗ ꯈꯥꯡꯒꯦ ꯆꯩꯅꯥꯏꯅ ꯈꯥꯡꯒꯦ ꯆꯩꯅꯥꯗꯤ ꯑꯩ ꯈꯥꯡꯒꯦ ꯗꯨꯔꯚꯥꯁꯥꯒꯤ ꯁꯛꯂꯣꯟꯗ ꯄꯤꯔꯛꯄ ꯑꯣꯠꯂꯛꯄ ꯁꯥꯔꯤꯒꯤ ꯆꯩꯅꯥꯁꯤꯡꯗꯣ ꯑꯩ ꯈꯥꯡꯒꯦ ꯌꯥꯔꯦ ꯃꯌꯣꯜꯁꯅꯥ ꯂꯦꯞꯄꯣ ꯌꯥꯔꯦ ꯑꯩ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯁꯦꯡꯅ ꯁꯣꯏꯈ꯭ꯔꯦ ꯃꯌꯣꯜꯁꯅꯥ ꯃꯗꯨꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗ ꯃꯤꯐꯝꯗ ꯍꯦꯟꯅ ꯏꯀꯥꯏꯕ ꯑꯃꯗꯤ ꯆꯩꯅꯥ ꯄꯤꯗꯨꯅ ꯑꯋꯥꯕ ꯍꯥꯞꯂꯅꯨ ꯃꯌꯣꯜꯁꯅꯥ ꯅꯪꯒꯤ ꯋꯥꯔꯧꯕ ꯄꯨꯝꯕꯗꯣ ꯑꯩ ꯊꯦꯝꯒꯦ ꯏꯐꯝꯗ ꯃꯁꯤꯡ ꯊꯤꯉꯝꯗꯅꯤꯡꯉꯥꯏꯁꯨ ꯇꯧꯔꯣ ꯑꯗꯨꯕꯨ ꯆꯠꯂꯁꯤ ꯅꯪ ꯑꯩ ꯄꯨꯟꯅ ꯆꯠꯂꯁꯤ ꯍꯟꯈ꯭ꯔꯁꯤ ꯌꯨꯝꯗ ꯅꯪꯒꯤ ꯌꯨꯝ ꯑꯁꯦꯡꯕꯗ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯍꯜꯂꯁꯤ ꯁꯅꯥ ꯃꯌꯣꯜꯁꯅꯥ ꯇꯨꯃꯤꯟ ꯂꯩꯈꯤ ꯋꯥꯍꯩꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ ꯀꯔꯤꯅ ꯄꯥꯎꯈꯨꯝ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯁꯨ ꯃꯥ ꯁꯦꯡꯅ ꯈꯪꯕ ꯉꯝꯗꯦ ꯃꯌꯣꯜꯁꯅꯥ ꯅꯪ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯊꯥꯕꯤꯔꯔꯣꯏꯗ꯭ꯔꯥ ꯌꯥꯕꯤꯔꯔꯣꯏꯗ꯭ꯔꯥ ꯅꯐꯝꯗ ꯗꯨꯔꯚꯥꯁꯥꯒꯤ ꯁꯛꯂꯣꯟ ꯂꯧꯔꯨꯏ ꯍꯥꯏꯕꯒꯤ ꯑꯩꯕꯨ ꯑꯗꯨꯛ ꯋꯥꯔꯧꯕ꯭ꯔꯥ ꯆꯩꯅꯥ ꯂꯤꯁꯤꯡ ꯄꯤ ꯈꯟꯕꯒꯤ ꯑꯩꯕꯨ ꯉꯥꯛꯄꯤꯕꯁꯨ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯃꯌꯣꯜꯁꯅꯥꯗꯨ ꯍꯟꯗꯛꯃꯨꯛꯇꯤ ꯇꯞꯅ ꯑꯩꯅ ꯗꯥꯍꯦꯟꯗ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕ ꯑꯃꯠꯇ ꯂꯩꯇꯦ ꯊꯝꯂꯣꯏ ꯑꯗꯨꯕꯨ ꯑꯩ ꯁꯦꯡꯅ ꯀꯤꯖꯩ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯤꯕ ꯁꯥꯗꯨꯅ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯂꯒ ꯃꯤꯅꯝꯕꯤꯒꯦ ꯈꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯉꯝꯂꯣꯏ ꯁꯦꯡꯅ ꯃꯌꯣꯜꯁꯅꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯁꯦꯡꯅ ꯑꯩ ꯅꯪꯕꯨ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯅꯪꯕꯨ ꯏꯅꯥꯛꯇ ꯂꯦꯡꯗ ꯊꯝꯂꯒꯦ ꯍꯥꯏꯅ ꯈꯟꯕꯒꯤ ꯁꯦꯡꯅ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ ꯃꯌꯣꯜꯁꯅꯥ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ ꯐꯔꯣ ꯑꯩꯕꯨ ꯁꯥꯎꯕꯁꯨ ꯐꯔꯣ ꯅꯪꯒꯤ ꯅꯤꯡꯉꯥꯏꯁꯨ ꯏꯐꯝꯗ ꯄꯦꯟꯅ ꯇꯧꯖꯔꯣ ꯍꯜꯂꯁꯤ ꯆꯠꯂꯁꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯃꯌꯣꯜꯁꯅꯥ ꯗꯥꯍꯦꯟ ꯃꯌꯣꯜꯁꯅꯥ ꯁꯦ ꯅꯪ ꯍꯜꯂꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯟꯅ ꯄꯨꯝꯍꯦꯟꯕꯒꯤ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯇꯨꯡꯂꯣꯝꯗꯒꯤ ꯁꯅꯥꯍꯜꯒꯤ ꯈꯣꯟꯖꯦꯜꯅ ꯌꯥꯔꯣꯏ ꯏꯆꯜ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯄꯨꯝꯍꯦꯟꯕꯗꯨ ꯁꯅꯥꯍꯜꯒꯤ ꯈꯣꯟꯖꯦꯜꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ ꯑꯩꯒꯤ ꯏꯆꯜꯁꯦ ꯁꯥꯟꯅꯄꯣꯠ ꯅꯠꯇꯦ ꯅꯪꯅ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯄꯨꯕ ꯌꯥꯕ ꯁꯥꯟꯅꯅꯤꯡꯕ ꯃꯁꯛ ꯃꯑꯣꯡ ꯑꯃꯗ ꯍꯦꯛꯇ ꯁꯥꯕ ꯌꯥꯕ ꯑꯄꯤꯛꯄ ꯂꯩꯈꯣꯝ ꯅꯠꯇꯦ ꯁꯅꯥꯍꯜꯒꯤ ꯅꯥꯛꯇ ꯄꯨꯝꯍꯦꯟꯕ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅ ꯍꯥꯏꯔꯞ ꯆꯪꯖꯔꯛꯏ ꯑꯗꯨꯒ ꯏꯚꯥꯏ ꯅꯆꯦꯟ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ
ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯁꯣꯏꯔꯤꯕꯁꯤꯡ ꯑꯁꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯁꯣꯏꯗꯅꯕꯁꯨ ꯍꯣꯠꯅꯒꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯏꯚꯥꯏ ꯁꯅꯥꯍꯜꯅ ꯁꯠ ꯑꯗꯣ ꯅꯪꯒꯤꯗꯨꯒꯤ ꯋꯥꯍꯩꯗꯣ ꯇꯥꯅꯤꯡꯗꯦ ꯇꯥꯕ ꯄꯥꯝꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯐꯝꯁꯤꯗꯒꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯍꯟꯅꯕ ꯇꯧ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯁꯥꯎꯕꯗꯨ ꯄꯣꯛꯂꯛꯇꯨꯅ ꯑꯐꯕꯗ ꯈꯟꯊꯕ ꯉꯝꯂꯛꯈꯤꯗꯕꯁꯨ ꯌꯥꯏ ꯏꯚꯥꯏ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗꯨꯗ ꯑꯁꯥꯅ ꯁꯪꯂꯛꯇꯨꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯅꯨꯡ ꯑꯁꯣꯝꯁꯤꯗ ꯍꯩ ꯀꯩꯗꯧꯔꯦ ꯀꯔꯤ ꯇꯧꯅꯔꯕꯒꯦ ꯄꯨꯝꯍꯦꯟꯕꯅ ꯁꯠ ꯑꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯣ ꯑꯃꯨꯛꯇ ꯑꯩ ꯃꯌꯣꯜ ꯁꯅꯥꯕꯨ ꯄꯨꯖꯈ꯭ꯔꯒꯦ ꯑꯩ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅꯁꯨ ꯋꯥꯍꯜꯂꯔꯣꯏ ꯑꯩ ꯋꯥꯍꯜꯂꯔꯣꯏ ꯏꯃꯥ ꯑꯩ ꯃꯥꯕꯨ ꯑꯣꯠꯂꯔꯣꯏ ꯏꯃꯥ ꯑꯁꯥꯗꯨ ꯄꯨꯝꯍꯦꯟꯕꯒꯤ ꯃꯇꯧꯗꯣ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯪꯒꯤꯁꯤꯕꯨ ꯂꯧꯔꯝꯗꯥꯏꯒꯤ ꯇꯦꯡꯅꯥ ꯃꯥꯟꯕꯤ ꯈꯥꯏꯅꯔꯝꯗꯥꯏ ꯌꯣꯡ ꯃꯥꯟꯕꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨ ꯇꯧꯔꯛꯂꯤꯕ꯭ꯔꯣ ꯅꯪꯅ ꯅꯤꯡꯂꯛꯄꯁꯤꯡꯗꯣ ꯍꯦꯛꯇ ꯇꯧꯕ ꯌꯥꯒꯗ꯭ꯔꯅꯦ ꯑꯩꯈꯣꯏꯒꯤꯁꯨ ꯌꯨꯝ ꯑꯃ ꯄꯥꯜꯂꯤ ꯏꯖꯠ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯅꯦ ꯏꯃꯥ ꯆꯠꯂꯣ ꯊꯨꯅ ꯍꯟꯈ꯭ꯔꯣ ꯌꯨꯝꯁꯤꯗꯒꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯐꯠꯇꯕ ꯅꯪꯂꯅꯤ ꯆꯠꯂꯣ ꯏꯃꯥ ꯃꯌꯣꯜ ꯁꯅꯥꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯏꯃꯥ ꯑꯁꯥ ꯇꯥꯁꯤꯟꯅꯗ ꯒꯝ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯈꯨꯠ ꯄꯥꯏ ꯆꯤꯡꯂꯞ ꯇꯧꯔꯒ ꯂꯥꯎ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯨꯡꯗ ꯆꯪꯁꯤ ꯂꯥꯎ ꯊꯨꯅ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ ꯆꯪꯉꯣ ꯍꯥꯏꯔꯗꯤ ꯆꯪꯉꯣ ꯍꯥꯏꯔꯒ ꯑꯁꯥꯅ ꯃꯌꯣꯜ ꯁꯅꯥꯕꯨ ꯃꯅꯨꯡꯗ ꯏꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯄꯨꯁꯤꯟꯈ꯭ꯔꯦ ꯃꯗꯨ ꯇꯧꯈ꯭ꯔꯕꯗ ꯁꯅꯥꯍꯜꯅ ꯄꯨꯝꯍꯦꯟꯕ ꯆꯠꯂꯣ ꯁ꯭ꯋꯥꯏꯁꯤꯗ ꯅꯪ ꯀꯨꯏꯅ ꯄꯜꯂꯒ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯅꯨ ꯆꯠꯂꯣ ꯏꯚꯥꯏ ꯅꯆꯦꯅ ꯁꯣꯏꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯃꯌꯣꯜ ꯁꯅꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕ ꯄꯤꯔꯒꯨꯝꯒꯦ ꯏꯚꯥꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯣ ꯃꯗꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯅꯪꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯆꯤꯟꯍꯥꯏ ꯑꯣꯏꯅ ꯍꯥꯏꯔꯛꯄ ꯅꯠꯇꯕꯤ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯍꯥꯏꯔꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕ ꯀꯥꯟꯗ ꯑꯩꯒꯤ ꯏꯆꯜꯕꯨ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯅꯐꯝꯗ ꯑꯃꯨꯛ ꯁꯤꯟꯅꯒꯅꯤ ꯆꯠꯂꯣ ꯉꯁꯤꯒꯤꯗꯤ ꯅꯪ ꯍꯟꯈ꯭ꯔꯣ ꯏꯚꯥꯏ ꯆꯠꯂꯣ ꯍꯟꯈ꯭ꯔꯣ ꯄꯨꯝꯍꯦꯟꯕꯗꯨ ꯃꯥꯏꯊꯤꯔꯤ ꯃꯥꯒꯤ ꯃꯇꯧꯗ ꯊꯥꯖꯕ ꯄꯣꯛꯄꯤꯈꯤꯗ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯃꯥꯏꯈꯨꯝꯒꯤ ꯇꯥꯠꯀꯤ ꯂꯥꯡꯒꯨꯝ ꯑꯣꯏꯅ ꯈꯨꯗꯤꯡꯃꯛ ꯁꯤꯡꯗꯨꯅ ꯂꯣꯏꯅ ꯎꯕꯤꯈ꯭ꯔꯤ ꯃꯍꯥꯛ ꯎꯄꯥꯏ ꯁꯨꯛꯂꯩ ꯂꯩꯇꯕ ꯍꯥꯏꯗꯨ ꯍꯦꯛ ꯊꯣꯛꯂꯤ ꯁꯅꯥꯍꯜꯅꯒ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯟꯕꯒ ꯄꯨꯝꯍꯦꯟꯕ ꯃꯥꯁꯨ ꯑꯗꯨꯝ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯕ ꯄꯤꯛꯁꯤꯜꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯑꯩꯒꯤ ꯃꯃꯥꯡꯗꯒꯤ ꯐꯠꯇ꯭ꯔꯕ ꯏꯇꯧ ꯀꯌꯥꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯑꯩꯕꯨ ꯊꯥꯖꯕ ꯄꯣꯛꯄꯤꯌꯨ ꯊꯝꯕꯤꯌꯨ ꯍꯥꯏꯕ ꯐꯥꯎ ꯌꯥꯈꯤꯗ꯭ꯔꯦ ꯍꯣꯏ ꯃꯥꯅꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤꯅꯤ ꯑꯩ ꯏꯁꯥꯅ ꯁꯦꯝꯖꯕ ꯑꯩꯒꯤ ꯐꯠꯇꯕ ꯑꯁꯣꯏꯕꯅꯤ ꯋꯥꯔꯧꯗꯦ ꯀꯅꯥꯗꯁꯨ ꯑꯩ ꯋꯥꯔꯧꯗꯦꯗ ꯄꯨꯝꯍꯦꯟꯕ ꯎꯄꯥꯏ ꯂꯩꯇ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯍꯥꯏꯔꯛꯄ ꯄꯤꯔꯛꯄ ꯌꯥꯊꯪ ꯑꯃꯗꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯂꯨꯁꯤꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯍꯟꯈꯤꯕ ꯍꯥꯏꯁꯤꯗ ꯑꯌꯥꯕ ꯑꯣꯏꯈꯤꯕꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯈ꯭ꯔꯦ ꯑꯌꯨꯛꯇꯨꯅꯤ ꯏꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯉꯩ ꯄꯨꯝꯍꯦꯟꯕ ꯇꯞꯂꯤ ꯆꯪꯂꯛꯂꯒ ꯂꯦꯞꯄꯤ ꯏꯟꯗꯨ ꯃꯆꯥꯗ ꯍꯥꯟꯅ ꯌꯦꯡꯂꯛꯇꯦ ꯀꯔꯤꯅꯣ ꯆꯥ ꯈꯔ ꯂꯣꯜꯂꯤꯕ꯭ꯔꯥ ꯑꯃ ꯇꯧꯔꯒ ꯂꯩ ꯄꯨꯝꯍꯦꯟꯕ ꯃꯃꯥꯏꯕꯦꯝꯃꯗ ꯍꯥꯏꯔꯞ ꯃꯨꯟꯅ ꯌꯦꯡꯖꯩ ꯑꯗꯨꯒ ꯏꯃꯥ ꯌꯥꯔꯛꯇ꯭ꯔꯦ ꯃꯌꯣꯜ ꯁꯅꯥꯕꯨ ꯌꯨꯝꯗ ꯄꯨꯒꯦ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ ꯏꯟꯗꯨ ꯇꯥꯁꯤꯟꯅꯗꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ ꯏꯃꯥ ꯈꯨꯝꯂꯛꯇꯦ ꯑꯗꯨꯝ ꯍꯟꯗꯛꯃꯨꯛꯁꯨ ꯃꯌꯣꯜ ꯁꯅꯥꯒꯤ ꯏꯃꯨꯡꯅ ꯌꯥꯔꯛꯇ꯭ꯔꯦ ꯑꯩꯕꯨ ꯌꯥꯔꯛꯇ꯭ꯔꯦ ꯃꯗꯨ ꯅꯪꯒꯤ ꯗꯥꯏꯇꯅꯤ ꯏꯃꯥꯒꯤꯗꯤ ꯍꯥꯏꯐꯝꯊꯣꯛꯄ ꯍꯥꯏꯈ꯭ꯔꯦ ꯃꯗꯨꯕꯨ ꯉꯝꯅꯕ ꯆꯠꯄ ꯍꯥꯏꯕꯗꯨꯅ ꯅꯪꯒꯤ ꯅꯊꯧꯅꯤ ꯑꯗꯨꯅ ꯅꯪꯅ ꯉꯝꯅꯕ ꯅꯪꯒꯤ ꯎꯄꯥꯏ ꯇꯧ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯏꯃꯧꯕꯨ ꯄꯨꯔꯛꯎ ꯃꯗꯨ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪ ꯏꯃꯥꯗ ꯋꯥ ꯃꯆꯦꯠ ꯑꯃꯗ ꯐꯥꯎꯕ ꯍꯥꯏꯔꯛꯀꯅꯨ ꯏꯃꯥ ꯇꯥꯅꯤꯡꯗꯦ ꯏꯃꯥ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯗꯨꯅ ꯏꯟꯗꯨ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯟꯅ ꯃꯆꯥꯗ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ ꯄꯨꯝꯍꯦꯟꯕꯁꯨ ꯇꯞꯅ ꯆꯤꯌꯔꯗꯨꯗ ꯐꯝꯊꯔꯛꯂꯒ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯣꯏꯁꯤ ꯀꯔꯤꯅꯣ ꯑꯩꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛ ꯍꯥꯏꯗꯣ ꯑꯣꯏꯈ꯭ꯔꯕꯖꯥꯠꯅꯣ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ ꯑꯩꯕꯨ ꯑꯁꯨꯝ ꯍꯦꯛ ꯇꯠꯇꯅ ꯋꯥꯍꯪ ꯇꯧꯍꯜꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩ ꯂꯥꯟꯗꯦ ꯅꯨꯡꯁꯤꯕꯒꯤ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯨꯕꯗꯨꯅ ꯑꯩꯒꯤ ꯏꯔꯥꯜ ꯑꯗꯨꯃꯛ ꯑꯣꯏꯍꯜꯂꯗ꯭ꯔꯥ
ꯇꯥꯍꯜꯂꯗ꯭ꯔꯅꯦ? ꯄꯨꯝꯍꯦꯟꯕꯒꯤ ꯃꯀꯣꯛꯇꯨ ꯏꯪꯊꯕ ꯉꯝꯗ ꯁꯥꯔꯛꯂꯤ, ꯋꯥꯈꯜꯗꯨꯁꯨ ꯁꯥꯊꯤꯅ ꯂꯩꯈꯥꯏꯕ ꯃꯈꯩ ꯈꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯁꯥ ꯂꯥꯟꯗꯦ ꯈꯟꯖꯩ, ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯤꯡꯃꯛ ꯇꯧꯔꯨꯕꯅꯤ ꯍꯥꯏꯅ, ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯈꯪꯖꯔꯛꯏ ꯃꯗꯨꯗꯤ ꯅꯨꯡꯁꯤꯔꯨꯕꯗꯨꯅ ꯃꯥꯒꯤ ꯑꯆꯧꯕ ꯃꯔꯥꯜ ꯑꯃꯅꯤ ꯍꯥꯏꯕꯗꯣ꯫ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯃꯇꯥꯎ ꯄꯥꯔꯤꯒꯁꯨ ꯋꯥꯔꯤ ꯀꯌꯥ ꯇꯥꯟꯅꯔꯤ ꯑꯃꯗꯤ ꯃꯊꯟꯇꯅꯁꯨ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯖꯤꯟꯖꯗꯨꯅ ꯑꯐ ꯐꯠꯇ ꯈꯟꯗꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯀ ꯃꯍꯥꯛ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯌꯨꯝꯃꯛꯇꯗ ꯃꯌꯣꯜ ꯁꯅꯥꯕꯨ ꯀꯧꯕ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯃꯄꯥꯟꯗꯨꯗ ꯂꯩꯔꯝꯕ ꯃꯇꯥꯡ ꯍꯥꯏꯗꯨ ꯑꯣꯏ ꯄꯨꯝꯍꯦꯟꯕꯅ ꯃꯌꯣꯜ ꯁꯅꯥꯒꯤꯗ ꯂꯥꯛꯄꯗꯣ꯫ ꯄꯨꯝꯍꯦꯟꯕꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯤ, ꯑꯗꯨꯒ ꯂꯦꯞꯂꯔꯦ ꯇꯊꯛ ꯇꯊꯛ, ꯑꯗꯨꯒ ꯋꯥꯁꯨ ꯉꯥꯡꯗ꯫ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯍꯜꯅ ꯁꯠ, "ꯀꯩꯗꯧꯔꯦ? ꯀꯔꯤ ꯂꯩꯔꯦ? ꯀꯩ ꯄꯥꯝꯒꯦ ꯅꯪ?" ꯄꯨꯝꯍꯦꯟꯕ ꯇꯞꯅ, "ꯏꯚꯥꯏ, ꯑꯩ ꯃꯌꯣꯜ ꯁꯅꯥꯕꯨ ꯅꯪꯒꯤꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯅꯠꯇ꯭ꯔꯗꯤ ꯚꯥꯏ, ꯑꯗꯨꯝꯅ ꯈꯟꯕꯤꯒꯅꯨ." ꯑꯥꯁꯥꯅ ꯑꯃꯨꯛ, "ꯏꯕꯨꯡꯉꯣ ꯄꯨꯝꯍꯦꯟꯕ, ꯅꯪꯕꯨ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯔꯣꯕ? ꯀꯩꯗꯧꯔꯦ ꯁꯨꯝ ꯆꯒꯠ ꯆꯒꯠ ꯇꯧꯔꯤꯁꯤꯕꯣ? ꯏꯆꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯑꯋꯥꯕ ꯄꯤꯒꯦ, ꯑꯋꯥꯕ ꯍꯥꯞꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ? ꯏꯃꯥ, ꯅꯆꯥꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯁꯣꯏ, ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯏ꯫ ꯃꯗꯨꯁꯤꯡꯗꯨ ꯉꯥꯛꯄꯤꯔꯒ ꯃꯌꯣꯜ ꯁꯅꯥꯕꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯁꯤꯟꯅꯕꯤꯌꯨ꯫ ꯑꯩ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕ ꯄꯤꯖꯔꯔꯣꯏ꯫ ꯏꯃꯥ, ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯋꯥꯍꯩ ꯉꯥꯛꯇꯅꯤ꯫ ꯏꯃꯥ, ꯃꯌꯣꯜ ꯁꯅꯥꯕꯨ ꯁꯤꯟꯅꯕꯤꯌꯨ, ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯏꯃꯥ." ꯃꯌꯣꯜ ꯁꯅꯥꯗꯤ ꯄꯨꯝꯍꯦꯟꯕꯒꯤ ꯃꯇꯧꯗꯨꯗ ꯊꯃꯣꯏꯅꯨꯡꯗꯨꯗ ꯅꯨꯡꯁꯤꯕ, ꯀꯞꯅꯤꯡꯕꯗꯅ ꯄꯤꯛ ꯊꯟꯅ ꯄꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯄꯨꯝꯕꯁꯤꯡꯗꯨ ꯐꯥꯖꯤꯜꯂꯒ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩꯔꯤ ꯃꯃꯥꯏꯕꯦꯝ ꯑꯗꯨꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ꯫ "ꯄꯨꯝꯍꯦꯟꯕ, ꯅꯪꯅ ꯏꯆꯜꯁꯤꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯟꯗꯣꯛꯄꯤꯕ ꯅꯇꯧꯗꯣ, ꯃꯗꯨꯒꯤ ꯄꯦꯟꯗꯕꯗꯨꯅ ꯅꯉꯣꯟꯗ ꯏꯆꯜꯁꯦ ꯁꯤꯟꯅꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯅꯤꯡꯕꯅꯤ꯫ ꯅꯪ ꯁꯦꯡꯅ ꯑꯩꯒꯤ ꯏꯆꯜꯁꯦ ꯃꯤꯔꯥꯏ, ꯅꯪ ꯑꯗꯨꯝ ꯃꯤꯔꯥꯏꯕꯤ ꯅꯠꯇ꯭ꯔꯥ? ꯏꯕꯥꯏ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯉꯥꯛꯄꯤꯗꯨꯅ ꯃꯌꯣꯜ ꯁꯅꯥꯕꯨ ꯁꯤꯟꯅꯕꯤꯌꯨ ꯑꯩꯉꯣꯟꯗ." ꯁꯅꯥꯍꯜ ꯄꯨꯝꯍꯦꯟꯕꯒꯤ ꯃꯇꯧꯗꯣ ꯌꯥꯝ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯂꯤ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯞꯅ, "ꯐꯔꯦ, ꯄꯨꯈ꯭ꯔꯣ. ꯏꯆꯜꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯅꯤ, ꯂꯣꯏꯅꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯄꯨꯈ꯭ꯔꯣ. ꯑꯗꯨꯕꯨ ꯄꯨꯝꯍꯦꯟꯕ, ꯍꯟꯗꯛꯀꯤ ꯏꯆꯜꯕꯨ ꯅꯪꯒꯤ ꯃꯔꯝꯅ ꯑꯋꯥꯕꯒꯤ ꯃꯃꯤ ꯇꯥꯍꯜꯂꯛꯂꯕ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ. ꯃꯕꯨꯡ ꯑꯩ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯅꯪ ꯅꯤꯡꯁꯤꯡꯉꯨ. ꯏꯕꯥꯏ, ꯑꯩ ꯇꯧꯔꯔꯣꯏ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ." ꯁꯅꯥꯍꯜ ꯃꯃꯥꯏꯕꯦꯝꯃꯗ ꯌꯦꯡꯂꯛꯇꯨꯅ, "ꯏꯃꯥ, ꯏꯆꯜꯁꯤ ꯃꯥꯒꯤ ꯃꯌꯨꯝ ꯑꯁꯦꯡꯕꯗ ꯂꯩꯍꯟꯈ꯭ꯔꯁꯤ. ꯃꯥꯕꯨ ꯂꯧꯕ ꯉꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯂꯥꯛꯂꯤꯕꯁꯦ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯏꯃꯥ." ꯃꯌꯣꯜ ꯁꯅꯥ ꯑꯃꯗꯤ ꯑꯥꯁꯥ ꯁꯅꯥꯍꯜꯗ ꯌꯦꯡꯂꯛꯏ꯫ ꯃꯌꯣꯜ ꯁꯅꯥꯗꯤ ꯄꯤꯔꯥ ꯊꯥꯡꯖꯤꯟꯅ ꯃꯣꯃꯣꯟ ꯅꯣꯛꯏ ꯃꯤꯅꯣꯛ ꯑꯃꯈꯛ꯫ ꯑꯗꯨꯝꯅ ꯁꯅꯥꯍꯜ ꯃꯥꯅ ꯑꯌꯥꯕ ꯄꯤꯕꯗꯒꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯃꯌꯣꯜ ꯁꯅꯥꯕꯨ ꯄꯨꯝꯍꯦꯟꯕ ꯃꯥꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯨꯝꯍꯦꯟꯕ ꯃꯥꯅ ꯍꯥꯏꯖꯩ ꯃꯌꯣꯜ ꯁꯅꯥ ꯃꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝ, "ꯃꯌꯣꯜ ꯁꯅꯥ, ꯅꯐꯝꯗ ꯗꯥꯍꯦꯟ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ. ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯅꯉꯣꯟꯗ ꯑꯋꯥꯕ ꯑꯩ ꯄꯤꯔꯒꯨꯝꯒꯦ. ꯅꯪꯅ ꯁꯣꯏꯕ ꯉꯥꯛꯎ, ꯑꯩꯕꯨ ꯉꯥꯛꯎꯀꯣ. ꯗꯥꯍꯦꯟ ꯑꯃꯨꯛ ꯍꯟꯅ ꯅꯠꯇꯕ ꯋꯥꯈꯜꯁꯨ ꯈꯜꯂꯔꯣꯏ." ꯃꯌꯣꯜ ꯁꯅꯥ ꯃꯥꯁꯨ ꯇꯞꯅ, "ꯗꯥꯍꯦꯟ, ꯑꯩꯗꯤ ꯗꯥꯍꯦꯟꯕꯨ ꯅꯨꯡꯁꯤꯕ ꯈꯛꯅꯤ. ꯑꯩꯅ ꯗꯥꯍꯦꯟꯕꯨ ꯀꯨꯏꯅ ꯋꯥꯔꯧꯗꯨꯅ ꯂꯩꯕ ꯉꯝꯗꯦ, ꯉꯝꯁꯨ ꯉꯝꯂꯣꯏ. ꯑꯗꯨꯅ ꯗꯥꯍꯦꯟ, ꯅꯐꯝꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯑꯃꯠꯇ ꯂꯩꯇꯦ. ꯃꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯅꯤ ꯑꯩꯅ ꯋꯥꯅ ꯉꯥꯏꯔꯛꯄ ꯃꯤꯀꯨꯞꯁꯤꯅ ꯌꯧꯔꯛꯄꯁꯦ, ꯏꯐꯝꯅ ꯁꯤꯟꯅꯕꯤꯕꯁꯦ, ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯗꯥꯍꯦꯟ." ꯃꯌꯣꯜ ꯁꯅꯥ. ꯄꯨꯝꯍꯦꯟꯕ ꯃꯌꯣꯜ ꯁꯅꯥꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯃꯌꯣꯜ ꯁꯅꯥ ꯃꯥꯁꯨ ꯄꯨꯝꯍꯦꯟꯕꯗ ꯏꯀꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯑꯅꯤꯗꯨ ꯈꯪꯍꯧꯗ ꯑꯃꯨꯛꯁꯨ ꯃꯤꯠ ꯆꯥꯅꯩ꯫ ꯃꯇꯧꯗꯨꯗ ꯑꯃꯨꯛ ꯏꯀꯥꯏꯅꯔꯗꯨꯅ ꯃꯤꯠꯐꯝ ꯍꯣꯡꯗꯣꯛꯅꯈꯤ ꯑꯅꯤꯗꯨ꯫ ꯊꯥꯕꯨꯝ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯁꯅꯥꯍꯜ ꯑꯃꯗꯤ ꯅꯤꯡꯊꯤ ꯑꯅꯤ ꯑꯁꯤ ꯉꯔꯥꯡ ꯑꯗꯨ ꯆꯦꯜꯂꯛꯄꯅꯤ꯫ ꯉꯁꯤꯁꯤꯅ ꯍꯩꯗꯣꯛꯄ ꯊꯤꯟꯕ ꯇꯧꯒꯗꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯤꯅ ꯃꯇꯣꯝꯇ ꯂꯩꯔꯤꯉꯩ ꯁꯅꯥꯍꯜꯗꯨ ꯂꯣꯟꯅ ꯆꯪꯂꯛꯇꯨꯅ, "ꯅꯌꯨꯝꯗ ꯀꯨꯏꯅ ꯂꯩꯔꯛꯂꯅꯨꯀꯣ, ꯊꯨꯅ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯅ ꯅꯪꯅ ꯍꯥꯏꯖꯤꯟꯒꯗꯧꯅꯤꯀꯣ, ꯁꯤ ꯀꯥꯎꯅꯨ." ꯅꯤꯡꯊꯤꯅ, "ꯈꯪꯗꯦ ꯑꯩ, ꯅꯪꯅ ꯐꯥꯕꯤꯔꯒ ꯆꯦꯜꯂꯤ ꯅꯠꯇ꯭ꯔꯣ?" "ꯑꯦ, ꯑꯩꯅ ꯅꯪꯁꯤ ꯐꯥꯔꯒ ꯆꯦꯟꯕꯅꯦꯕ." "ꯍꯣꯏ, ꯐꯥꯔꯤ ꯅꯠꯇ꯭ꯔꯣ? ꯈꯨꯗꯥꯡꯒꯁꯤ ꯄꯥꯏꯔꯒ ꯆꯤꯡꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯅꯪꯕꯣ,
nupi nang nasana yana haikibadu ngakpanida aina nang phabadi nateda khangde khoi ado si ai amuk thoklake horen phajana ke thara kanda ai khurum amuk lao paisa mayam pi doi ngai rabane ni is paisa kayam pi doi nai sa khangde pitaradam ni adum kharyam nai di is tut adoi mahut thamjilo pi rasu yai khangra yadi yadi mi loi pinabani hoi phare adudi thopi khra chalo talibani ni ko hoi taliba phare phare chatpirage thokpirage ko dude hoi Sanahal do ningthi na lariba ka dudagi thokre ningthi su momon noklaga lehori ani singarang sanahal na hanagum thabak amatang chatminarusi haina kautoktuna lona plan tawraga chenbani madugini ningthi na phabibani khotbani haidana hairibado somdana kamdawri pumen boygi imung manung dusu laknaba kana hotnari mamai be ma indudi mafi marol loisin khamjin loiraga gari da kaduna phamdana leirari pumen ba masu leiri ani du punna mayul sanabu thorak pangai minnari imagi pumen ba imaudu bo kari tori bagi nati ma bo le hodri braimi pumen bana loi bagi di loi horabani ma thengjin khini nya nganna thinge ne su hairani nya hoi dana di haibani aduni loi jiba zalai maudu ba na cha hairab yengjogi ma hairaga pumen ba gari dagi phatkum thairakli aduga mamai du lei thoraktuna khongthang do hek thangi tawbaga mayul sanado kyam kena masana na thoraklami manunglom dagi mapal adomda matau du pumen ba yamunna yenglai mayul sana sunok phet tawrei adubu karom dagi haijilak pamikup nu khangde pumen ba magi mamit ani duna mangda lepliba mayul sana minok tam dun leplibado lucy oina mikup khra urakli matauda pumen ba sakpham do khangan hanjin khiduna masinda atapa khonjelda lucy wai do kanam tana taroi pumen ba mama sakhak natana mayul sana ma su moli thorakli sangsilaklaga loisin bada matam kitang laukre sorry pumen ba mayul sana da yengna yarisi adugi imana ngai badu wari hairibani janaba tawrasi oi chalasi yumlumgi masu phone tawraklam labani ngon yarakiroi draidana aduni janaba tawrasi hoi hairaga mayol sana gari da karakli pumen masu sor amuktang sangna hundoklaga karakli gari da adugu start tawduna thawraga chatkre unna ahumdu abira madi yawkhide thabakna yadaduna maram oiraga pumnamakna khangkhidraba haidokhidraba wakhal amakhakti pumen bana khanki gari du thawna lucy aigi lucy thamoi nungi aigi tabunung da lotuna thamkre aigi nungsibi lucy kaigino hojik phawba nang nei busum otlibase si kaigino nangni aigi nungsibi lucy aigi thamoi manungda adumak lengda leiki ga doreba aigi thamoi gi nungsibi lucy pumen bagi thamoina lucy bu khanjaba leptri adubu madu manungda lotuna thamkhraga hojikti mahak sengna mayol sanaga nungsinana khana sainada mare yaudana punna hingminaduna leiraklabani mayol sanabusu nungsiba damada phawrabani adubu tabu nungi kuyum adudana lucy magi nungsiba bu yomlaga thambani angakpani nungsiba haiba nisanangi mayaise ahingi matam amani mayol sana tumina phamduna leiri pumhen bakada sanglakchi mapanda thabaki wari masana duna leiki mayol sana tumin phamlaga sumlei mikukura ikan kanada pumhen basu wari du saba loiraga sanglakle manung adomta mayol sana ki manak tu pham thairakle aduga kaidori sana unglidi kishuk tawdi loirabra wari saba loire oh adudi tumna batawbiru tahensu aisu tumlagi isasu wari pumhen ba mayol sana da yengladuna tumladabani adungai ko aina ngoda kaino tupigi aina khalakpase kuiri adubu pitokpa ngamdadana sum leiri mayol sana pumhen bada yengduna kari bunu dahen khangningbra posakto makok nomi mayol sana aduga khangningi pare ngasidi ai ikairasu ikaina ikai khangdabagi masak onduna nafamda posakto hanjina sinarage mayul sanado pumen bagi mataududa tingak asum yengduna leirei
ꯄꯨꯝꯍꯦꯟꯕꯗꯣ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯅꯥꯛꯇꯒꯤ ꯇꯞꯅ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯂꯤ ꯃꯣꯂꯤ ꯂꯥꯛꯂꯒ ꯃꯥ ꯈꯛꯀꯤ ꯃꯐꯤ ꯃꯔꯣꯜ ꯍꯥꯞꯇꯨꯅ ꯊꯝꯂꯤꯕ ꯑꯜꯃꯤꯔꯥ ꯃꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯗꯨꯉꯩ ꯃꯥꯅ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯐꯝꯗꯒꯤꯅ ꯃꯨꯟꯕꯤꯈ꯭ꯔꯕꯤ ꯂꯨꯁꯤ ꯃꯉꯣꯟꯗꯅ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯄꯣꯠ ꯑꯣꯏꯅ ꯇꯝꯈꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯂꯤ ꯑꯗꯨꯒ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯦꯞꯂꯔꯤ ꯃꯌꯣꯜ ꯁꯅꯥ ꯐꯤꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯃꯨꯛ ꯄꯨꯝꯍꯦꯟꯕ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯄꯨꯝꯍꯦꯟꯕꯗꯤ ꯍꯥꯏꯔꯛꯏ ꯇꯞꯂꯤ ꯇꯞꯂꯤ ꯅꯐꯝꯗꯒꯤ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯃꯨꯟꯕꯤꯈ꯭ꯔꯕꯤ ꯈꯨꯗꯣꯜ ꯑꯗꯨꯅꯤ ꯈꯨꯗꯣꯜ ꯑꯁꯤꯒꯤ ꯃꯄꯨ ꯅꯪꯅ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ ꯈꯜꯂꯨ ꯅꯤꯡꯂꯨꯕ ꯑꯩ ꯉꯁꯤꯗꯤ ꯃꯥꯏꯊꯤꯔꯦ ꯈꯨꯗꯣꯜ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗꯤ ꯅꯪꯅ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯅ ꯁꯅꯥ ꯃꯌꯣꯜ ꯁꯅꯥ ꯅꯪ ꯑꯩꯅ ꯄꯤꯔꯤꯕ ꯍꯟꯖꯤꯟꯅ ꯄꯤꯔꯛꯂꯤꯕ ꯈꯨꯗꯣꯜꯁꯤ ꯂꯧꯁꯤꯜꯂꯨ ꯅꯪ ꯑꯃꯨꯛꯇꯗꯤ ꯂꯧꯁꯤꯜꯂꯨ ꯃꯌꯣꯜ ꯁꯅꯥ ꯑꯗꯨꯝ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯐꯤꯗꯨ ꯎꯔꯒ ꯃꯍꯥꯛ ꯃꯃꯥꯡꯊꯛꯀꯤ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯧ ꯃꯌꯥꯝꯁꯤꯡꯗꯨ ꯃꯤꯠꯃꯥꯡꯗ ꯁꯪ ꯂꯣꯏꯅ ꯎꯔꯛꯏ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯇꯧꯗꯨꯗ ꯄꯨꯝꯍꯦꯟꯕꯅ ꯃꯊꯟ ꯃꯗꯣꯝ ꯑꯗꯨꯃꯛ ꯀꯩꯗꯧꯔꯦ ꯄꯥꯝꯗ꯭ꯔꯕ꯭ꯔꯥ ꯈꯨꯗꯣꯜꯁꯤꯅ ꯆꯩꯅꯥ ꯑꯣꯏꯈꯤ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯕꯒꯤ ꯅꯪ ꯈꯨꯗꯣꯜ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕꯗ ꯀꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯦꯡꯅ ꯇꯜꯂꯕ꯭ꯔꯥ ꯇꯟꯐꯝꯁꯨ ꯊꯣꯛꯏ ꯍꯣꯏ ꯐꯔꯦ ꯑꯩꯅ ꯁꯣꯏꯕꯅꯤ ꯐꯔꯦ ꯈꯨꯗꯣꯜ ꯑꯁꯤ ꯑꯗꯨꯃꯛ ꯃꯥꯡꯈꯤꯕ ꯍꯥꯏꯕꯗꯨꯅ ꯑꯐꯕ ꯑꯆꯨꯝꯕ ꯍꯥꯏꯗꯨ ꯑꯣꯏꯔꯅꯤ ꯄꯨꯝꯍꯦꯟꯕ ꯃꯗꯨ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯆꯠꯈꯤꯒꯦ ꯍꯥꯏꯅ ꯇꯧꯏ ꯃꯗꯨꯗ ꯁꯠ ꯃꯌꯣꯜ ꯁꯅꯥꯅ ꯗꯥꯌꯟ ꯀꯩ ꯍꯥꯏꯒꯦ ꯁꯅꯥ ꯀꯩꯒꯤꯅꯣ ꯑꯩ ꯋꯥ ꯑꯃ ꯐꯥꯎꯕ ꯇꯥꯗꯅ ꯈꯨꯗꯣꯜꯗꯨꯕꯨ ꯃꯟꯇꯤꯛꯅꯗꯨꯅ ꯃꯥꯡꯍꯟꯒꯦ ꯈꯜꯂꯤꯕ ꯑꯩꯅ ꯑꯄꯥꯝꯕ ꯄꯣꯛꯇꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯍꯦꯟꯖꯤꯟꯕ ꯋꯥꯈꯜ ꯈꯜꯂꯤꯕꯗꯤ ꯄꯨꯝꯍꯦꯟꯕ ꯇꯞꯅ ꯃꯃꯥꯏꯈꯛ ꯑꯣꯟꯁꯤꯜꯂꯛꯏ ꯃꯌꯣꯜ ꯁꯅꯥ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯄꯥꯝꯖꯅ ꯈꯣꯏꯗꯥꯅ ꯂꯩꯔꯛꯈꯤꯕ ꯈꯨꯗꯣꯜ ꯑꯗꯣ ꯑꯗꯨꯒꯤ ꯃꯄꯨ ꯑꯩꯅ ꯑꯣꯏꯍꯟꯕꯤꯌꯨ ꯅꯈꯨꯠꯃꯛꯅ ꯐꯤꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯁꯥꯗ ꯏꯟꯁꯤꯟꯕꯤꯌꯨ ꯃꯗꯨꯅ ꯐꯤ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗꯤ ꯑꯩ ꯈꯛꯅꯤ ꯍꯥꯏꯕꯗꯨ ꯈꯟꯖꯒꯦ ꯑꯩꯒꯤ ꯋꯥꯈꯜꯅ ꯈꯟꯖꯒꯦ ꯗꯥꯌꯟ ꯄꯨꯝꯍꯦꯟꯕꯗꯣ ꯃꯌꯣꯜ ꯁꯅꯥꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯂꯤ ꯃꯌꯣꯜ ꯁꯅꯥꯒꯤ ꯋꯥꯍꯩꯅ ꯃꯇꯧꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯄꯨꯝꯍꯦꯟꯕꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕꯁꯨ ꯍꯦꯟꯒꯠꯂꯛꯂꯕꯅꯤ ꯁꯦꯡꯂꯕ꯭ꯔꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯁꯦꯡꯕ꯭ꯔꯥ ꯁꯅꯥ ꯍꯥꯏꯌꯣ ꯁꯦꯡꯂꯕ꯭ꯔꯥ ꯑꯁꯦꯡꯕ ꯑꯩꯕꯨ ꯐꯤꯗꯨꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯑꯣꯏꯍꯟꯕꯤꯌꯨ ꯄꯨꯝꯍꯦꯟꯕ ꯃꯣꯃꯣꯟꯅꯩ ꯑꯗꯨꯒ ꯇꯞꯂꯤ ꯇꯞꯂꯤ ꯃꯈꯨꯠꯅ ꯄꯥꯏꯔꯛꯄ ꯐꯤꯗꯨ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯁꯥꯗ ꯏꯟꯁꯤꯟꯕꯤꯔꯛꯂꯤ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯃꯗꯨꯒꯤ ꯐꯤꯗꯨꯒꯤ ꯃꯄꯨ ꯅꯪꯅ ꯑꯣꯏꯔꯕꯅꯤ ꯅꯪ ꯈꯛꯀꯤ ꯃꯌꯣꯜ ꯁꯅꯥꯁꯨ ꯅꯨꯡꯁꯤꯅ ꯄꯨꯝꯍꯦꯟꯕꯗ ꯌꯦꯡꯂꯛꯇꯨꯅ ꯗꯥꯌꯟ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯅꯨ ꯐꯤ ꯑꯁꯤꯕꯨꯁꯨ ꯏꯐꯝꯗꯒꯤ ꯃꯨꯟꯕꯤꯒꯅꯨ ꯑꯩ ꯗꯥꯌꯟꯒꯤ ꯁꯥꯔꯩ ꯗꯥꯌꯟꯒꯤ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯗꯣ ꯃꯥꯌꯣꯛꯅꯕ ꯉꯝꯗꯦ ꯑꯩ ꯁꯨꯛꯉꯝ ꯉꯝꯗꯦ ꯑꯗꯨꯅ ꯗꯥꯌꯟ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯑꯣꯠꯂꯅꯨꯀꯣ ꯂꯧꯔꯛꯂꯅꯨ ꯗꯨꯔꯚꯥꯁꯥꯒꯤ ꯁꯛꯂꯣꯟꯗꯣ ꯄꯨꯝꯍꯦꯟꯕꯗ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯣꯏꯒꯦ ꯅꯪꯒꯤ ꯊꯃꯣꯏ ꯃꯅꯨꯡꯒꯤ ꯃꯟꯗꯤꯔ ꯑꯗꯨꯗ ꯁꯥꯗꯨ ꯑꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯩꯌꯨ ꯍꯥꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯦꯡꯗꯅꯗꯃꯛ ꯂꯩꯔꯒꯦ ꯑꯃꯨꯛ ꯍꯟꯅ ꯅꯐꯝꯗ ꯗꯨꯔꯚꯥꯁꯥ ꯃꯨꯅꯤꯒꯤ ꯃꯇꯧꯒꯨꯝ ꯅꯪꯒꯤ ꯊꯃꯣꯏ ꯃꯟꯗꯤꯔꯗ ꯑꯩ ꯅꯤꯡꯉꯥꯏ ꯇꯧꯔꯔꯣꯏ ꯇꯝꯊꯤꯕ ꯁꯥꯔꯩꯁꯨ ꯑꯩ ꯌꯦꯠꯂꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯣꯏꯍꯜꯂꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯉꯥꯎꯍꯜꯂꯕ ꯁꯥꯗꯨ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯥꯗꯨ ꯑꯩꯕꯨ ꯄꯨꯡꯁꯨꯝ ꯁꯨꯝꯍꯠꯈ꯭ꯔꯦ ꯗꯨꯔꯚꯥꯁꯥꯒꯤ ꯁꯛꯂꯣꯟꯗꯒꯤ ꯑꯩꯁꯦ ꯅꯨꯡꯁꯤ ꯍꯩꯕ ꯃꯤꯁꯛ ꯍꯥꯏꯗꯣ ꯅꯪꯅ ꯑꯣꯏꯍꯟꯈ꯭ꯔꯦ ꯁꯅꯥ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯃꯗꯨꯒꯤ ꯁꯛꯂꯣꯟ ꯅꯨꯡꯁꯤꯕꯅ ꯌꯣꯝꯂꯕ ꯑꯩꯒꯤ ꯅꯨꯡꯁꯤ ꯁꯥꯗꯨ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨꯀꯣ ꯅꯐꯝꯗ ꯂꯪꯖꯈꯤꯕ ꯏꯔꯥꯜ ꯄꯨꯝꯕꯁꯨ ꯉꯥꯛꯄꯤꯌꯨ ꯄꯨꯝꯍꯦꯟꯕ ꯍꯦꯟꯅ ꯅꯛꯅ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯂꯒ ꯐꯝꯂꯛꯂꯤ ꯑꯗꯨꯒ ꯊꯃꯣꯏꯅ ꯂꯩꯀꯥꯏ ꯀꯣꯏꯔꯨꯗꯨꯅ ꯅꯪꯕꯨ ꯑꯋꯥꯕ ꯄꯤꯔꯨꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯒꯤ ꯊꯃꯣꯏ ꯃꯟꯗꯤꯔ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯂꯔꯣꯏ ꯅꯪꯕꯨꯁꯨ ꯑꯩꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜ ꯈꯛꯇꯃꯛꯇꯗ ꯑꯗꯨꯝ ꯂꯦꯡꯗ꯭ꯔꯕ ꯑꯩꯒꯤ ꯑꯉꯥꯡꯕꯨ ꯒꯨꯂꯥꯞ ꯑꯣꯏꯅ ꯁꯥꯠꯂꯨ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯁꯥꯠꯂꯨꯀꯣ ꯁꯅꯥ ꯃꯄꯣꯛꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯂꯦꯡꯗꯅ ꯅꯪꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜꯗ ꯑꯩ ꯂꯩꯒꯦ ꯑꯩꯕꯨꯁꯨ ꯅꯪꯅ ꯁꯦꯟꯅꯕꯤꯌꯨꯀꯣ ꯁꯦꯟꯅꯒꯅꯤ ꯑꯩꯅ ꯁꯦꯟꯅꯒꯅꯤ ꯗꯥꯌꯟ ꯄꯨꯝꯍꯦꯟꯕ ꯃꯌꯣꯜ ꯁꯅꯥꯕु ꯁꯨꯝ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯕꯗꯒꯤ ꯇꯞꯅ ꯅꯨꯡꯁꯤꯅ ꯃꯌꯣꯜ ꯁꯅꯥꯕु ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯀꯣꯜꯂꯒ ꯅꯨꯄꯤ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇꯨꯗ ꯅꯨꯄꯥ ꯃꯥꯒꯤ ꯆꯤꯟꯕꯥꯜꯗꯨꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯊꯦꯡꯂꯛꯂꯤ ꯑꯗꯨꯒ ꯅꯪ
ꯚꯥꯔꯠꯀꯤ ꯁꯥꯗꯨ ꯑꯣꯏꯍꯜꯂꯨ ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯅꯨꯡꯁꯤ ꯁꯥꯗꯨ ꯑꯇꯣꯞꯄꯒꯤ ꯃꯐꯝꯗꯗꯤ ꯑꯩꯁꯤ ꯑꯣꯏꯒꯦ ꯍꯥꯟꯅꯒꯨꯝ ꯇꯝꯊꯤꯕ ꯁꯧꯒꯟꯕ ꯁꯥꯔꯩ ꯀꯟꯕ ꯗꯨꯔꯚꯥꯁꯥꯒꯤ ꯁꯛꯂꯣꯟꯗ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯗꯨꯔꯚꯥꯁꯥꯒꯤ ꯁꯛꯂꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯄꯟꯊꯨꯡ ꯑꯣꯏꯖꯔꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯄꯨꯝꯅꯃꯛꯄꯨ ꯑꯏꯕꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯋꯥꯔꯤꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯦꯟꯕꯤꯈꯤꯗꯕ ꯑꯃꯗꯤ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯗꯨ ꯋꯥꯔꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄꯤꯌꯨ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯋꯥꯔꯤꯗ ꯃꯌꯥꯝꯒꯤ ꯑꯄꯦꯟꯕ ꯃꯑꯣꯡꯗ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯤꯁꯤꯒꯤ ꯈꯣꯟꯖꯦꯜꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕꯤ ꯏꯆꯦ ꯊꯣꯏꯕꯤ ꯑꯃꯗꯤ ꯏꯃꯣꯏꯅꯨ ꯆꯦꯅꯦꯜꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫